ꯃꯌꯥꯝ ꯉꯁꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯥꯏꯚ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯖꯦꯅ ꯂꯥꯏꯚ ꯑꯃꯨꯛ ꯆꯪꯖꯔꯛꯑꯦ ꯕ꯭ꯂꯦꯁꯤ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯕ꯭ꯂꯦꯁꯤꯒꯤ ꯃꯃꯥꯒꯁꯨ ꯌꯥꯎꯔꯛꯑꯅꯤ ꯆꯣꯏ ꯂꯣꯏꯔꯕꯣ ꯑꯩꯅ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯅ ꯃꯌꯥꯝꯗ ꯍꯥꯏꯕꯒꯤ ꯃꯥ ꯁꯥꯎꯔꯤ ꯑꯉꯥꯎꯕꯤ ꯀꯥꯏꯖꯜꯂꯦ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯁꯤ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯀꯣ ꯃꯌꯥꯝ MKK ꯑꯩꯁ ꯍꯥꯏ ꯀꯀꯥ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯣꯏꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯉꯁꯤ ꯒꯦꯝ ꯁꯣꯏ ꯏꯇꯥꯎꯒꯤꯁꯨ ꯐꯣꯟ ꯂꯥꯛꯑꯦ ꯏꯇꯥꯎ ꯃꯤꯠꯀꯤ ꯐꯥꯔꯁ ꯇꯥꯔꯦ ꯍꯥꯏ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯤ ꯏꯇꯥꯎ ꯑꯩꯅ ꯁꯤꯒꯤꯁꯦ ꯃꯩꯁꯦ ꯈꯟꯖꯜꯂꯒ ꯅꯪꯅ ꯐꯠꯀ ꯑꯃꯨꯛ ꯈꯟꯖꯜꯂꯝꯃ ꯆꯠꯈꯤꯁꯤ ꯀꯩꯒꯤ ꯋꯥꯈꯟꯗꯅꯣ ꯑꯣ ꯌꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯉꯁꯤꯗꯤ ꯈꯔ ꯉꯟ ꯆꯥꯊꯣꯛꯑꯦ ꯏꯔꯣꯜꯂꯦ ꯍꯥꯏ ꯏꯔꯣꯜꯂꯦ ꯍꯥꯎꯅꯤ ꯏꯔꯣꯝꯕ MKK ꯑꯦꯁ ꯀꯀꯥ ꯏꯅꯝꯃ ꯎꯍꯜꯂꯛꯑꯣ ꯌꯥꯎꯔꯛꯑꯅꯤ ꯀꯩꯅꯣꯒ ꯏꯅꯝꯃꯒ ꯊꯣꯏꯊꯣꯏꯒ ꯍꯧꯖꯤꯛ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔ ꯆꯪꯉꯛꯑꯅꯤ ꯑꯩꯅ ꯍꯥꯟꯅ ꯈꯨꯂꯥꯝꯒꯥꯡ ꯀꯧꯕꯅꯤ ꯃꯊꯪꯗꯤ ꯃꯣꯏ ꯑꯗꯨꯝ ꯌꯥꯎꯔꯛꯑꯅꯤ MKK ꯑꯩꯁꯦ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯏꯇꯥꯎ ꯃꯤꯠ ꯀꯌꯥꯝ ꯀꯩꯅꯣ ꯏꯪꯕꯗꯤ ꯐꯖꯅ ꯏꯪꯉꯝꯃꯅꯤꯅꯦ ꯀꯥꯡꯁꯣꯏꯗꯨꯃꯗꯤ ꯑꯩꯈꯣꯏꯒ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏꯁꯨ ꯀꯥꯡꯁꯣꯏ ꯆꯥꯏ ꯉꯁꯤ ꯂꯥꯛꯑꯣ ꯅꯣꯏ ꯑꯅꯤ ꯍꯪꯅꯔꯦꯍꯦ ꯆꯥꯛ ꯇꯣꯛꯑꯒ ꯁꯨꯝ ꯑꯩꯁꯨ ꯍꯩ ꯁꯨꯝ ꯆꯥꯔꯝꯕꯅꯤ ꯑꯣꯀꯦ ꯋꯥꯈꯜ ꯃꯥꯟꯅꯔꯦ ꯀꯀꯥꯒ ꯑꯩꯈꯣꯏꯒ ꯉꯁꯤꯗꯤ ꯋꯥꯈꯜꯒꯤ ꯄꯨꯒꯩꯁꯨ ꯂꯥꯛꯑꯅꯤ ꯅꯪ ꯉꯥꯏꯔꯤ ꯍꯥꯏ ꯀꯀꯥꯁꯨ ꯊꯣꯏꯊꯣꯏ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯥꯏꯔꯦ ꯊꯣꯏꯊꯣꯏ ꯂꯥꯛꯑꯀꯥꯟꯗ ꯊꯣꯛꯂꯛꯑꯅꯤꯅ ꯃꯥꯟꯅꯔꯦ ꯉꯁꯤꯗꯤ ꯋꯥꯈꯜ ꯃꯥꯟꯅꯔꯦ ꯀꯥꯡꯁꯣꯏ ꯉꯥꯛꯇ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯥꯡꯁꯣꯏꯁꯨ ꯍꯥꯎꯋꯦ ꯅꯤꯡꯊꯝꯊꯥ ꯆꯪꯉꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯟꯖꯥꯡ ꯑꯗꯨꯝ ꯂꯣꯏ ꯍꯥꯎꯔꯛꯑꯅꯤ ꯑꯊꯣꯡ ꯑꯊꯣꯡꯕ ꯃꯤꯗꯤ ꯀꯨꯟꯃꯥꯊꯣꯏ ꯆꯪꯉꯛꯑꯦ ꯀꯃꯦꯟꯗꯤ ꯑꯝꯇ ꯂꯥꯛꯇꯦꯗ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯗꯣ ꯏꯁꯀ꯭ꯔꯤꯟꯗꯨꯗ ꯈꯨꯗꯣꯝꯕꯤꯅ ꯊꯛ ꯊꯛ ꯑꯅꯤꯔꯛ ꯅꯝꯃꯒ ꯂꯥꯏꯛ ꯈꯔ ꯊꯣꯛꯍꯟꯕꯤꯔꯛꯑꯣꯅꯦ ꯂꯥꯏꯛꯁꯦ 0 ꯑꯣꯏ ꯅꯨꯡꯉꯥꯏꯇꯦꯕ ꯃꯤꯗꯤ 130 ꯆꯪꯉꯤ ꯍꯧꯖꯤꯛ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨ ꯂꯥꯏꯛ 5-10ꯒ ꯌꯥꯎꯔꯗꯤ ꯈꯔ ꯅꯨꯡꯉꯥꯏꯗꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯦꯅꯦꯗꯤꯁꯨ ꯆꯪꯕꯤꯔꯛꯑꯦ ꯍꯦ ꯑꯣꯖꯥ ꯍꯥꯏ ꯑꯣꯖꯥ ꯆꯥꯛ ꯆꯥꯔꯕꯣ ꯑꯣꯖꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯁꯤꯕꯣ ꯂꯥꯏꯛ ꯑꯃꯗꯤ ꯇꯧꯕꯤꯔꯛꯑꯦꯀꯣ ꯑꯅꯤ ꯁꯨꯔꯦ ꯑꯗꯨꯅꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯥꯏꯛꯀ ꯇꯧꯔꯒ ꯂꯥꯏꯛ ꯑꯃꯐꯥꯎ ꯌꯥꯎꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯏꯁꯀ꯭ꯔꯤꯟꯗꯨꯗ ꯈꯨꯗꯣꯝꯕꯤ ꯇꯧꯔꯒ ꯇꯦꯛ ꯇꯛ ꯑꯅꯤꯔꯛ ꯊꯥꯖꯤꯜꯂꯒ 3-4ꯗ ꯑꯣꯏꯔꯁꯨ ꯆꯣꯡꯊꯣꯛꯍꯜꯂꯗꯤ ꯈꯔ ꯐꯩꯌꯦꯕ ꯌꯥꯝꯕꯩ ꯋꯥ ꯅꯠꯇꯕꯗ ꯃꯅꯤꯁꯥ ꯆꯣꯡꯒꯣꯝ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯎꯠꯂꯛꯑꯣ ꯑꯗꯨꯒ ꯀꯃꯦꯟ ꯄꯤꯒꯦ ꯍꯥꯏ
เบลซี่ทกแล้วนี่มาจักจ้าลูกฉันเมื่อกี้เนี่ยไงเลยมาก็ลากีมาทกตรงไงเลยเด้ अंकित कहाँ से हो है मणिपुर बोपिन मंगांग है हनुवना अंगांग लौजे नुंगाइब्रो है बोपिन नंजू लौरगा खंगनी अदुदी अदो हाइदी अखोइना हाइबदुदी खंगरोइको बोपिनजू लौरा खंगनी कोई प्रेमता संगे करी इंजंग चारगे है ngasiदी कांगसोई चारे प्रेमलता दी चाक चारबो निनी लाए लो करिएबो खंगेंबम खंबतोन है लाओ सिदा लाओ कका नुंती की वीडियो थागला ओ कइनो काइनो कइनो खंदे द मामान थमियो ने पाय नु मामान थमियो ने खंदे उमरोंग नि सुमे पाय नु उमरोंग ने थाना बने से कमेंट पाज लाओ सिला नंग चाव या ब्रा ना मुझे चाव x की चाह रहे क्या चाव x ता स्टाइल नो नंगना बाइबल चुम या एबा तू मही कोक बगी ने कोक खुई बगी कोक पे मही थोड़े बा मैम ब्लेसी ला है तो ब्लेसी के सिलागदी हंगे नुंती की वीडियो थागत पदो सिदे नुंती की वीडियो थागल ओन हाइबजे करा खंबतो न नुंती की वीडियो थाबदो सुम हाइफे चप मानारगदी मैम जी येंबदा बोरिंग चुगद्राना अखोइना खरा सुम कानजिराना खनबनेबको हाइदि नुंती की मानारदी अमुक येंगक्तेदना बोपिन मंगांगना आइजो अंगांग ओइना तौजिरा खल्लिये बोपिन येंगो अदुदी लौर मतुंगदा खंगनिको MKKH ना हा काकागी पाखुमसे पेले सेंबा अदुगा MKKH ना पाखुमसे से अनंग फमी को फमदे यारो सा सोना फमा पापा कनु कोना ना कनु जदी को अमता हो अमता सोन द फिजे कुपसन जेब ना कोंग नंग को ना फरम नत्रो से मैम ला ऐसे तुम जाओ रे हां तो सीधा थम मरु गइदो तारबा सीधा गीता मुंगबीजम को आइसु सपोर्ट तौबनिको बाय हाय होय थैंक यू अदुगा बबली बबल से मानिको नुंगाइरिबो हाय नुंगाइरिबा ये खुमियाद्री ये मा हाय चाबगी को आइनो ओइ कुमागे कोई नुंगाइरी ओखै नुंगाइरी MKKH ना हाय ब्लेसी हाय रे तो हाय ग्रो निवा देवी ना ब्लेसी लव फ्रॉम असम हाय रे असम दगिनी ये ब्लेसी नगोंद लव नुंसी हाय रे तो चाइदा पे के सिदे लव अहुम पिरे जोद्रा अहुम अदु नंग 3 times नंग जो लव हाय ग्रो दना दुदे खुदना अमत नुंसी बि तोब्रा उद्रे अदोंददी उद्रे स्क्रीन ममांग तो बदोंने नाकंद तोरदी उररोय से ओजा के ने दिगी एना लोई मत को गे मोइगी ओजा चाक चाजरे हवाई ओइना चाजरे लाइक तौरबने थैंक यू लाइक अनि सुरे अमना कनानो साव x अमना ओजा के ने साउथ इसकी नते सिदि अतोपने ओजा केंदीना म तौबिरे अतोपा अमगा ngасai ममांग दा हाइग्रबने तौरेना अखोई लाइव चंगबि जे हुजिक मी निफुदी येंगे लाइक अमता तौबिरक्ते नुवाई तबर कइनो स्क्रीन दुदा खुदोम बिना नत्र खुपांग अमतंग तक तक अनि रक्ता कनो नोला थाजन बियो लाइक मंगा तुग होय जे लाइक थौब मी थोलक तोरे हुजिक नत्र दे एकता थौग दम स्क्रीन दा खोपक अनि थाजला अदुगा लाइक फांथोर जे स्क्रीन दा खुपांग थक थक थाजन बिरो अदुगा लाइक ऑन थोल जे नत्रा
से कमेंट अमता पाथोखीगे अखोई ओजा केनेडी पाग्रे मैतई मथंगजिना मैतई खुमनचा हैरेको मैतई खुमनचाना कई मथेल चारगे तामो है अखोई ngasiदी कांगसोय ओइना चारे अखोईगी कांगसोयगा अदुगा खजिंग तावरे अदुगा ना अमा है यावरे अदुगा अमा कई ngasiबो इरोंबा अमा अमा कोई मैते खुमन चावदी चाक चाबीरबो करी मथेन ओइना तौरगे ngasiजिबो खुमनबा कई चारगे अखोई जु चारे अखोई चाक तो खुमन जायने माने खुमन बाइजे ओसे नेने प्रेमलतागी जु कमेला ऐसे कनानो हंगीबा वाहंगदो याम हनुबी अमा लौरमदो माले नुपादो कनानो नत्रगा नहा लहोगदो चाकपो चलो से फागी तौनबनिदा कोई मसे अदुगा कइनोना किंदामा खोपक अन्नी थाजला अदुगा लाइक ओथोन मणिपुर हिस्ट्री जु चंगे तु कई हिंजांग चारगे है कोई दिन ngasi कांगसोय चारे नोइदी कई हिंजांग चारगे से ओजा केनेदीना ब्लेसी यामना नुंगसी हैरे थैंक यू वेरी मच थैंक यू काका हाइग्रो थैंक यू काका लाइक एगी नंगी लपे आगे काका की लप याम पी रहे काका होगे आइना लाइनो पी गए रोय मक्सारी सारी दे दिया मैंने अच्छा मैं तू एगी सिदा लप फखाई पाए गए लप में याम जो पाए रहे अदुगा मथंगजिना निवा देवी न जुल पिबिरे ब्लेसीगी अदुगा कमेंट अमता पागे से नेने प्रेमलता ना हाय हायरेको मैते खुमन साना चाद्रिये हायरेको अदुगा बबली बबल्स ना हाय ब्लेसी फ्रॉम शिलोंग एस याम नुवाइबा मफम अमदगिनी हे बबली जिना हायरे जिदि एमकेके आइसना ब्लेसी याम नुंगसिये हे लब अनिम जो पिरे थैंक यू वेरी मच लाइक ता अनि खोपा खजेबियो अदुगा लाइक ओथोजे मोबाइल की स्क्रीन दा थक थक अनिरक तंगनमगा लाइक कर ओंथोक्सिको अदुगा कइनोना मणिपुर हिस्ट्री ना हायरे जे अखोइदी बीफ थोंगा चाइए अस निंगथम थागिदी याम हावरनी पोस्ट तारमनी याम हावनी याम पोस्ट तागनी को स्क्रीन दा मा खोपक अन्नी थाजला दुगा लाइव ओथोजे मणिपुर हिस्ट्री ना इनेदी लाइत्रो है इने जो थोला नि मा कनोने थोइना चाक चारम बगी खितंग लोइसलिबको अदुगी थोला नि दगी मैतै खुमन चाना तामो आइसु जयपुर द लइये जयपुर दे कोई दिल्ली ग नगनरे हे ओखोइजु नगनरे अदुन मारकता थोलकपदा दिल्ली ओखोइगिजु नगनरे होय ओखोइजु नगनरे अखोइगने नगनरे हाइजे अदो दिल्ली द थोलादी नोमो उनबे हाय अम्मा जिदी हेक मैफु गोला थोलकपदा युमदा होय 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 से कमेंट में पाद लेरे से अमता पागी कइनो की मैतै खुमन चाना कइनो द लै मा जयपुर लैये अदगी कइनो मणिपुर हिस्ट्री गिना इनेदी लैत्रो तु इने संगे देवी खांगेंबम ना हाय हायरेको कोई प्रेम चाना ब्लेसी नेने दसु मयाम पिरो हेलप मयाम पिरो ये नेने दजु नेने ना लब मयाम पिरो ये लीने बोरा हो दुगारे माइ लब खुपी जदि से मथे सारी दे दिया सारे नेने की मयाम पीरे ये गांजे जनो से मा गांजे जनो माइबम इबे आई मा हायरे को मेसेज का करे मा इबे आई मंगी जे पापा से नंगी सुगना यारे आई दे फै थोइ ने सिदे कुइने फम्मा दे सी अरे छी मया जिदा माइ नंग मया जनो ऐसी ऑरेंज की मुख दाइ जनो से मया जंते फमलो आदि काकाय खोंग पपाय खोंग अनाबजे ओ नाबे नंग सीधा नंगा दबम सि अदु थममने हिंजांग जानरगे साद्रिबसिंग हाइबिरो अखोइगिदी कांसोय जारे चवाइगा येंदेमगा आलू मचा मा हापे दुगा कांसोय तौरे दगा से एम कई इबे मगी जे मेसेज का क्रेको एमकेके एस से कइनो काकागा इनमगा सही कया नुंसीनर के बा है
ꯑꯩꯈꯣꯏꯁꯦ ꯆꯍꯤ ꯀꯣ ꯈꯪꯅꯔꯛꯄ ꯍꯥꯏꯔꯣ ꯀꯀꯥ ꯑꯩꯈꯣꯏꯅꯤꯒꯤꯗꯤ 이반이제 눅시나르 때 하이데 레샤링의 파캉고르가이데나 얌 눅시나그르가디 하이eng 윰 팔라칸다 눅시버 레이토키니나고 하나 눅시나르트레 윰 팔라칸다 코나 눅시나나바나 프리야 talyan ꯑꯩꯈꯣꯏꯁꯦ ꯍꯥꯏꯅꯕꯅꯦ Ando. engage ꯇꯧꯕꯗꯣ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯌꯨꯝ ꯄꯥꯟ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯒ ꯃꯌꯥꯝ ꯆꯪꯅ ꯐꯥꯔ ꯄꯤꯁꯟꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯑꯁꯤꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯅꯦ ꯑꯩꯈꯣꯏꯅꯤꯁꯦ ꯊꯥ 3 ꯈꯛꯇꯪ ꯈꯪꯅꯔ ꯃꯇꯨꯡꯗ ꯍꯣꯡꯒꯗꯕꯗ ꯆꯍꯤ ꯑꯃꯒ ꯊꯥ 3 ꯑꯣꯏꯅ ꯁꯥꯡꯗꯣꯛꯑꯒ ꯑꯣꯏꯅ ꯂꯨꯍꯣꯡꯈ꯭ꯔꯦ ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯝꯃꯤꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤꯌꯦ ꯃꯩꯇꯩ ꯈꯨꯃꯟꯖꯥꯅ ꯗꯦꯜꯂꯤꯗꯗꯤ ꯏꯪꯗ꯭ꯔꯤꯕꯣ ꯁꯤꯗꯗꯤ ꯌꯥꯝ ꯏꯪꯕ ꯍꯧꯔꯦ ꯗꯦꯜꯂꯤꯗ ꯏꯪꯉꯦ ꯐꯖꯅ ꯏꯪꯉꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯅꯨꯡꯁꯥ ꯑꯌꯨꯛ ꯅꯠꯇꯦ ꯅꯨꯡꯊꯤꯟꯗꯗꯤ ꯅꯨꯡꯁꯥ ꯈꯔ ꯁꯥꯕꯅꯤꯅ ꯈꯔ ꯐꯩꯀꯣ ꯑꯗꯨꯁꯨ ꯎꯔꯨꯝ ꯂꯩꯔꯗꯤ ꯏꯪꯉꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒ ꯑꯌꯨꯛꯀꯗꯤ ꯐꯖꯅ ꯏꯪꯉꯦ ꯄ꯭ꯔꯤꯌꯥꯅ ꯑꯟꯗꯣ ꯍꯥꯏꯁꯤ ꯀꯩꯅꯣ ꯃꯥꯏꯁꯦ ꯑꯁꯤꯗꯒꯤꯗꯤ ꯀꯩꯝ ꯍꯥꯏꯗ꯭ꯔꯦ ꯁꯤ ꯑꯩꯈꯣꯏ ꯃꯥꯂꯦꯝ ꯉꯥꯟꯕꯁꯨ ꯆꯪꯉꯛꯑꯦ ꯃꯥꯂꯦꯝ ꯉꯥꯟꯕ ꯂꯩꯁꯥꯡꯊꯦꯝꯒꯤ ꯏꯌꯥꯝꯕ ꯍꯣꯏꯕꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯥꯏꯔꯛꯑꯦ ꯆꯥꯛ ꯆꯥꯔꯦ ꯆꯥꯛ ꯍꯥꯏꯗꯤ ꯂꯥꯏꯚ ꯇꯧꯒꯦꯅ ꯆꯥꯛ ꯉꯟꯇꯥꯅ ꯊꯣꯡꯗꯣꯛꯑꯦ ꯑꯗꯨꯗꯨꯒ ꯃꯥꯂꯦꯝ ꯉꯥꯟꯕꯗꯤ ꯆꯥꯔꯕꯣ ꯃꯅꯤꯄꯨꯔ ꯍꯤꯁꯇ꯭ꯔꯤ ꯗꯦꯜꯂꯤꯗ ꯂꯩꯔꯦ ꯑꯩꯁꯨ ꯆꯪꯉꯛꯑꯦ ꯉꯔꯥꯡ ꯗꯦꯜꯂꯤ ꯀꯥꯏꯋꯥꯏꯗ ꯂꯩꯕꯤꯔꯤꯅꯣ ꯀꯥꯏꯋꯥꯏꯗ ꯂꯩꯔꯤꯅꯣ ꯄ꯭ꯔꯦꯝꯂꯇꯥꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯦ ꯕ꯭ꯂꯦꯁꯤꯒꯤ ꯁ꯭ꯃꯥꯏꯜ ꯃꯌꯥꯝꯗꯣ ꯊꯥꯔꯛꯑꯦꯀꯣ ꯂꯞ ꯌꯥꯎꯔꯤꯁꯤꯗꯤ ꯁ꯭ꯃꯥꯏꯜꯒ ꯂꯞꯀ ꯌꯥꯎꯔꯤꯁꯤꯗꯤ ꯑꯣ 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 ꯅꯪꯁꯨ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯇꯥꯕ ꯁꯣꯏꯕ ꯃꯥꯏꯁꯦ ꯕꯣꯔꯥ ꯍꯧꯕꯒ ꯖꯦꯂꯤꯕꯤ ꯍꯧꯕꯒꯨꯝꯕ ꯃꯥꯜꯂꯦ ꯌꯥꯝ ꯐꯩꯌꯦ ꯑꯗꯨ ꯍꯣꯔꯦꯟꯐꯧ ꯇꯧꯀꯣ 4K ꯑꯌꯣ ꯍꯥꯏꯁꯤ ꯀꯩꯅꯣ ꯀꯣ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯑꯃ ꯂꯥꯛꯏꯁꯦ ꯀꯔꯥꯏꯅ ꯄꯥꯀꯤꯁꯇꯥꯟ ꯊꯥꯕ꯭ꯔꯣ ꯇꯨ ꯑꯁꯂꯥꯝ ꯃꯥꯂꯤꯀꯨꯝ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯀꯣ ꯃꯥꯏ ꯃꯃꯤꯡꯅ ICM ꯏꯝꯔꯥꯟ ꯈꯥꯟ ꯍꯥꯏꯗꯣꯏꯔꯥ ꯍꯦꯜꯂꯣ ꯑꯝꯇ ꯍꯥꯏꯌꯨꯁꯦ ꯕ꯭ꯂꯦꯁꯤ ꯍꯜꯂꯣ ꯈꯥꯟ ꯍꯦꯜꯂꯣ ꯈꯥꯟ how are you How are you? ꯕ꯭ꯂꯦꯁꯤ ꯍꯩꯄꯥꯁꯤꯡꯅꯤꯅ ꯀꯦꯅꯦꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯦꯅꯦꯗꯤꯒꯤ ꯑꯣꯖꯥ ꯕ꯭ꯂꯦꯁꯤ ꯁꯞꯄꯣꯔꯠ ꯇꯧꯖꯔꯦ ꯁꯤꯌꯔ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯑꯦꯁ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯣꯏꯒꯤꯁꯨ ꯂꯞꯄꯤꯒꯦ ꯀꯀꯥꯒꯤꯁꯨ ꯂꯞ ꯍꯥꯏꯈ꯭ꯔꯣ ꯕ꯭ꯂꯦꯁꯤꯅ ꯅꯩꯔꯦ ꯕ꯭ꯂꯦꯁꯤꯁꯦ ꯉꯁꯤ ꯅꯨꯃꯤꯠꯇ ꯀꯂꯔ ꯑꯃ ꯍꯥꯞꯆꯜꯂꯦ ꯑꯧ ꯀꯌꯥꯝ ꯀꯨꯏ ꯆꯠꯇꯣꯏꯅꯣꯗꯤ ꯈꯪꯗꯦ ꯃꯥꯏ ꯆꯥꯔꯖ ꯇꯧꯕꯁꯤ ꯕꯦꯇ꯭ꯔꯤ ꯂꯣꯏꯁꯟꯈ꯭ꯔꯗꯤ ꯉꯥꯏꯍꯥꯛ ꯂꯦꯛꯊꯈ꯭ꯔꯅꯤ ꯕꯦꯇ꯭ꯔꯤ ꯂꯣꯏꯁꯟꯒꯅꯨꯀꯣ ꯁꯦꯔꯤꯡꯒꯨꯜ ꯁꯔꯐꯤ ꯅꯣ ꯍꯩ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯕꯕ꯭ꯂꯤ ꯕꯕꯜꯁꯀꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯑꯇꯣꯞꯄ ꯖꯥꯇꯤꯒ ꯂꯩꯃꯤꯟꯅꯕꯅꯤꯅ ꯃꯩꯇꯩꯂꯣꯟꯁꯦ ꯈꯔ ꯈꯣꯏꯇꯛ ꯇꯧꯋꯦ ꯕ꯭ꯂꯦꯁꯤꯒ ꯌꯥꯝ ꯃꯥꯟꯅꯩꯌꯦ ꯃꯥꯅꯦ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯃꯣꯏ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯃꯣꯏ ꯍꯤꯟꯗꯤ ꯉꯥꯡꯕ ꯅꯠꯇ꯭ꯔ ꯃꯔꯣꯟ ꯑꯃ ꯏꯪꯂꯤꯁ ꯉꯥꯡꯕ ꯀꯥꯡꯕꯨꯒ ꯁꯨꯝ ꯄꯨꯟꯕꯅꯤꯅ ꯌꯨꯝꯗ ꯂꯩꯔꯒ ꯑꯩꯈꯣꯏꯒ ꯉꯥꯡꯅꯕ ꯈꯛꯇꯅꯤ ꯃꯅꯤꯄꯨꯔꯤ ꯉꯥꯡꯅꯩꯁꯤꯅ ꯑꯗꯨꯒ ꯁ꯭ꯀꯨꯜꯗ ꯀꯔꯤꯗ ꯃꯣꯏ ꯉꯥꯡꯅꯕꯗꯤ ꯃꯅꯤꯄꯨꯔꯤ ꯅꯠꯇꯕꯅꯤ나 ꯂꯣꯟꯁꯦ ꯑꯗꯨꯝ ꯌꯥꯝꯃꯛꯄꯅꯤꯅ ꯈꯔꯗꯤ ꯑꯗꯨꯝ ꯈꯣꯏꯔꯅꯤ ꯀꯩꯅꯣꯁꯦ ꯄꯥꯔꯛꯑꯣ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯄ꯭ꯔꯦꯝꯂꯇꯥ ꯊꯤꯌꯥꯝ ꯍꯥꯏꯀꯣ ꯁꯤꯂꯥ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯂꯥꯏꯐꯁꯦ ꯅꯣꯡ ꯇꯥꯔꯦ ꯍꯥꯏ ꯅꯣꯛꯄꯗ ꯑꯩꯅ ꯈꯦꯛꯆꯔꯛꯄꯗ ꯑꯗꯨꯒ ꯃꯣꯃꯣ ꯃꯉꯥꯡꯆꯥ ꯍꯥꯏꯕꯅꯤ ꯕ꯭ꯂꯦꯁꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯔꯦ ꯅꯣꯏꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯍꯥꯏꯈ꯭ꯔꯣ ꯅꯣꯏꯗꯤ ꯏꯟꯖꯥꯡ ꯀꯩ ꯆꯥꯒꯦ ꯃꯅꯤꯄꯨꯔ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯦꯁꯦꯖ ꯀꯛꯈ꯭ꯔꯦ MKKSꯅ ꯍꯥꯏꯔꯛꯏꯁꯦ ꯀꯀꯥꯒꯤ ꯋꯥꯔꯤꯁꯦ ꯍꯥꯏꯗꯣꯛꯅꯤꯡꯗ꯭ꯔꯤꯁꯦ ꯏꯅꯝꯃ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯃꯥꯏꯖꯦ ꯈꯪꯗꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅꯤꯒꯤ ꯍꯥꯏꯗꯣꯛꯅꯤꯡꯗ꯭ꯔꯤꯁꯤꯗꯤ ꯏꯅꯝꯃ ꯍꯥꯏ ꯑꯩꯈꯣꯏ ꯂꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯑꯁꯦꯡꯕ ꯑꯁꯦꯡꯕꯅꯦ ꯑꯩꯈꯣꯏꯅꯤ ꯑꯦꯡꯒꯦꯖꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯗꯨꯗ ꯊꯥꯖꯗꯕ ꯃꯥꯜꯂꯦꯗ ꯀꯩꯅꯣꯝꯁꯨ ꯍꯥꯏꯔꯛꯀꯦ ꯀꯀꯥꯒꯤ ꯂꯝꯁꯦ ꯑꯩꯅ ꯃꯥ ꯂꯥꯛꯑꯀꯥꯟ ꯈꯪꯉꯦ ꯃꯣꯏ ꯂꯝꯁꯦ ꯑꯩꯁꯨ ꯃꯣꯏ ꯂꯝꯁꯦ ꯃꯥ ꯂꯧꯔꯀꯥꯟ ꯈꯪꯉꯦ ꯆꯞ ꯃꯥꯟꯅꯩ ꯑꯩ ꯍꯥꯟꯅ ꯁꯨꯛꯇꯥ ꯇꯥꯔꯛꯇꯦ ꯃꯥꯒ ꯈꯪꯅꯔꯀꯥꯟꯗꯅꯦ ꯃꯣꯏꯒꯤ ꯂꯝ ꯇꯥꯔꯤꯁꯨ ꯑꯩꯅ ꯃꯥꯅꯅꯦ ꯃꯣꯏ ꯂꯝꯁꯦ ꯑꯝꯇ ꯆꯠꯂꯨꯁꯣ ꯑꯗꯨꯗꯨꯒ ꯌꯥꯝ ꯖꯥꯊꯤꯕ ꯂꯝ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯩꯇꯩ ꯈꯨꯃꯟꯆꯥ
sending lots of love to Blessy. Yes, Blessy की love में हम था रे तू. मोइगी ने लब में हम था अंदर गए फाजन जा Blessy ने ये ले. मोइगी से पिरे हापक पुदो आया अदुगा अखोई की मालेंगान में message का करे. चिची तो वीजु ला ए बेमन हेलुम. सना चाक चारबो है चिची तो वीना. चिची तो वीनी तू सिदे दा बेमन हेलुम है जे. अन्य चारे हाये हाय ये तो चिची तो वीनी है वीने ना बोंदा. चिची सकसार हम चिची चक चाबो नान चिची दा नन कई पामे है की बनो. कई पामे है की अब ता है ने चिची दा. हां क्रिस्टल बाल से कई पाम दिया. काव ला बाले एंजू नादीबा नारी बा. नंग ना चिची लाख पुदो दी. मागी करी अदम हाय दा ने नन कई नोम पामे है दा ने चिची दा. को चिची तो वी लाख पुदो ना. टीवी नते गेटो हाँ. गेटो लैपटॉप चिची था ना मिजी चिची ना. या दीदी याद रे थे दुई ना लैपटॉप याद ये रोब्लॉक्स संगे को ब्लेसी नुंसीबी है रे रोब्लॉक्स नंग नुसीबी हाय ग्रो नुसीबी तो सिंगर नंग एजू लैपटॉप पीगे यारे अकंक्षा मोरिया है के हेलो where are you from है रे we are from Manipur मालेम गान बलाइसांग थेमना ngasi nga thonge aikhoi gi nene hoi lakpagi as adudi phare haurani haidi mayam ju punna chamina ba ko injang yo hawa nga uyade Manipur history na pupu tomba yengdro hai pupu tomba yengdro haidi kaino ke haino khang de nangi je gyan ta dre ko haidi pupu tomba yengdro hai je mai je atopada oi jala moi khangna ba masen comment dong na ba natrana mai bam ibi ai ma Blessy gi atopa maming kari kauge Blessy maming je kasho Blessy gi maming je khoi na thoi thoi ko ba macha thoi ko ba sitare macha thoi ko ba ma thoi pum ko de ko e da che na che di chak chari hai kai kai jang no hong ma na sidai da pam drabani na leira roi ko hai kanano che so wina nang na che so wida kai no lei ro hai gi bu nang pam dre ha nung dang tum ba da che ga tumina ba nang kai no pam hai bu ba kesu pamde sa kesu pamde kana che so wi ni na phana puina hairam dai ni ngon da che so wi di na kai no tor ni ma di freedom ma lei ru ni ai pulit pamde nang free pamde na te he nang gi na te ai gi चिची की तुम बधाई के khang ke to तुम बदले तो ले के ni ma jing a kaw ru sa ni Manipur history na ai su noi gi life se yam nungai ni yenge always be a good family ne thank you adagi mayam ni yengbiri je si jina ju nungai hali ni ko yengbiri ba mayam jina nungai traga di akoi na ju nungai han bangam de comment nungai nungai de sala koi ni live si chang bi ra ko mayam na like to bo ni gi na to gre ko adu to de mi sing gi di screen da double tap to bio like on thon je mayam ए दबदा खुपक अनि थाजला hoi screen da khupa ani thabiyo aduga like on thon je amma tak sala e momo mangang chana kaka aidi yumda thoe imana thonge lapu irombaga nga thongbaga oina chare mai brow re adu di best tare ko lapu zo ko yam pa me aduga rahen su la rahen stock da mai te Blessy nungai ri bo he lap su pire Blessy gi ahum mam ju pire tu rahen na ma chiche blue su chiche blue ji sange hi Blessy hi re tu chiche blue sile tu lab yen san gro mo da zo अरे chiche blue Blessy ngasi lab yam kan yeli yo ko lab yeli chiche gi lab yeli tu aduga ai yamna happy oye hai re chiche na ano Manipur history do kai no pupu tomba haibadi funny horror wari ne amai kai no le film gumba horror gi fan nokning ba khoi but ki film adu yaw da bra adu yengbra haibane yengdro haiba khoi di adu madi khangde yeng tare nungai ram do wal le mai ge kwai si da ko
ꯀꯩ ꯍꯥꯏꯅꯣ ꯕꯦꯁꯇꯣꯟ ꯍꯥꯏꯔꯣ ꯃꯥꯏꯁꯤꯕꯣ ꯕꯦꯁꯤꯁꯦ ꯕ꯭ꯂꯨꯅ ꯑꯩ ꯌꯥꯝꯅ ꯍꯦꯄꯤ ꯑꯣꯏꯌꯦ ꯍꯥꯏꯌꯦ ꯕꯦꯁꯇꯣꯟꯅ ꯏꯌꯥꯝꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯉꯁꯤꯗꯤ MKKH ꯁꯤꯅ ꯀꯀꯥ ꯏꯅꯝꯃꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯁꯦ ꯃꯥ ꯑꯩꯈꯣꯏ ꯐꯨꯁꯇꯣꯞꯀꯣ ꯃꯥꯒ ꯂꯣꯏ ꯆꯤꯊꯗꯕꯤꯗ ꯃꯥ ꯍꯥꯏꯍꯜꯂꯒꯦ ꯏꯁꯥ ꯁꯝꯅ ꯍꯥꯏꯔꯒ ꯑꯩ ꯄꯣꯔꯣꯝꯄꯥꯠꯇꯒꯤꯅꯦ ꯑꯩ ꯑꯌꯥꯡꯄꯜꯂꯤ ꯊꯧꯕꯥꯜ ꯊꯥꯕ ꯂꯩꯔꯛ ꯑꯗꯨ ꯈꯛꯇꯪ ꯍꯥꯏꯔꯒꯦ ꯑꯩꯈꯣꯏ ꯀꯥ ꯑꯩꯅ ꯌꯥꯝ ꯁꯥꯡꯗꯣꯛꯅ ꯍꯥꯏꯕꯁꯦ ꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯒ ꯂꯩ ꯂꯩꯔꯝꯃꯦ ꯀꯩꯅꯣꯅꯦꯕꯀꯣ ꯁꯦꯃꯨꯔꯛ ꯁ꯭ꯀꯨꯜ ꯁꯦꯝꯃꯔꯣꯛ ꯁ꯭ꯀꯨꯜ ꯂꯩꯕꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯃꯊꯪ ꯈꯤꯇꯪ ꯊꯦꯛꯖꯤꯜꯂꯒ ꯇꯥꯏꯟꯗꯦꯀꯣ ꯀꯩꯅꯣꯅ ꯕꯦꯝꯅ ꯏꯅꯝꯃ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏ ꯏꯅꯝꯃꯁꯦ ꯉꯁꯤ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯑꯗꯨꯒ ꯑꯕꯦꯝꯗꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯁꯦ ꯔꯤꯃꯥꯅ ꯗꯕꯜ ꯇꯦꯞ ꯇꯧꯈ꯭ꯔꯦ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯂꯞ ꯍꯥꯏꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯂꯞ ꯇꯧꯁꯟꯈ꯭ꯔꯣ ꯅꯪꯁꯨ ꯕ꯭ꯂꯦꯁꯤ ꯉꯁꯤ ꯑꯅꯧꯕꯅꯦ ꯌꯥꯔꯦ 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 ꯑꯗꯨꯒ ꯑꯕꯦꯝꯅ ꯕ꯭ꯂꯦꯁꯤ ꯂꯞꯇꯨ ꯂꯧꯒꯦ ꯌꯥꯔꯕꯣ ꯂꯞ ꯂꯧꯒꯦ ꯑꯕꯦꯝ ꯍꯥꯏꯁꯤꯅ ꯑꯝꯇ ꯄꯤꯁꯟꯈ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯞ ꯇꯧꯔꯒ ꯑꯝꯇ ꯄꯤꯔꯣ ꯄꯤꯁꯜꯂꯀꯥꯟꯗ ꯂꯧꯗꯣꯏꯅꯦ ꯇꯦꯡ ꯇꯦꯡ ꯏꯁ ꯃꯈꯟ ꯃꯈꯟꯍꯦ ꯑꯁ ꯂꯞ ꯌꯥꯝꯃꯦꯍꯦ ꯃꯥꯏꯁꯦ ꯂꯞ ꯃꯊꯥꯡ ꯃꯊꯥꯡꯒ ꯌꯥꯎꯋꯦ ꯑꯩꯈꯣꯏꯗꯤ ꯈꯪꯕꯨ ꯈꯪꯗꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯋꯥꯎ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯃꯣꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯅꯨꯡꯉꯥꯏꯕꯅꯦ ꯄꯨꯄꯨ ꯇꯣꯝꯕ ꯌꯦꯡꯕꯗꯣ ꯌꯦꯡꯒꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯈꯪꯗꯕꯩꯅꯦ ꯉꯁꯤ ꯑꯍꯥꯟꯕ ꯇꯥꯏ ꯑꯩꯈꯣꯏ ꯁꯨꯝ ꯀꯩꯅꯣ ꯈꯪꯈꯤ ꯃꯅꯤꯄꯨꯔꯤꯒꯤꯔꯣ ꯃꯥꯜꯂꯦ ꯃꯅꯤꯄꯨꯔꯒꯤ ꯀꯣ ꯍꯣꯔꯔ ꯐꯤꯂꯝꯅꯦ ꯑꯥ ꯍꯥꯏꯕ ꯑꯥ ꯄꯨꯄꯨ ꯇꯣꯝꯕ ꯍꯥꯏꯔꯒ ꯍꯤꯟꯗꯤꯒꯤ ꯑꯣꯏꯒꯗ꯭ꯔꯣ ꯑꯕꯦ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯗ꯭ꯔꯤ ꯏꯅꯝꯃ ꯍꯥꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯇꯧꯒꯦꯅ ꯈꯔ ꯉꯟꯅ ꯆꯥꯔꯕ ꯎꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯈꯔ ꯉꯜꯂꯦ ꯏꯉꯟ ꯉꯟꯕ ꯑꯩꯈꯣꯏꯅꯗꯤ ꯅꯠꯇꯦ ꯃꯤ ꯃꯌꯥꯝ ꯋꯦꯗꯔꯁꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯄꯟꯅꯔꯛꯈ꯭ꯔꯦ ꯀꯩꯅꯣ ꯎꯝ ꯈꯣꯡ ꯇꯤꯡꯊꯣꯛꯀꯦ ꯈꯣꯡꯁꯦ ꯅꯥꯏ ꯀꯃꯦꯟꯁꯨ ꯂꯥꯛꯇ꯭ꯔꯤ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯉꯥꯛꯇ ꯔꯤꯂꯦꯛꯁ ꯇꯧꯒꯦ ꯈꯣꯡꯁꯦ ꯊꯥꯞꯅ ꯂꯩꯔꯒ ꯀꯃꯦꯟꯁꯤ ꯂꯥꯛꯑꯗꯤ ꯅꯛꯁꯜꯂꯒ ꯑꯃꯨꯛ ꯄꯥꯗꯤ ꯌꯥꯗꯦꯕ ꯃꯤꯠ ꯐꯕꯅꯤꯅꯀꯣ ꯃꯤꯠꯁꯤꯅ ꯃꯌꯥꯝ ꯃꯣꯔꯦꯒꯤ ꯃꯤꯠ ꯑꯅꯧꯕ ꯑꯣꯏ ꯄꯥꯜꯂꯕꯅꯤꯅ ꯆꯠꯄꯤꯔꯛꯄꯁꯤꯡꯅ ꯏꯁꯥ ꯏꯁꯥꯒꯤ ꯏꯁꯀ꯭ꯔꯤꯟꯗ ꯗꯕꯜ ꯇꯦꯞ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯑꯣꯟꯊꯣꯛꯍꯟꯁꯦ ꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯤꯁꯦ ꯍꯨꯝꯐꯨꯇꯔꯨꯛꯅꯤꯀꯣ ꯆꯪꯕꯤꯔꯤꯁꯦ ꯍꯨꯝꯐꯨꯇꯔꯨꯛꯁꯤꯗ ꯂꯥꯏꯛꯁꯦ ꯇꯔꯥꯅꯤꯄꯥꯟ ꯈꯛꯇꯅꯤ ꯈꯛ ꯑꯣꯏꯌꯦꯕ ꯍꯨꯝꯐꯨꯇꯔꯨꯛꯁꯤꯗꯒꯤ ꯄꯨꯛꯆꯦꯟ ꯈꯔ ꯆꯥꯎꯕ ꯃꯤ ꯀꯨꯟꯊ꯭ꯔꯥꯗꯪ ꯊꯣꯛꯄꯤꯔꯒ ꯈꯨꯞ ꯄꯥꯛꯅ ꯃꯣꯕꯥꯏꯜꯗꯨꯗ ꯑꯅꯤꯔꯛꯇꯪ ꯐꯥꯛ ꯐꯥꯛ ꯊꯥꯖꯤꯟꯕꯤꯌꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯥꯏꯛ ꯀꯨꯟꯊ꯭ꯔꯥꯁꯦ ꯐꯥ ꯂꯧ ꯂꯥꯛꯀꯅꯤ ꯇꯤꯟ ꯆꯪꯉꯦ ꯇꯤꯟ ꯄꯥꯏꯁꯤꯜꯂꯛꯑꯦ ꯀꯃꯦꯟ ꯄꯤꯔꯛꯑꯣꯁꯦ ꯂꯥꯏꯛ ꯁꯤꯝ ꯋꯥꯔꯤ ꯀꯩꯅꯣ ꯂꯥꯏꯛ ꯇꯧꯕꯩ ꯑꯃ ꯋꯥꯅꯤ ꯂꯥꯛꯑꯦ ꯇꯣ ꯈꯨꯄꯥꯛ ꯊꯥꯕ ꯑꯃ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯨꯟꯃꯥꯄꯟ ꯈꯛꯇ ꯉꯥꯏꯔꯦꯀꯣ ꯋꯥꯠꯂꯤꯁꯦ ꯁꯅꯥꯊꯣꯏꯒꯤ ꯃꯦꯁꯦꯖ ꯀꯃꯦꯟ ꯂꯥꯛꯑꯦꯀꯣ ꯁꯅꯥꯊꯣꯏ ꯀꯣꯟꯁꯝ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯕ꯭ꯔꯣ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯉꯁꯤ ꯁꯅꯥꯊꯣꯏ ꯍꯣꯏꯗꯤ ꯀꯔꯤ ꯆꯥꯔꯒꯦ ꯑꯕꯦꯝꯅ ꯑꯩꯈꯣꯏꯗꯤ ꯑꯍꯥꯎꯕ ꯆꯥꯕ ꯐꯪꯗꯦ ꯀꯩꯒꯤꯅꯣ ꯀꯥꯏꯗ ꯀꯥꯏꯋꯥꯏ ꯂꯩꯒꯦ ꯑꯕꯦꯝꯁꯦ ꯀꯩꯒꯤꯅꯣ ꯑꯍꯥꯎꯕ ꯆꯥ ꯐꯪꯗꯦ ꯍꯥꯏꯁꯦ ꯃꯣꯃꯣꯅ ꯌꯨꯝꯗ ꯊꯣꯛꯄꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯟꯅꯕ ꯍꯣꯠꯅꯕꯗ ꯅꯍꯥꯟꯈꯩ ꯂꯥꯏꯚ ꯌꯦꯡꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯑꯦꯁ ꯌꯨꯝ ꯊꯣꯛꯑꯗꯤ ꯑꯗꯨꯅꯤ ꯍꯥꯏꯗꯤ ꯑꯃꯒ ꯑꯃꯨꯛ ꯍꯥꯏꯗꯤ ꯌꯥꯗꯕꯅꯦꯕ ꯃꯇꯝ ꯁꯨꯡꯐꯝ ꯐꯪꯗꯕ ꯋꯥꯅꯦꯕ ꯑꯩꯈꯣꯏ ꯌꯨꯝ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯁ ꯌꯨꯝ ꯊꯣꯛꯑꯗꯤ ꯁꯤ ꯇꯧꯒꯦ ꯑꯗꯨ ꯇꯧꯒꯦ ꯀꯥꯏꯅ ꯈꯜꯂꯒ ꯆꯠꯂꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏꯗꯧꯅꯤ ꯑꯗꯨꯝ ꯌꯥꯗꯕꯅꯤ ꯃꯇꯝ ꯍꯦꯛꯇ ꯀꯣꯟꯅꯗꯕꯅꯤ ꯌꯨꯝ ꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯈꯟꯕ ꯄ꯭ꯂꯥꯟ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯁꯨꯁꯃꯥ ꯊꯧꯅꯥꯎ ꯊꯤꯉꯨꯖꯝ ꯍꯥꯏꯕ ꯁꯨꯁꯃꯥꯒꯤ ꯏꯆꯦ ꯍꯣꯏꯗ ꯆꯦꯆꯦ ꯑꯃ ꯂꯩꯕꯗꯣ ꯑꯣꯖꯥ ꯑꯣꯏꯕꯗꯣ ꯃꯥꯜꯂꯦ ꯃꯥꯅꯦ ꯃꯥꯅꯦ ꯕ꯭ꯔꯥꯏꯇꯔꯗ ꯑꯣꯖꯥ ꯑꯣꯏꯔꯝꯕꯗꯣ ꯑꯦꯟꯖꯦꯜꯅ ꯏꯕꯥꯏꯒꯤ ꯃꯤꯠꯁꯦ ꯁꯦꯛꯁꯤ ꯑꯣꯏꯅꯦ ꯄꯤꯛꯇꯛ ꯀꯔꯤ ꯍꯥꯏꯅꯣ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯦ ꯐꯥꯒꯤꯅꯗꯤ ꯑꯁꯦꯡꯕꯩꯅꯦ ꯃꯥꯏ ꯃꯃꯤꯠꯁꯦ ꯑꯁꯦꯡꯕꯩꯁꯨ ꯑꯩ ꯃꯤꯠꯁꯦ ꯑꯩꯈꯣꯏ ꯊꯣꯏꯊꯣꯏ ꯇꯝꯍꯜꯂꯛꯀꯦ ꯊꯣꯏꯊꯣꯏ ꯄꯄꯥꯒꯤ ꯃꯃꯤꯠꯁꯦ ꯑꯅꯣꯛ ꯂꯧꯊꯣꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯝꯂꯥ ꯑꯝꯇ ꯎꯠꯂꯣ ꯂꯩꯔꯤꯉꯩꯗ ꯑꯅꯣꯛ ꯂꯧꯊꯣꯛꯑꯗꯤ ꯃꯥꯏ ꯃꯃꯤꯠ ꯄꯥꯟꯗꯦ ꯍꯥꯏꯕ ꯃꯤꯁꯨ ꯌꯥꯎꯕꯅꯦ ꯑꯩꯁꯦ ꯃꯤꯠ ꯈꯨꯏꯅ ꯂꯥꯛꯆꯕꯅꯦ ꯃꯥꯅ ꯍꯦꯟꯖꯜ ꯂꯩꯔꯝꯃꯦ ꯑꯩꯉꯣꯟꯗ ꯑꯩꯁꯨ ꯂꯧꯊꯣꯛꯄ ꯍꯩꯗ ꯑꯗꯨꯅ ꯂꯥꯎꯊꯣꯛꯄꯅꯤꯗꯅ ꯑꯁ ꯊꯣꯏꯊꯣꯏꯅ ꯑꯩ ꯃꯤꯠ ꯃꯇꯧ ꯇꯝꯃꯤꯅꯦ ꯑꯅꯣꯛ ꯂꯧꯊꯣꯛꯄꯒꯤ ꯑꯁ ꯔꯤꯁꯤ ꯅꯣ ꯀꯩ ꯍꯥꯏꯅꯣ ꯉꯥꯉꯣꯝ ꯇꯥꯃꯣꯅꯤꯅꯦ ꯉꯥꯉꯣꯝ ꯇꯥꯃꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯔꯦ ꯇꯥꯃꯣꯅ ꯁꯤꯂꯥ ꯍꯥꯏꯈ꯭ꯔꯣ ꯑꯩꯈꯣꯏ ꯉꯁꯤ ꯆꯋꯥꯏ ꯀꯥꯡꯁꯣꯏ ꯇꯧꯋꯦ ꯌꯦꯟꯗꯦꯝ ꯈꯤꯇꯪ ꯑꯃꯒ ꯇꯧꯔꯒ ꯇꯥꯃꯣ ꯇꯥꯃꯣ ꯍꯣꯏꯗꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯐꯃꯨꯡꯗ ꯇꯣꯝꯗ꯭ꯔꯦ ꯄꯨꯅꯦ ꯑꯗꯨꯒ ꯑꯕꯦꯝꯅ
Pune Maharashtra Maharashtra noi noi manakta leiramadi chaba phangdoba Pune Maharashtra da lei haiba Mane. aduduna ahau du sa phangdre adu Pune kakya krage adi kano ngangom katamo pagre bemgi pagre ko Pune Maharashtra da lei bije ngadi marang kairam nida ngako Susma Susma Thinguzam haibane Thinguzam ni I know I padwi ne Pune gi ji loire ma mathang ni kaino Oza do hujik ti kari hotnari ge Oza je thabak yam chilibani ko chen kan toroga adudi oza da oina haijarani maju life sida yengakhibane kana akhoi ebem oh noi ozana haira jano masana kai kai tawrige haibaduna farnieba abemna hauni noi mathel do hawi ngasi jang hawi ko yam chana abem je Pune da lai hai upai laite Delhi da lakho di chak chamina bhai natraga Manipur da tho chamina ta ba Angel na like tawbire ko hai thank you Angel momo gi message samju lae kaka ikoi di isal su laite isi su laite nupi yauk dabagi isi isal gi nungsiba se phangdre ado blessina ngangbase yam nungsi taba yam nungai ado kaino ne Blessy de ichal lon thoa lore ka dorage adune Blessy gi su mabung Blessy gi dada ohela loire hadi Blessy gi su dada ohela lore mana on tho loire hadi jama ada chapegi bab ne ba adu je akoi momo da Blessy gi na dada oire momo je ko dada momo adu ko momo gi na Blessy ji ichan oire natro Blessy na hayeng cherau bagi ga thila lake se kaino ne Blessy ga dadri se dada da labam to piro ma gi di ne angang le jade haba dada oide second thong no du lei habani ko se dada gi labam to pitokro se lamte yen thokra labam te yen thokro dada gi sina Blessy da gi dada gi labne ko dada momo gi yam chai he ma sina dada momo gi hai garo marak ta sumaina double tap tau biu like on thon je haibase mayam kano ne wari sanaba de heta kaw yen mi atopana su haibir eba ko adudugi ne akhoi hana su khangde kananom lai he ako silak trai da mathaki ahum jem ta pahoge MKKS kaka se Delhi da kari thabak taurige hai sijama kuiraroi haidorage ko ngasi di hairaroi ge haje ji gi wen de akhoi hawai jar yoli jana ri kara thari sanatoi konsamna like taurabani bro hai thank you sanatoi abemna ngadi yamna chai Manipur gi mathel na hele summe akoi mapanda le di Manipur gi yam miss tawe to wakal gi pukai kana no kakala na ju pisan gro kakana haje Fajana hana utkata bane kaka gi fajana hana ulo kaka haigro kaka ino si kaka gi niko sina kaka gi wakai gi phukai kaka wakal gi pukai kaka gi ngasai de hangam ne lakhoi lai horokda wakal gi pukai lakhra ba ga heli hi thoi thoi my beautiful cutie good evening haire kaka na kanano kaka wakal gi pukai na good evening to adu kaka na sida jo haire wow yam pamjare Blessy na lap thar ko do u hori thar park aina si do ba adagi Susma na hi haire hi gro hi aduga baby bubbles bubbly bubbles na aikoi gi di ayuk nungthildana 21 degree aduga nungdangdana 12 degree Celsius sumaina leye ai khoi temperature de yengbu yengu de ne hoji kya leibno ingbudi inge ko ado kaya leibno dudi ai yengbu yengjelu de sanathoi gi bro Manipur nungsidro kari gi nungsidani gi akhoi gi ireibak iramdamni aduna Manipur dagi atopa jaga dana tangai phadabgi sum laibai duni iramdamdagi henbadi laite ko kari gi nungsidani yumga koiraga lainingi da adi hingol ga koiraga ko isagi yumda sum laining bodo oeba sanathoina
bro Manipur si pagre ko kakao wakal ki pukai gi la e chak chara bro thoi thoi hai re Chare. kai yang chak re hai ga na Mama, Papa, nusidabra. Thầyជួយក៏ទាំងហើយរកស៊ីគេរងគ្នាមក kai no kaka nang na thoi thoi ka hange na mama papa di nung sidro hange ko thoi thoi na អីសាននឹងជាថាគីណាទីកូនហើយ kaka di chak chara bro hango da na Egi kakane. hoi ne nang kaka ni adu chak chara bro hango nang kaka Moi da ki unda e chakai dai ne. Wa kai ki pukai dai ne chakai dai ne moi ki unda. asa kaka na hoji blesi lak to re ko noi da ado konthok jam dorendro lovely family tamo hai thank you dorendro se dada momo gi am jula e yum da lai Kore se chakai dai ne moi ki unda. Wa Acha. kai ki pukai dai. แม่มาดูภาษาผู้สิงนะสกรีนเดอร์ดับเบิลเทปตัวบิโอไลค์คอนโทรลเจ se papa comment ta pa gi se dada momo gi yum da lai se yam nuai te ima baba ibok ka khakta lai bani na ichik chi e ai khoi gi di kaka hai hoi chik ti siam mani ko ให้ดียามเด มียามเดบกี้ก็अदुबु कछु कायदे जे खोइ मार मक्ता लाइव थारके खोइ भिडियो का सुंग येंगे या खरा खोइ मसेन अमत ओइना लैरा लोए नत्रा अदुगा खोइ केनेडी ngang นั่นตีอ่ะโมกี้เสียมาสุปารัมเดร ओ अम्मा मथक ले होरे को ओ चुमे चुमे आइना अम्मा कालमे आई लैत्रगना मोय अहुम खकने लेहौरी से ब्लेसी अखोइदा लैरसिदना है Kana kaya pa na. दादा मोमोइदा लैरसिरा मी मोइदि मी याम जदे इसन जु लैते नंग लुना तौगे हैबा มวยเลยจี Kore na ke moi ki unda. โอ้เบลซิลา Wa เก kai ki pukai na hori tumo ga gai na chakai dai. अच्छा โอเคกี่ปุกไก่นะจิกจัดตัวบ้าตัวมึงก็ हौरे ना दादा मोमोइ जतोय बा เบลซิที่ยามจัดตัวเลย ब्लेसीฮะ जदे Ayu mama na thinan dai. โอ้โหไอ้ทิมเกไอ้ทิมเก से का ब्लेसिना कोई वखल की पुकै ककाओइ दे जु दादा मोमोइ दे जु माइदि मीम तो वात्रे को केनेडी ngang खम हाइबो को नोंग चुद्रो दिल्लीदा दी नोंग चुदे नोंग कितंग चुरदि फदौने हाइदि उफुन मयाम जे अदुना नोंग चु याद्रे नोंग कितंग चुबिरदि याम नुवाइगदौने कोंथोक जम दोरेंद्रो लाइक तौबिरबनी इचे थोइगी हाय थोइगा इचे गी येंगा लाइक तौबुने ये थैंक यू वखल की อันนี้ยังหลับตัวไหนดิ वखल की पुकै काकागी उंगला ए नुंगसिये मासु मामासु पपासु नुंगसिये अदो थुइ थुइने याम हेले नुंगसिबा अदुगिने हाय สินี่ยาม ब्लेसिने हेले नुंगसिबा काकाना हायजे अस लाओ लाओ काकादी काकागी थुइ थुइ लाकपा याम खौरांगना ngaire हाय नंग लाकपा ngairiने काकाना O laktoy ni tumo ga gai na. Kaman na thin dai ne. मन बतारी नोई सिदी नोई सी दिल्ली दा लेरिरो आओ माने अखोई दिल्ली दा लेजबने अदुगा इचन बी आर के है ममिंग ये तार गुम तोरे ब्लेसी से याम सिंग लेरमे याम हई वांगंग बा है से मामासी जंबी Masibi jambi do numo yang kapelle kape. หนูไม่ยังกาเปบุกเนาะใส่บาบูเลยบุตรมวยอ่างมุสาเลยครับบุตรนะ Numoy kape bra. กาเตไม่นึกไม่กาเต मासी वे दी कापते दादा जु लेइ दुदी यामबुंग จะได้น้ำมันบ้า No. Ay di thong ne ne mathen. ชอบซาราบุยจันอ่างที่เกมต้อง अखोई कैनोगा मंगानगा इचन मिगी मचन पादो कना हल्ले จำบีมาซาหนังอ่ะ हे मंगान हनबोंग ने จำบีน่าหาเลยลุงบ่ हालजु मंगाना हालम गनि कितंग मंगाना कितंग हलम दो माले था दा ฮาลัมบัตมาฮาลัม नमाने कितंग हान गी गुम तो बने सुमे ไอ้ก่อ तामो ngangom tamogi la e เอาไว้ hawai nga ki joman bi hai o ka เฮาบ่ได้ตามอดูนักที่จังหวัดบิสิเฮาบ่เนี่ยทำปากบ่ได้ ado ain khan bada akoi ngangom tamo je kaino gumba kitang thau ataw wa kari ka nga gumba kitang helo male Ki pukai do makada lai de. wakal ki ว่า pukai เคย na จัวคาเลยดิรู้จังบ่สิได้คังอีแบบว่านะ thoi thoi kari an sang cha ge hai ka ka na wakal ki
ꯋꯥꯈꯜꯒꯤ ꯄꯨꯀꯩꯅ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯍꯪꯉꯦ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯑꯝꯇ ꯍꯥꯏꯒꯔꯣ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯑꯃ ꯍꯤꯟꯖꯥꯡ ꯂꯩꯔꯦ ꯍꯨꯃꯥꯡ ꯁꯧꯋꯦ ꯕ꯭ꯂꯦꯁꯤ ꯁꯦ ꯅꯥꯎꯔꯦꯝ ꯇꯣꯝꯕꯤ ꯃꯆꯥ ꯗꯦꯕꯤ ꯌꯥꯗꯦꯀꯣ ꯂꯥꯏꯐꯇ ꯑꯣꯏꯅ ꯇꯧꯔꯛꯏꯀꯣ ꯍꯥꯏ ꯑꯩꯈꯣꯏ ꯃꯇꯝꯕꯨ ꯍꯥꯡꯉꯗꯤ ꯍꯦꯛꯇ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅ ꯅꯨꯡꯉꯥꯏ ꯕ꯭ꯂꯦꯁꯤꯁꯦ ꯕ꯭ꯂꯦꯁꯤꯒꯤ ꯃꯔꯥꯏꯕꯛ ꯑꯐꯕꯁꯦ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯥ ꯍꯨꯃꯥꯡ ꯃꯟ ꯁꯧꯗ꯭ꯔꯤꯁꯦ ꯕꯇꯥꯔꯥꯏꯅꯤꯀꯣ ꯗꯦꯜꯂꯤꯗ ꯀꯔꯤ ꯃꯐꯝꯗꯅꯣ ꯑꯗꯨꯒ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯃꯐꯝꯗꯨꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯅꯦ INM ꯗꯦꯜꯂꯤ INM ꯃꯥꯔꯀꯦꯠ ꯍꯥꯏꯗꯤ ꯁꯥꯎꯠ ꯗꯦꯜꯂꯤ ꯑꯗꯨꯗ ꯊꯕꯛꯇꯤ ꯃꯇꯝ ꯈꯤꯇꯪ ꯂꯩꯔꯒ ꯍꯥꯏꯖꯔꯛꯑꯒꯦ ꯍꯥꯏꯗꯤ ꯋꯥꯔꯧꯕꯤꯔꯣꯏ ꯃꯌꯥꯝꯗ ꯁꯨꯝ ꯍꯥꯏꯗꯣꯛꯈꯤꯔꯣꯏꯅ ꯍꯥꯏꯕꯗꯣ ꯍꯦꯃꯥꯕꯇꯤ ꯈꯥꯡꯉꯦꯝꯕꯝ ꯑꯗꯨꯗꯨꯒꯤꯅꯦ ꯑꯕꯦ ꯃꯆꯥꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯔꯦ Thank you. ꯃꯣꯏꯒꯤ ꯌꯨꯝꯗ ꯆꯠꯇꯣꯏꯅꯦ. ꯑꯁ ꯕ꯭ꯂꯦꯁꯤ ꯂꯥꯛꯀꯅꯤ ꯍꯦꯃꯥꯕꯇꯤ ꯍꯣꯏꯗ ꯑꯍꯨꯝ ꯂꯥꯛꯇꯣꯏꯅꯦ ꯑꯃꯨꯛ. ꯑꯩꯈꯣꯏ ꯊꯣꯏꯊꯣꯏ ꯂꯥꯏꯕꯛꯁꯤꯕ ꯍꯨꯃꯥꯡ ꯁꯧꯔꯦ ꯑꯗꯨꯗꯨꯅꯅꯦ ꯑꯩꯅ ꯊꯥꯒꯠꯄꯤꯔꯕ ꯑꯃ ꯋꯥꯀꯩꯒꯤ ꯄꯨꯈ꯭ꯔꯤ ꯆꯠꯂꯅꯤ ꯑꯗꯨꯒ ꯑꯃ ꯀꯩ ꯆꯠꯇꯣꯏꯅꯣ ꯑꯩꯅ. ꯗꯗꯥ ꯃꯣꯃꯣ ꯍꯣꯏꯗꯁꯨ ꯗꯗꯥ ꯃꯣꯃꯣ ꯍꯣꯏꯒ ꯀꯀꯥ ꯍꯣꯏꯒ ꯑꯗꯨꯒ ꯀꯩ ꯍꯥꯏꯕꯅꯣ ꯅꯦꯅꯦꯁꯨ ꯆꯠꯇꯣꯏꯅꯦ. ꯅꯦꯅꯦ ꯆꯠꯇꯣꯏꯔꯣ ꯑꯗꯨꯗꯤ ꯅꯪ ꯌꯥꯝꯃꯦꯍꯦ ꯆꯠꯇꯣꯏꯁꯦ ꯑꯅꯧꯕ ꯀꯃꯦꯟ ꯂꯥꯛꯄ ꯃꯥꯜꯂꯦ ꯃꯣꯏꯒꯤꯁꯨ ꯄꯣꯠ ꯃꯌꯥꯝ ꯄꯣꯔꯛꯇꯣꯏꯅꯦ. ꯕꯣꯏꯁꯤ ꯋꯥꯏꯐꯩ ꯍꯥꯏ ꯀꯩꯅꯣ ꯕꯣꯏꯁꯤ ꯁꯤ ꯃꯣꯃꯣꯒꯤꯁꯦ ꯃꯣꯃꯣꯒꯤ ꯄꯥꯍꯧꯗ꯭ꯔꯦ ꯄꯥꯍꯧꯗ꯭ꯔꯦꯀꯣ ꯑꯩ ꯑꯝꯇ ꯄꯥꯍꯧꯈꯤꯒꯦ ꯗꯗꯥ ꯃꯣꯃꯣꯒꯤꯁꯨ ꯂꯥꯛꯑꯦꯁꯦ ꯍꯋꯥꯏꯖꯥꯔ ꯂꯩꯕ ꯂꯥꯛꯀꯦ ꯈꯜꯂꯒ ꯑꯗꯨꯝ ꯌꯨꯝꯗ ꯊꯣꯛꯄꯅ ꯍꯥꯜꯂꯦ ꯀꯨꯇꯨꯕ ꯃꯤꯅꯔ ꯌꯦꯡꯕ ꯂꯥꯛꯑꯝꯕꯗꯣ ꯈꯪꯉꯝꯃꯗꯤ ꯊꯦꯡꯅꯕ ꯌꯥꯕꯅꯦ 1 ꯀꯤꯂꯣꯃꯤꯇꯔ ꯐꯥꯗꯦ ꯂꯥꯞꯅꯕꯗꯣ ꯑꯩꯅ ꯂꯩꯔꯤꯗꯨꯒ ꯀꯀꯥ ꯍꯥꯏ ꯑꯗꯣ ꯃꯥꯅꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯁꯨ ꯀꯨꯇꯨꯕ ꯃꯤꯅꯔ ꯌꯦꯡꯕ ꯅꯨꯃꯤꯠꯇꯣ ꯍꯥꯏꯗꯤ ꯂꯝꯖꯦꯟ ꯆꯦꯜꯂꯒ ꯂꯥꯛꯄꯅꯦ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯁꯨ ꯃꯥꯁꯨ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯒꯗꯧꯕ ꯑꯃꯨꯛ ꯒꯨꯍꯥꯇꯤꯗ ꯑꯃꯨꯛ ꯆꯠꯈꯤꯒꯗꯧꯕ ꯃꯥꯒꯤ ꯊꯕꯛꯇꯣ ꯌꯥꯝ ꯑꯊꯨꯕ ꯂꯥꯛꯁꯜꯂꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯄꯨꯡ 12ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯐꯝ 3 ꯀꯣꯏꯖꯦꯅ ꯏꯟꯗꯤꯌꯥ ꯒꯦꯠꯅꯦ ꯑꯗꯨꯒ ꯍꯨꯃꯥꯌꯨꯟ ꯇꯨꯝꯅꯦ ꯀꯨꯇꯨꯕ ꯃꯤꯅꯔꯅꯦ ꯑꯍꯨꯝꯗꯣ ꯅꯪꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠꯇꯣ ꯍꯥꯟꯅꯒ ꯀꯩꯅꯣ ꯇꯧꯍꯧꯕꯒꯤ ꯄ꯭ꯂꯥꯟ ꯅꯠꯇꯦꯕ ꯀꯣꯟꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯀꯣꯏꯖꯦꯅ ꯍꯥꯟꯅ ꯍꯥꯏꯅꯕꯅꯦꯕꯀோ ꯑꯗ ꯃꯥꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯊꯕꯛ ꯂꯥꯛꯄꯗꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯆꯠꯀꯗꯧꯕ ꯑꯣꯏꯕ ꯑꯗꯨꯒꯤ ꯑꯩꯈꯣই ꯅꯪꯅꯕꯅ ꯑꯩꯈꯣꯏꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯕꯅꯦ ꯑꯗꯣ ꯍꯥꯟꯅ ꯈꯪꯅꯔꯝꯃꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯁꯨ ꯎꯅꯔꯝ ꯌꯥꯕꯅꯦ ꯃꯣꯃꯣꯒꯁꯨ ꯀꯣ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯏꯆꯟꯕꯤ ꯑꯥꯔꯀꯦꯅ ꯆꯥꯛ ꯆꯥꯔꯦ ꯑꯉꯥꯡ ꯇꯨꯝꯃꯤꯌꯦ ꯃꯉꯥꯜꯅ ꯍꯜꯂꯦ ꯊꯥ 3 ꯆꯨꯝꯃꯦ ꯑꯣ ꯆꯨꯝꯃꯦ ꯑꯗꯨꯅꯦ ꯑꯩ ꯑꯗꯨꯝ ꯃꯥꯜꯂꯛꯑꯕ ꯑꯩꯒꯤ ꯋꯥꯈꯜꯗꯅ ꯏꯆꯟꯅ ꯍꯥꯟꯅ ꯂꯨꯍꯣꯡꯈꯤꯕꯗꯨꯗ ꯑꯗꯨꯒꯤ ꯍꯤꯁꯥꯞꯇ ꯄꯥꯔꯛꯄ ꯅꯠꯇꯦ ꯑꯩ ꯃꯉꯥꯅ ꯍꯥꯟꯅ ꯀꯩꯅꯣ ꯇꯧ ꯍꯜꯂꯦꯗꯣ ꯑꯩ ꯚꯥꯞ ꯀꯃꯥꯏꯅ ꯈꯟꯈꯤꯕ ꯑꯕꯦꯝ ꯑꯩꯗꯤ ꯅꯣꯏꯗ ꯑꯣꯏꯅ ꯂꯥꯛꯀꯦ ꯌꯥꯕ꯭ꯔꯣ ꯊꯣꯏꯊꯣꯏ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯥꯛꯀꯦ ꯌꯥꯏ ꯌꯥꯕ꯭ꯔꯣ ꯍꯥꯏꯌꯣ ꯌꯥꯏꯌꯦ ꯆꯤꯆꯦ ꯌꯥꯏꯌꯦ ꯑꯩꯅ ꯌꯨꯝꯗꯁꯨ ꯃꯣꯏꯁꯨ ꯆꯠꯇꯣꯏꯅꯦ. ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯄꯤꯖꯒꯦ ꯍꯥꯏꯌꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯗꯦꯜꯂꯤꯗꯒ ꯂꯥꯛꯑꯦ ꯀꯥꯏꯅꯒ ꯀꯩꯅꯣ ꯇꯧꯔꯗꯤ ꯀꯔꯤꯒꯨꯝꯕ ꯗꯦꯜꯂꯤꯗ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯆꯪꯉꯛꯑꯣ ꯆꯥꯛ ꯆꯥꯁꯦ ꯑꯗꯣ ꯃꯥ ꯄꯨꯅꯦꯗꯒꯤ ꯗꯦꯜꯂꯤꯗꯗꯤ ꯄꯥꯛꯇꯤ ꯅꯠꯇꯦꯗ ꯂꯥꯛꯑꯣꯏ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯏꯅꯦ ꯀꯥꯏꯅꯒ ꯂꯥꯛꯄꯗꯣ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯐꯥꯎꯅꯁꯦꯕ ꯑꯗꯨꯗꯣ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣꯕ ꯀꯩꯅꯣ ꯅꯨꯅꯨꯕꯤ ꯂꯥꯛꯑꯦ ꯁꯤꯕꯨ ꯀꯩꯅꯣ ꯀꯩ ꯇꯧꯅꯔꯤꯒꯦ ꯍꯥꯏꯕ ꯀꯩꯅꯣ ꯃꯊꯛꯇ ꯃꯊꯛꯁꯤꯗꯔꯣ ꯃꯌꯥꯝ ꯅꯣꯛꯄꯣ ꯈꯣꯠꯄꯣ ꯃꯌꯥꯝ ꯊꯥꯖꯤꯜꯂꯛꯏꯕ ꯀꯩꯗꯧꯅꯔꯤꯒꯦ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯂꯥꯏꯞ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯦ ꯌꯦꯡꯉꯣ ꯑꯩ ꯀꯩ ꯍꯥꯏꯒꯦ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯅꯨꯅꯨꯕꯤ ꯑꯩꯈꯣꯏꯅ ꯂꯥꯏꯐ ꯀꯟ ꯊꯥꯔꯤ ꯅꯨꯅꯨꯕꯤꯅ ꯀꯃꯦꯟ ꯏꯔꯛꯏ ꯑꯩꯈꯣꯏꯗ ꯑꯕꯦꯝꯒꯤ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯑꯩ ꯑꯕꯦꯝꯒꯤ ꯍꯣꯏ ꯏꯅꯝꯃ ꯂꯥꯛꯀꯅꯤ ꯕ꯭ꯔꯤꯟꯗꯥꯕꯟꯗ ꯍꯥꯏꯗꯣꯏꯔꯣ ꯃꯥꯏꯁꯦ ꯕ꯭ꯔꯤꯟꯗꯥꯕꯟꯗ ꯂꯥꯛꯑꯗꯤ ꯊꯦꯡꯅꯕ ꯌꯥꯏꯀꯣ ꯃꯈꯣꯡ ꯃꯃꯥꯏ ꯃꯈꯣꯡ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯑꯣ ꯍꯤꯗꯥꯛ ꯀꯥꯞꯄꯗ ꯅꯪꯅ ꯊꯦꯡꯉꯔꯦ ꯑꯣꯀꯦ ꯁꯣꯔꯤ ꯅꯥꯏꯌꯦ ꯑꯗꯨꯗꯤ ꯂꯥꯛꯄꯒꯤ ꯇꯥꯟꯖꯥ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯉꯅꯤꯀꯣ ꯑꯗꯨꯗꯤ ꯎꯅꯕ ꯌꯥꯔꯦ ꯗꯦꯜꯂꯤꯗ ꯂꯥꯛꯑꯗꯤ
ꯑꯗꯨ ꯃꯌꯥꯝ ꯃꯔꯛ ꯊꯠꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯤ 60ꯃꯨꯛꯇꯤ ꯌꯦꯡꯕꯤꯔꯤꯀꯣ ꯑꯗꯨ ꯌꯦꯡꯕꯁꯤꯗ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯊꯛ ꯊꯛ ꯑꯃꯨꯛꯇ ꯅꯝꯁꯤꯜꯂꯒ ꯑꯅꯤꯔꯛꯇꯪ ꯊꯛ ꯊꯛ ꯅꯝꯃꯒ ꯂꯥꯏꯛ ꯈꯤꯇ ꯊꯣꯛꯍꯟꯁꯤ ꯆꯪꯉꯛꯏꯕ ꯃꯤꯁꯤꯒ ꯂꯥꯏꯛꯁꯤꯒ ꯏꯆꯥ ꯆꯥꯟꯅꯗ꯭ꯔꯦꯕ ꯇꯪꯈꯥꯏꯕꯨ ꯐꯥꯗ꯭ꯔꯦ ꯂꯥꯏꯛꯁꯦ ꯌꯥꯝ ꯂꯤꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯅꯦ ꯁꯨꯝ ꯁꯤꯁꯦ ꯀꯥꯎꯅꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯁꯥ ꯇꯥꯕꯅꯦ ꯍꯥꯏꯗꯤ ꯋꯥꯔꯤꯗ ꯋꯥꯔꯤ ꯁꯨꯝ ꯁꯨꯝ ꯂꯩꯒꯦꯕ ꯁꯥꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯈꯤꯕꯗꯣ ꯑꯗꯩꯗ ꯃꯌꯥꯝ ꯑꯅꯧꯕ ꯆꯪꯕꯤꯔꯛꯏꯕꯁꯤꯡꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯏꯁꯥ ꯏꯁꯥꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯗꯕꯜ ꯇꯦꯞ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯑꯣꯟꯊꯣꯛꯍꯟꯁꯦ ꯉꯁꯤꯁꯦ ꯃꯌꯥꯝꯁꯦ ꯊꯕꯛ ꯑꯃ ꯈꯔ ꯂꯥꯛꯑꯦ ꯑꯃ ꯆꯤꯟꯅꯕ ꯂꯥꯛꯑꯦ ꯃꯥꯜꯂꯦ ꯀꯩꯅꯣ ꯇꯧꯗꯦ ꯃꯤꯁꯦ ꯈꯔ ꯋꯥꯠꯂꯦꯀꯣ ꯍꯥꯏꯗꯤ ꯁꯟꯗꯦꯒꯨꯝꯕ ꯁꯇꯔꯗꯦꯒꯨꯝꯕꯗꯅ ꯌꯥꯝꯃꯦꯕ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯕꯦꯝ ꯀꯩꯅꯣ ꯑꯕꯦꯝꯅ ꯅꯝꯃꯦ ꯌꯥꯗꯦ ꯍꯥꯏꯔꯛꯑꯦ ꯅꯝꯃꯁꯨ ꯊꯣꯛꯎ ꯌꯥꯗꯦ ꯀꯩꯅꯣꯅ ꯑꯕꯦꯝꯅ ꯍꯧꯖꯤꯛ ꯅꯝꯕꯗꯨꯗ ꯑꯣꯏꯔꯝꯒꯅꯤ ꯂꯥꯏꯛ ꯑꯃ ꯍꯦꯟꯀꯠꯂꯛꯑꯦ ꯍꯥꯏꯕꯗꯣ ꯑꯅꯤ ꯑꯍꯨꯝꯕꯨ ꯍꯦꯟꯒꯠꯂꯛꯑꯦ ꯑꯗꯣ ꯑꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯗꯤ ꯈꯪꯗꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨ ꯂꯥꯏꯛ ꯊꯧꯗꯥꯝ ꯁꯨꯔꯖꯕꯂꯥ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯇꯧꯈ꯭ꯔꯕ ꯌꯥꯁꯥ ꯀ꯭ꯔꯤꯌꯦꯁꯟꯁꯨ ꯂꯥꯛꯑꯦ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯊꯥꯕꯤꯔꯛꯑꯣ ꯗꯦꯜꯂꯤꯗ ꯀꯣꯏꯕ ꯂꯥꯛꯆꯒꯦ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯔꯛꯀꯦ ꯑꯩꯒꯤ ꯍꯋꯥꯏꯖꯥꯔꯁꯦ ꯈꯤꯇꯪ ꯌꯥꯝꯅ ꯌꯣꯟꯈꯤꯒꯦ ꯇꯨꯡꯁꯤꯜꯂꯒ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯖꯔꯛꯀꯦ ꯀꯩꯅꯣꯅ ꯑꯕꯦꯝꯅ ꯁꯤꯌꯔ ꯇꯧꯔꯗꯤ ꯀꯥꯕꯅꯦ ꯍꯥꯏꯕ ꯂꯥꯏꯛ ꯃꯁꯤꯡꯗꯣ 30ꯗꯤ ꯌꯧꯔꯦ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯈꯪꯗꯦꯗ ꯃꯤ ꯍꯥꯟꯅ ꯂꯥꯏꯛ ꯊꯥꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯥꯏꯁꯦ ꯑꯃꯠꯇ ꯈꯪꯗꯦ ꯑꯕꯦꯝꯅ ꯅꯣꯛꯄꯗ ꯁꯤꯔꯦ ꯍꯥꯏ ꯃꯌꯥꯝ ꯊꯣꯏꯊꯣꯏ ꯏꯁꯩ ꯇꯥꯅꯤꯡꯕ꯭ꯔꯣ ꯊꯣꯏꯊꯣꯏ ꯏꯁꯩ ꯁꯛꯍꯜꯂꯛꯁꯤꯔꯣ ꯅꯪ ꯏꯁꯩ ꯁꯛꯅꯤꯡꯗꯦ ꯁꯛꯅꯤꯡꯗꯦ ꯍꯥꯏꯕ ꯉꯝꯕ ꯉꯝꯗꯕ ꯍꯥꯏꯔꯒ ꯁꯛꯑꯣ ꯏꯁꯩ ꯑꯝꯇ ꯁꯤ ꯅꯍꯥꯟꯒꯤ ꯏꯁꯩꯗꯣ ꯑꯝꯇ ꯅꯍꯥꯟꯒꯤ ꯏꯁꯩ ꯑꯝꯇ ꯁꯛꯇꯣꯔꯛꯑꯣ ꯀꯩ ꯆꯠꯄꯅꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯍꯥꯟꯗꯣ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤ ꯏꯁꯩꯗꯣ ꯈꯪꯅ ꯈꯪꯅ ꯍꯥꯏꯕꯗꯣ ꯗꯦꯀꯣ ꯀꯔꯤ ꯃꯇꯝꯗꯣ ꯀꯂꯥꯏꯗ ꯄꯤꯗ꯭ꯌꯥꯁꯀꯤ ꯈꯔꯅ ꯆꯩꯌꯥ ꯁꯨꯅ ꯅꯥꯄꯤ ꯌꯥꯔꯤ ꯀꯃꯦꯟ ꯃꯌꯥꯝ ꯄꯥꯒꯦ ꯃꯥ ꯂꯣꯏꯔꯒ ꯃꯊꯪꯗ ꯆꯤꯡꯈꯠꯂ ꯄꯥꯒꯦ ꯃꯥꯟꯗꯦ ꯗꯟꯗꯦ ꯀꯤꯌꯥ ꯈꯪꯅ ꯗꯦꯀꯣ ꯀꯔꯤ ꯃꯇꯝꯗꯣ ꯀꯂꯥꯏꯗ ꯕꯤꯗ꯭ꯌꯥꯁꯀꯤ ꯑꯀꯟꯕꯅ ꯑꯀꯟꯕꯗ ꯑꯁꯨꯝꯃꯕꯨ ꯂꯩꯕꯤ ꯎꯄꯥꯏꯗ ꯆꯤꯟꯗꯛꯇ ꯁꯨꯅꯈꯪꯅ ꯗꯦꯀꯣ ꯀꯔꯤ ꯃꯇꯝꯗꯣ ꯀꯂꯥꯏꯗ ꯕꯤꯗ꯭ꯌꯥꯁꯀꯤ ꯀꯥꯡꯒ꯭ꯔꯨ ꯃꯍꯥꯟꯈꯤꯕ ꯍꯨꯖꯔ ꯆꯂ ꯌꯥꯎꯅꯈꯤꯀꯣ ꯑꯥꯏꯇ ꯕꯤꯇ ꯃꯥꯗꯤ ꯐꯥꯗꯤ ꯐꯥꯔꯒ ꯃꯇꯦꯛ ꯀꯥꯎꯕꯗꯣ ꯀꯥꯡꯒ꯭ꯔꯨ ꯃꯇꯦꯛ ꯃꯥꯡꯍꯟꯈꯤꯕꯩ ꯈꯨꯖꯤꯟꯅ ꯈꯣꯠꯄ ꯌꯥꯅ ꯆꯤꯛꯄ ꯍꯥꯏꯕ ꯈꯨꯖꯤꯟꯅ ꯀꯔꯤ ꯍꯥꯏ ꯈꯨꯖꯤꯟꯅ ꯈꯣꯠꯅ ꯌꯥꯅ ꯀꯔꯤꯅꯣ ꯈꯨꯖꯤꯟꯅ ꯈꯣꯠꯄ ꯌꯥꯅ ꯆꯤꯛꯄ ꯃꯥꯏꯗ ꯃꯤꯠꯇ ꯉꯥꯛꯇ ꯁꯦ ꯀꯃꯦꯟ ꯑꯃꯨꯛꯇ ꯄꯥꯊꯔꯛꯀꯦꯁꯦ ꯀꯗꯥꯏꯗꯒꯤ ꯃꯍꯥꯟꯈꯤꯕꯩ ꯍꯨꯖꯤꯜꯂ ꯆꯂ ꯑꯕꯦꯝꯒꯤ ꯅꯣꯛꯄꯗ ꯁꯤꯔꯦꯁꯤꯐꯥꯎꯗ ꯄꯥꯕꯀꯣ ꯅꯥꯎꯔꯦꯝ ꯇꯨꯝꯃꯤꯝꯆꯥ ꯗꯦꯕꯤ ꯑꯩꯁꯨ ꯑꯅꯤꯔꯛ ꯊꯥꯔꯦ ꯌꯥꯗꯦꯍꯦ ꯍꯥꯏꯔꯛꯑꯦꯀꯣ ꯌꯥꯔꯝꯒꯅꯤ 30 ꯌꯧꯔꯛꯏꯁꯦ ꯃꯣꯃꯣꯅ ꯍꯥꯏꯔꯛꯑꯦ ꯂꯥꯏꯛ 3ꯔꯛ ꯁꯨꯔꯦ ꯅꯝꯕ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯒꯤ ꯅꯝꯕꯗ ꯅꯣꯛꯄꯗ ꯁꯤꯔꯦ ꯑꯩꯈꯣꯏꯗꯤ ꯑꯅꯧ ꯑꯅꯧꯕ ꯆꯪꯉꯛꯄꯁꯤꯡꯗꯤ
ꯅꯤꯡꯖꯪꯍꯜꯂꯤꯅꯤꯀꯣ ꯑꯗꯨꯒ ꯑꯕꯦꯝꯅ ꯍꯥꯏꯔꯦ ꯌꯥꯏꯌꯦ ꯊꯣꯏꯊꯣꯏ ꯁꯛꯑꯣ ꯍꯥꯏ ꯊꯣꯏꯊꯣꯏ ꯏꯁꯩ ꯑꯃ ꯁꯛꯇꯣꯛꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯀꯦꯅꯦꯀꯤ ꯍꯥꯏ ꯀ꯭ꯌꯨꯠ ꯕꯦꯕꯤ ꯍꯥꯏꯀꯣ ꯊꯦꯡꯛ ꯌꯨ ꯍꯥꯏꯒꯔꯣ ꯅꯪꯉꯣꯟꯗ ꯀ꯭ꯌꯨꯠ ꯍꯥꯏꯔꯛꯑꯦ Thank you very much. Love mayam thajangi kaure. ꯂꯞ ꯃꯌꯥꯝ ꯄꯤꯁꯜꯂꯣ ꯑꯝꯇ ꯊꯥꯡꯒꯠꯂꯒ ꯃꯈꯨꯠꯇꯣ ꯑꯗꯨꯒ ꯀꯀꯥꯅ ꯌꯥꯔꯦ 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 ꯊꯣꯏꯊꯣꯏ ꯀꯀꯥꯒꯤ ꯐꯦꯚꯣꯔꯥꯏꯠ ꯁꯣꯡꯗꯨꯁꯨ ꯁꯛꯂꯛꯑꯣ ꯍꯥꯏꯕꯅꯦ Kay hai. ꯀꯀꯥꯒꯤ ꯀꯔꯝꯕ ꯏꯁꯩꯅꯣ ꯐꯦꯚꯣꯔꯥꯏꯠ ꯁꯣꯡꯁꯦ Ah. Khangna khangna. ꯍꯣ ꯍꯌꯥ ꯍꯣꯗꯨꯔ ꯀꯀꯥꯒꯤꯁꯦ Ne. Khangna chumna shakke. ꯈꯪꯅ ꯈꯪꯅꯗ ꯍꯧꯖꯤꯛ ꯁꯛꯈ꯭ꯔꯦ ꯑꯅꯧꯕ ꯊꯧꯗꯥꯝ Amukse shakke. ꯁꯨꯔꯖꯕꯂꯥ ꯌꯥꯝ ꯍꯩꯀꯣ ꯍꯥꯏꯔꯛꯑꯦ ꯑꯕꯦꯝꯅꯁꯨ ꯃꯌꯥꯝ ꯄꯤꯔꯛꯑꯦꯁꯦ ꯂꯞꯁꯨ ꯄꯤꯔꯛꯑꯦ ꯃꯥ ꯏꯁꯩ ꯇꯥꯕꯤꯗ꯭ꯔꯦꯅ ꯁꯥꯎꯔꯦ ꯉꯥꯏꯈꯣ ꯁꯤ ꯑꯝꯇ ꯄꯥꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯈꯜꯒꯤ ꯄꯨꯀꯩꯅꯅꯦ ꯀꯀꯥꯅ ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯔꯛꯏꯗꯣ ꯅꯉꯣꯟꯗ ꯀꯀꯥꯒꯤ ꯐꯦꯚꯣꯔꯥꯏꯠ ꯅꯪꯅ ꯆꯤꯡꯈꯠꯈ꯭ꯔꯦ ꯑꯝꯇ ꯆꯤꯡꯊꯔꯛꯑꯣ ꯑꯁ ꯇꯣ ꯑꯁꯤ ꯁꯤꯛꯀꯦ ꯂꯩꯔꯦ ꯂꯩꯇꯨ ꯕ꯭ꯂꯨ ꯀꯂꯔꯅ ꯕ꯭ꯂꯨ ꯅꯠꯇ꯭ꯔꯣ ꯁꯦ Wakayı pukay papana makada chimdare. ꯁꯨꯝ ꯄꯥꯕ ꯑꯁ ꯇꯥꯔꯕ ꯀꯀꯥ ꯅꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯤꯁꯦ ꯄꯄꯥꯅ ꯂꯣꯏ ꯆꯤꯡꯊꯈ꯭ꯔꯦ ꯅꯪꯒꯤ ꯃꯦꯁꯦꯖꯁꯦ ꯁꯦ ꯍꯥꯏ ꯏꯁꯩ ꯁꯛꯑꯣꯁꯦ ꯈꯪꯅ ꯑꯗꯣ ꯀꯀꯥ ꯅꯠꯇꯦ ꯑꯗꯨꯝ ꯎꯔꯤꯅꯦ ꯇꯣ ꯑꯁꯤꯗꯁꯨ ꯂꯥꯛꯑꯦ ꯃꯈꯥꯗꯁꯨ ꯂꯩꯔꯦ ꯁꯤꯗꯁꯨ ꯂꯩꯔꯤꯇꯣ ꯃꯈꯥꯗ ꯑꯃꯨꯛ ꯂꯧꯈꯠꯂꯛꯏꯅꯦ ꯇꯣ ꯎꯗꯕ꯭ꯔꯥ ꯅꯪꯅ ꯁꯦ ꯌꯥꯁꯥ ꯀ꯭ꯔꯦꯁꯟꯅ ꯕ꯭ꯂꯦꯁꯤꯁꯦ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯌꯥꯝ ꯂꯩ ꯋꯥꯎ ꯍꯥꯏꯔꯛꯑꯦꯀꯣ ꯊꯦꯡꯛ ꯌꯨ ꯍꯥꯏꯒꯔꯣ ꯑꯗꯒꯤ ꯑꯩꯒꯤ ꯏꯁꯩ ꯇꯥꯎ ꯉꯥꯏꯈꯣ ꯋꯥꯈꯜꯒꯤ ꯄꯨꯀꯩ ꯑꯩꯒꯤ ꯏꯁꯩ ꯇꯥꯎ ꯈꯪꯅ ꯈꯅꯥꯎꯗꯦꯀꯣ ꯀꯔꯤ ꯃꯇꯝꯗꯣ ꯀꯂꯥ ꯏꯒꯨ ꯕꯤꯗ꯭ꯌꯥ ꯁꯈꯤ ꯈꯟꯅ ꯆꯩꯌꯥ ꯁꯨꯅꯥꯅ ꯄꯤꯌꯥꯗꯤ ꯃꯃꯛꯀꯤ ꯃꯤ ꯇꯥꯗ꯭ꯔꯦ ꯅꯪ ꯀꯟꯅ ꯁꯛꯀꯗꯧ ꯗꯟꯗꯦ ꯀꯤꯌꯥ khanga ꯅꯪ ꯁꯛꯑꯣꯏꯗꯣꯏꯗꯤ ꯀꯃꯦꯟ ꯄꯥꯔꯛꯑꯒꯦ kala igu bidya sakhi ꯀꯥꯡꯒ꯭ꯔꯨ kangkung mahang sipai ꯑꯗꯨ ꯑꯁꯤ ꯃꯥ ꯏꯇꯤ ꯐꯥꯗꯕꯅꯦꯕ ꯀꯩꯅꯣꯗ ꯑꯣꯏꯅ ꯃꯊꯪꯒꯤ ꯄꯦꯔꯥ ꯑꯀꯣꯟꯕꯩꯗ ꯑꯣꯏꯅ ꯁꯛꯂꯣꯕ na ꯑꯀꯟꯕꯅ ꯑꯁꯣꯟꯕꯕꯨ ꯌꯩꯕꯤ ꯍꯥꯏꯕꯗꯣ upai deta ꯆꯤꯟꯗ ꯊꯤꯖꯁꯨ ꯆꯨꯠꯀ ꯑꯩ ꯃꯥ ꯎꯕꯗ ꯀꯩꯅꯣꯝ ꯇꯧꯋꯦ ꯁꯦ ꯑꯃꯨꯛꯀ ꯍꯥꯏꯔꯣ ꯑꯀꯟꯕꯅ ꯎꯄꯥꯏ ꯂꯩꯇ ꯆꯤꯟꯗ ꯊꯤꯖꯁꯨ ꯆꯨꯠꯀ ꯍꯥꯏꯔꯣ ꯂꯣꯏꯔꯦ ꯁꯦ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯄꯥꯒꯦ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯁꯛꯑꯣꯀꯣ ꯅꯥꯎꯔꯦꯝ ꯇꯣꯝꯕꯤꯝꯆꯥ ꯗꯦꯕꯤꯅ ꯏꯁꯩ ꯌꯥꯝꯅ ꯍꯩꯌꯦ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯦꯀꯣ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝꯅ ꯍꯦꯜꯂꯣ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯛꯑꯦꯀꯣ ꯋꯥꯈꯜꯒꯤ ꯄꯨꯀꯩꯅ ꯄꯄꯥꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦ ꯊꯣꯏꯊꯣꯏ ꯍꯥꯏꯗꯤ ꯍꯣ ꯍꯩꯌꯥ ꯍꯣ ꯍꯥꯏꯕꯗꯣ ꯍꯣꯌꯥ ꯍꯥ ꯍꯣ ꯌꯥ ꯍꯥ ꯍꯣ ꯍꯥꯏꯕ꯭ꯔꯥ ꯍꯣꯌꯥ ꯍꯥ ꯍꯥ ꯇꯧꯕꯗ ꯑꯕꯦꯝꯅ ꯑꯩꯅ ꯇꯥꯕꯒꯤ ꯗꯥꯟꯁ ꯇꯧꯔꯤꯗꯣ ꯍꯥꯏꯇꯨ ꯁꯤꯗ ꯗꯥꯟꯁ ꯇꯧꯔꯦꯇꯨ ꯅꯪꯅ ꯏꯁꯩ ꯁꯛꯄꯗ ꯗꯥꯟꯁ ꯇꯧꯔꯦꯇꯨ ꯑꯕꯦꯝꯅ ꯗꯥꯟꯁ ꯇꯧꯔꯒ ꯋꯥꯈꯜꯒꯤ ꯄꯨꯀꯩꯅ ꯄꯄꯥꯅ ꯑꯗꯨꯝ ꯊꯣꯏꯊꯣꯏ ꯅꯨꯡꯁꯤ ꯄꯄꯥꯅ ꯑꯗꯨꯝ ꯄꯥꯔꯛꯏꯁꯤꯗꯤ ꯊꯣꯏꯊꯣꯏ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯊꯧꯗꯥꯝ ꯁꯨꯔꯖꯕꯂꯥ ꯍꯥꯏ ꯋꯥꯈꯜꯒꯤ ꯄꯨꯀꯩ ꯀꯛꯈ꯭ꯔꯦ ꯗꯗꯥ ꯃꯣꯃꯣꯒꯤ ꯕ꯭ꯂꯦꯁꯤꯅ ꯉꯥꯏꯈꯣ ꯉꯥꯏꯒꯦ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯀꯣ ꯕ꯭ꯂꯦꯁꯤ ꯃꯤꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯉꯥꯏꯈꯣꯁꯦ ꯑꯉꯥꯎꯕꯤ ꯃꯥꯜꯂꯦ ꯍꯥꯏꯔꯛꯑꯅꯤ ꯑꯗꯒꯤ ꯕ꯭ꯂꯦꯁꯤ ꯃꯤꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯑꯅꯤ ꯀꯩꯅꯣꯅ ꯍꯥꯏꯔꯛꯏꯁꯦ ꯌꯥꯁꯥꯀ꯭ꯔꯦꯁꯟꯅ ꯕ꯭ꯂꯦꯁꯤ ꯅꯣꯏ ꯕꯁꯟꯇ ꯅꯣꯏ ꯌꯨꯇ꯭ꯌꯨꯕꯇꯣ ꯕ꯭ꯂꯦꯁꯤ ꯑꯣꯏꯅ ꯇꯧꯍꯜꯂꯣ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯑꯣꯏꯅ ꯄꯥꯏꯍꯜꯂꯗꯧꯅꯦ ꯕ꯭ꯂꯦꯁꯤꯅ ꯅꯩꯔꯅꯤ ꯋꯥꯎ ꯊꯣꯏꯊꯣꯏ ꯌꯥꯝ ꯐꯖꯩꯌꯦ ꯁꯣ ꯀ꯭ꯌꯨꯠ ꯍꯥꯏꯔꯛꯑꯦꯀꯣ ꯑꯗꯨꯒ ꯔꯥꯖꯨ शर्मा सो क्यूट बेबी है को Thank you very much. राजू शर्मा बेबी ने जो ताजमहल के सामने जो डांस किया लाजवाब था है माइक ꯊꯦꯡꯛ ꯌꯨ ꯍꯥꯏꯒ꯭ꯔꯣ ꯈꯪꯉꯦ Thank ꯈꯪꯉꯦ you. Thank you ꯍꯣꯌꯥ very ꯍꯥꯏ much. ꯇꯧꯕꯩꯗꯣ
thank you very much ให้กรอ Thank you very much. ผมมายืนจุ่มนี่นะจ๊ะ cái nó tao rồi sẽ thôi thôi hồi ya ha he do cả cái em ta sắc rồi sẽ sắc lo อ๋อเครื่องนี้ปุ๊กไอ้เมสเซจป้าเลยนะ pa re wow thôi thôi hay de phajaiye so cute อันนี้มาค่ะดิ khonjel sidi aphawba saisakpi loina lehore aduga che amta kano taro amta saglo me che ho ya ha he have to naksha do di to ge se ai kameno pathar ge ni ho ya ha he ta uda Oh ya ha hey, oh ya ha ha, oh ya ha hey, se rang si de, isa sa ga do. Hey, oh ya ha ha, oh ya ha hey, se rang si de. Isa sagado. Hoya อัน ahe. นี้มาค่ะท่าบุตรสงฆ์ Kun jao na sa se. Nai jao na sa se. Babu shong na jogoy. Nai jao na rongai. Babu shong na kari jogoy. me no khang dre Nai ja du rongai. Se yang si de. nai sai me ka gore de comment pa ra ge ซาซาเกตโล sonia ning thok jom jange ko blessy isai amuk sagla o Sing it ka. Ay wale. งามเลยก็สักแก่เหรอ raju sharma saklo baby macha here to mana jo wow kakadi อาการจัดเลย ngaure my beautiful cutie hai nangi sai da kaka je phajai hai Ay tunge ba. งานโรงงานเถอะอโนบุจังบีรักปัจจินได้ไหมอ่ะ Choy-choy ni ngai to ko ya de ko mina masakti hai ka ni สกรีนดาอิชาชา Ay กิส ba กรีน kan ดา jang ดับเบิล ye เต ba. ตบิโอ Ba kan jang ye sida. okay hakam chale abe la shramna blessy chak charabo hai blessy chak charabo hange silana ko mo blessy jo wari จักซาเรเบลซี่จูจักซาเรเบลซี่ป้าจูจักซาเร aduga อามุสุ ai mai ma soi gre ama aina sidaida comment ama kanai comment no soidana kano to delete to thokre mayam waro binu kanam banoi khangdre ko akhoi gi anga phayem chang phodamai do kakke to buda soidana makha gi do kak thokre ado mayam waro binu dada mo mogi ne yaure blessy se henna phawna ba isai aingonda tamde yara roi hai dadana phawon dore ko thoi je dadana isai tam takpi rani hai re Dada tu kaya. ดาดาเซ่มาเดลิจังอาการนั่นแหละเบลซี่เดใช้ตักปีนี้มาเดใช้ยำให้นะใช้ให้เจ้าย่านะให้นะแบบโอเค thank you ตักปีโอให้โอ Thank you Tapino. มาตักปีโอยมาดิตักปีมาเสียดีว่ะตักก็เสียดี suresh mayang lambam blessy yam phajai ko hai re thank you ให้ก็นั่งมาใส่เล็บใส่ยำปีได้เนี่ย ai mai nga sai recharge te loi gre ye hojik lek thak re pire จะเบลซี่จะเล็บใส่ปีนี่ก็ไม่อันได้เยลินี่ใช่นะสุดโต่งเลยตัวชิชมา lap tu lam yam pai re tu ตัวนั่นชิมาตัวเจ้ตัวมาคุณอันนี้ตัวกูจะชิมาตัวเจ้ฮะใช่นะตัว adwai thangate ba haina thangate ba ให้เร่เบลซี่ให้เร่ Tunggu piye na. ทำไม่เป็นไรลากตัวละ ji comment laktri adugi kano di to ko 90% 90% ne ora hera sidagi kano ha pora ห้าปุ๊บเลย te ha pora ra hai ne เซเซลัมซีเยจะอันตรายกับเบลซี่น่ะมึงหายละแกเซ Kapag ani na tajalo dugalay uto je.
스크린 โมบายที่สกรีนดูดาให้กันตรงนะครับ 그러니까 몸보다 미정어 มายามจะ boring จูเราแค่นั้นลอยเขียนทงนักเราแค่ตัวเรมายามไลฟ์เราเฉลยใจเรามีเจลอยนะอันที่ยาวตรีก็อ่างเอาผมจังหันมาดีเลยกัน 장어가니 봐봐 마탐마 เอ้คุณท่าตรีเราไม่ช่วยเลยสิ 봐봐 마탐마 장어가니 오케이 정해도 마탐마 어때 하이드로 봐봐 마탐마 제 마마가 해미는 세 아노바 장비락버싱나 어머 어머 빠지 왜 아노바 아노바 잘라다 했다 장비락버싱나 장베비시 이사이사기 스크린다 사기 스키다 국밥 아닌 하전비요 빡 아니 타전 비어 like on 톤지 내 온토지 보 เช่กำมินน้ำเต้หลักตระบ่า 라까니 마이나 마탕 라까니 หลักเต้หลักที่สุดไม่หลักเต้ที่เดียว 스니커라이 아니 탁탁 안 듣다 오기다 เป็นกันหลักแบบ 아 그때 เป็นกันเลยไอ้นัทธา 한갈래 하지 한갈래 ไอ้นัทธาก็ตักถามตัวเนี่ยไม่รู้เขาจะนับตามแต่ไม่เนี่ยทักนอนไหลของเธอ 레시피 잘 하고로 파전나 띵컬로 치는 이렇게 อย่าดีนั่งนก 레시 มีขังมีนกละ Speak please 아시다 노가다네 시다 노가 อาชีพนกก็ชีทอลก็ตรงนี้ชีดนก 티다 레시 ก็ตรงไลฟ์สไตล์เฉลยจีระแม่จูบริงจารว่ามาเลยก็คำเมนน้ำเตลักเตะนัทรก็คุยในยาตบระ 아드들 락드들 ก็นานครั้งนี้ 어 มารักติเล่ปู 섭대 ดอ 발레 มารักติเล่ปูดอเอ๊ะก้าวขัลกิปุกยลักเลยใช่ 거기 들려 그래 ก็ 그러면 나가래 ไอ้สามดีลักตัวมันตัวก้าวกีว่าขัลกิปุกยนะตามมอนานาดี 나간 기들 라이터 나한테 아드다 ใช่ว่าขัลกิปุกยก้าวกีกับเมลัยอสนียังว่า 시대 영 마마가 흔히 시대 영 시제 ตามมอนานาดีทกเชคิริโกทับฮัลักตะง่ายบกี้สักทกเชรเกโกให้ว่าทกเชรโกนานาดีทับฮัลักตะง่ายบกี้สักทงเกกันนะตาวรีเย่ให้ว่า 야예 그 수가이데 अदुगा गुलाम अब्बास ना रोज में हम थारे थुई की 난그 다전 그런 나타 아시리 영어 아시리 어디 영어 두 그랬어 लागते बा 아코이 이제 야들 शिवजी आगिद्रे 난그 두마네 잡그래 제 맘이 안다 랑전지라 아두두가 아노바 장비락바 이진이나우싱나 하로 마토이 스크린다 더블 탭 떠비요 라이크 온 톤제 매야 하로 오낭조 레시나 하야 아지 떠오르기 तो ये वो सिलाएं को 어 कहाँ हुआ या पोदो इससे मैंने नानी ओ का वाखल की पुकई ना थोपचे खिरोय है बनी को है बा तामो है बने अदुगा सर्जित निंथौजम ना काका कई मथेल चारगे इनम दादा है बा 콩그러 자래 미차가 저리바 아코 이제 깡소이 자래 이제 시주 하이로 초초제 यादरे ngọc रे 난 마밍 도가리바 ai siro sarjit ai 서지 장 자르고 그냥 자르게 초초이 nang ngọc này
ꯕ꯭ꯂꯦꯁꯤꯁꯦ ꯌꯥꯝ ꯉꯥꯎꯁꯟꯅꯩ ꯍꯥꯏꯔꯛꯑꯦ ꯃꯤꯅ ꯃꯥ ꯑꯁꯤꯗ ꯂꯥꯛꯑꯦ ꯃꯃꯤꯡ ꯆꯣꯡꯊꯣꯛꯆꯔꯛꯀꯅꯤꯀꯣ ꯕ꯭ꯂꯦꯁꯤꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯉꯥꯎꯁꯟꯅ ꯂꯩꯔꯝꯃꯦꯅ ꯍꯥꯏꯖꯔꯛꯀꯅꯤꯀꯣ ꯋꯥꯈꯜꯒꯤ ꯋꯥꯈꯜꯒꯤ ꯑꯥꯗ ꯀꯩꯅꯣꯅ ꯗꯗꯥ ꯃꯣꯃꯣꯒꯤ ꯂꯥꯛꯑꯦ ꯕ꯭ꯂꯦꯁꯤꯅ ꯃꯊꯪ ꯀꯃꯦꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯂꯥꯛꯄ ꯍꯧꯔꯦ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝꯅ ꯕ꯭ꯂꯦꯁꯤ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯔꯦ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣ ꯊꯣꯏꯊꯣꯏ ꯇꯨꯝꯅꯤꯡꯉꯦ ꯃꯃꯥꯗ ꯉꯥꯏꯔꯣ ꯂꯥꯛꯑꯣ ꯑꯗꯨꯒ ꯀꯀꯥ ꯋꯥꯈꯜꯒꯤ ꯄꯨꯀꯩꯅ ꯑꯃꯨꯛ ꯍꯪꯀꯠꯂꯛꯂꯦ ꯍꯥꯏꯕꯀꯣ ꯔꯥꯃꯦꯁꯣꯔꯤ ꯅꯥꯎꯔꯦꯝꯅ ꯑꯕꯦꯝ ꯑꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯔꯛꯑꯦ ꯔꯥꯃꯦꯁꯣꯔꯤꯅ ꯑꯕꯦꯝꯃꯁꯦ ꯑꯣꯛꯇꯣꯕꯔ ꯗꯦꯠ 8ꯇ ꯆꯍꯤ 5 ꯃꯄꯨꯡ ꯐꯥꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯦ ꯃꯤꯁꯨ ꯌꯥꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯃꯤꯁꯨ 16 ꯈꯛꯇꯅꯦ ꯆꯪꯉꯤꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯉꯁꯤꯁꯦ ꯈꯔ ꯊꯕꯛ ꯆꯤꯟꯅꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯈꯔ ꯀꯣꯝꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯃꯨꯛ ꯆꯪꯉꯁꯤꯔꯥ ꯉꯁꯤꯁꯦ ꯀꯌꯥ ꯄꯨꯡ ꯑꯃꯗꯤ ꯐꯥꯔ ꯃꯥꯜꯂꯦꯀꯣ ꯄꯨꯡ ꯑꯃꯗꯤ ꯐꯥꯔꯦ 3 ꯀꯅꯥꯗꯅꯣ ꯅꯪ ꯌꯦꯡꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯅꯠꯇꯦꯗꯣ ꯑꯩ ꯀꯅꯥꯅꯣ ꯄꯤꯔꯛꯏꯁꯦ ꯂꯥꯛꯑꯣ ꯉꯁꯤꯒꯤ ꯉꯥꯏꯍꯥꯛ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯅ ꯄꯣꯊꯥꯔꯁꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯈꯤꯁꯤꯁꯦ ꯑꯇꯩ ꯃꯤꯁꯨ ꯆꯪꯉꯛꯇ꯭ꯔꯦ ꯕꯣꯔꯤꯡ ꯆꯨꯕ ꯃꯥꯜꯂꯦꯕ ꯉꯁꯤ ꯈꯔ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯉꯤꯁꯤꯁꯦ ꯋꯥꯈꯜꯒꯤ ꯄꯨꯀꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯒꯣ ꯍꯥꯏꯈꯤꯗꯥꯏꯅꯦ ꯃꯣꯃꯣꯅ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯦ ꯒꯨꯗ ꯅꯥꯏꯠ ꯗꯗꯥ ꯍꯥꯏꯈꯔꯣ ꯗꯗꯥ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤꯅ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯦ ꯍꯥꯏ ꯍꯥꯏꯈ꯭ꯔꯣ ꯔꯥꯃꯦꯁꯣꯔꯤ ꯅꯥꯎꯔꯦꯝꯅ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯊꯦꯡꯅꯔꯤ ꯂꯥꯏꯐꯁꯦ ꯍꯥꯏꯔꯦ ꯔꯥꯃꯦꯁꯣꯔꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯤꯆꯦ ꯍꯥꯏꯌꯣ ꯆꯤꯆꯦ ꯔꯥꯃꯦꯁꯣꯔꯤ ꯍꯥꯏꯌꯣ ꯑꯗꯨꯒ ꯃꯣꯃꯣꯅ ꯂꯥꯏꯐ ꯂꯣꯏꯁꯤꯜꯂꯗꯣꯏ ꯑꯣꯏꯔꯗꯤ ꯀꯩꯅꯣꯝ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯁꯦ ꯍꯥꯏꯔో ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯔో ꯃꯤꯁꯦ ꯌꯥꯝꯅ ꯆꯪꯗꯕꯗꯨꯗꯀꯣ ꯉꯁꯤꯁꯦ ꯃꯌꯥꯝꯁꯦ ꯕꯣꯔꯤꯡ ꯆꯨꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅꯀோ ꯑꯗꯨꯒꯤꯅꯤꯗ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏ ꯉꯥꯏꯍꯥꯛ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛ ꯇꯧꯈꯤꯁꯦ ꯍꯥꯏꯔꯕꯨꯗꯤ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 10 ꯀꯨꯟ ꯇꯧꯕ ꯌꯥꯔꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯕꯣꯔꯤꯡ ꯆꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯁꯦ ꯀꯩꯅꯣꯅ ꯔꯣꯃꯦꯁ ꯁꯔꯃꯅ ꯕ꯭ꯂꯦꯁꯤ ꯂꯥꯁ ꯁꯣꯡ ꯄ꯭ꯂꯤꯖ ꯍꯥꯏ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣꯌꯦ ꯕ꯭ꯂꯦꯁꯤ ꯀꯩꯅꯣꯒꯤ ꯏꯁꯩꯗꯣ ꯑꯣꯏꯅ ꯁꯛꯂꯣ ꯄꯥꯔꯤ ꯏꯃꯣꯝꯗꯣ ꯑꯝꯇ ꯁꯛꯂꯣ ꯀꯨꯏꯔꯦ ꯁꯛꯇꯕ ꯑꯗꯨꯗꯣ ꯃꯥꯅ ꯁꯛꯄ ꯍꯩꯕꯅꯦ ꯃꯥꯗꯤ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯁꯦ ꯁꯛꯂꯛꯑꯣꯁꯦ ꯀꯔꯤꯕ ꯁ꯭ꯀꯨꯜꯗ ꯁꯛꯄ ꯍꯤꯟꯗꯤꯒꯤ ꯏꯁꯩ ꯑꯃ ꯁꯛꯄꯗꯣ पर लिख के ꯅꯠꯇꯦ सुबह सवेरे हैब्रा ꯑꯗꯨ ꯑꯝꯇ सुबह ꯁꯛꯂꯛꯑꯣꯅꯦ सवेरे ꯑꯗꯨꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯁꯛꯂꯣ ꯄꯥꯔꯤ ꯏꯃꯣꯝꯗꯣ ꯑꯣꯏꯅ ꯁꯛꯂꯣ ꯑꯗꯨꯗꯤ ꯀꯟꯅ ꯁꯛꯂꯣ ꯀꯟꯅ ꯁꯛꯑꯣ ꯁꯤ ꯌꯦꯡꯉꯒ ꯑꯗꯨꯒ ꯆꯤꯡꯕꯗꯣ ꯆꯤꯡꯉꯛꯑꯣ ꯑꯇꯩꯗꯤ ꯍꯩꯇꯕ꯭ꯔꯥ ꯄꯨꯀꯩ ꯀꯔꯤ ꯁꯨꯔꯗꯤ ꯍꯩꯔꯤꯗꯣ ꯌꯥꯔꯦ ꯂꯣꯏꯔꯦ ꯍꯩꯇ꯭ꯔꯦ ꯅꯪ ꯏꯁꯩ ꯀꯩꯅꯣ ꯏꯁꯩ ꯃꯌꯦꯛ ꯂꯣꯏꯈ꯭ꯔꯦ ꯊꯣꯏꯊꯣꯏꯒꯤ ꯑꯩ ꯀꯃꯦꯟ ꯑꯃꯨꯛ ꯄꯥꯊꯣꯔꯛꯀꯦꯁꯦ ꯀꯃꯦꯟ ꯈꯔ ꯂꯥꯛꯑꯦ ꯔꯤꯇꯥ ꯊꯣꯛꯆꯣꯝꯅ ꯍꯥꯏ ꯍꯥꯏꯔꯦꯀꯣ ꯔꯤꯇꯥꯅ ꯑꯗꯒꯤ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤꯅ ꯆꯦ ꯁꯤꯂꯥ ꯃꯊꯪ ꯍꯋꯥꯏꯖꯥꯔ ꯀꯔꯝ ꯀꯥꯟꯗ ꯌꯣꯟꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯦ ꯍꯟꯗꯛ ꯂꯥꯛꯀꯗꯣꯏ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯒ ꯋꯥꯈꯜꯒꯤ ꯄꯨꯀꯩ ꯌꯥꯗ꯭ꯔꯤ ꯇꯥꯃꯣ ꯍꯥꯏꯔꯛꯑꯦ ꯂꯣꯏꯁꯤꯟꯕ ꯌꯥꯈꯤꯔꯣꯏꯌꯦ ꯀꯀꯥꯅ ꯑꯗꯨꯒ ꯅꯧꯋꯥ 08 ꯑꯥꯏꯁꯦꯛ ꯅꯧꯋꯥ ꯍꯥꯏꯗꯣꯏꯔꯣ ꯃꯥꯏꯁꯤꯕꯣ ꯍꯥꯏ ꯍꯥꯏꯔꯦꯀꯣ
रोमेश शर्मा आई एम वेटिंग इसे एमते सकलो हाइबदो हुजिक सकतो करे ꯁꯛꯈ꯭ꯔꯦ ꯕ꯭ꯂꯦꯁꯤꯅ ꯏꯁꯩ रीता ꯁꯛꯈ꯭ꯔꯦ थोक्चोमना चाक चारब्रो ब्लेसी हाइबा ꯁꯛꯑꯦ ꯌꯥꯔꯦ ꯍꯥꯏꯕ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯍꯪꯉꯦ ꯆꯥꯔꯦ ꯍꯥꯏꯌꯣ अदुगा रोमेश ने इसे सकलपगी थैंक यू सो मच हाइरेको वेलकम हाइब्रो वेलकम बिम रामेश्वरी नावरेमना चारे हवाई थोंगे इचे होइदी कई मथेल चारगे आई इचा नुपादी सही अमा इचा नुपादी 1 year हल्ली अबे मना हाइरेको ꯑꯩꯈꯣꯏ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯆꯋꯥꯏꯒ ꯌꯦꯟꯗꯦꯝꯒ ꯑꯂꯨ ꯃꯆꯥ ꯑꯃ ꯊꯥꯛꯑꯒ अदुगा मथंगी कमेंजिना मेमी खेत्री मयूम मसु ब्लेसी इसई खोई अमा हाइरेको थैंक यू हाइग्रो बोबोक थैंक यू बोबोक थैंक यू बोबोक तो कई आएंगे बोबोकना ꯅꯪ ꯏꯁꯩ ꯌꯥꯝ ꯍꯩ ꯍꯥꯏꯔꯛꯄ कनागी बोबोक ना नंगी ꯗꯦꯁꯤꯒꯤꯁꯨ ꯕꯣꯕꯣꯛ ꯃꯌꯥꯝꯒꯤꯁꯨ ꯕꯣꯕꯣꯛ ꯂꯣꯏꯅꯃꯛ अदुगा बिसंती थोंगामना चाक चानरबो इसई याम हेको हाइरे ꯆꯥꯔꯦ ꯍꯥꯏꯌꯣ ꯆꯥꯛ ꯆꯥꯔꯦ अबे लाइश्रमना ब्लेसी कई मथेल चारगे हाइरे ꯀꯩ ꯃꯊꯦꯜꯅꯣ ꯕ꯭ꯂꯦꯁꯤ ꯉꯁꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯉꯁꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯝꯇ ꯈꯨꯝꯃꯛꯑꯣ ꯆꯤꯆꯦꯅ ꯑꯣ ꯉꯁꯤ ꯀꯩ ꯏꯟꯖꯥꯡ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯉꯁꯤꯁꯦ रामेश्वरी नावरेमना मणिपुर दा पाक थोलक तब मालिको चे है ꯑꯧ ꯃꯅꯤꯄꯨꯔꯗ दी थोलक्ते बशावलत ꯃꯃꯥꯡꯗꯗꯤ ꯑꯃꯨꯛꯇꯤ ꯊꯣꯛꯎ ꯃꯥꯜꯂꯦꯀꯣ 2023 दा 23ꯗ ꯊꯣꯛꯑꯝꯃꯦ ꯖꯨꯟꯗꯔ ꯀꯩꯅꯣ ꯊꯣꯛꯑꯝꯕꯅꯦ अदुगा रीता थोक्चोमना कई मथेल चारगे हाइरे ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯌꯦꯟꯗꯦꯝꯒ ꯆꯋꯥꯏꯒ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯔꯤꯇꯥꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯃꯥ ꯍꯥꯏꯈ꯭ꯔꯕ ꯍꯋꯥꯏ ꯆꯥꯏꯌꯦꯅ ꯍꯋꯥꯏ ꯆꯥꯏ ꯍꯥꯏꯕꯗꯣ ꯃꯥꯔꯥ ꯁꯤꯁꯦ ꯑꯩꯅ ꯁꯤꯗ ꯁꯨꯝ ꯊꯝꯕꯅꯤꯗ ꯌꯥꯗ꯭ꯔꯕ मथकीदो इंखतपदि यादे सोनगी मोबाइल अमा इदि दुम पारागे अखोइगी मोबाइल जे अमु हेंग चलेबको अदुदुना कनो तौरबा बसंती थोंगामना ब्लेसी गुड नाइट हाइरेको नो गुड नाइट नो गुड नाइट के तो दबे यार अमुक तो ही देने गुड नाइट तो यार हाइने माइजे अमुक तो दे देने ब्लेसिना हजिकान जोकर अमा येंगिबा अदुदुगी पिक्की अदुदुगिने माना याम कना कप्पदगी नोकपदगी याम कना अदुगी कैरेक्टर दु याम कना लगे यारे स्माइल असिदे थोलकदोंगे थोलक्त्रे स्क्रीन याद्रे अब से दिल्ले ब्लेसी यारे फजर बाबा बाइने तो बना फजर इसे अंत सकतो खिसे करी सी ऐसे सपय आगा सीता नंगे सुबा स कइनो हाइदा सुबा से मेरी रेत छेची नान बबुल हम भी हेरी सुबुरास्ता हम बबुल गायत्री यार चलो घंटी मंत्र ओम बुल बुवस्वाहा ओम बुल बुवस्वाहा दस्मिनि दुर्बनेनयम भर्गो देवस्य मणि जियो यो यो पचोदया तुम्हें उपन किया पारण करा लाए तुम इससे बेटी प्राण हम बिट्टू खेलती हैं तुम तया महादेश है चायुवान सबिष्ठा सृष्टि को वस्तु में हो या है बेटे मान जो ले ai Zimbabwe ngomoi बाबा से पता नहीं मोय नुंतीगी तौबगी माने angang ga hange koki yare amu ise mu sa dam ndi kari ise mu sa ji ब्लेसी नंगी जनगन दंद सक्थरो janagana salakan tangde तानिंग दे नपान तानिंग adu na tab ise mu sakse hello re मैं हम सकते हेलो matui karakle matan sarakle
Sibu thoina harauba Sibu thoina harauba Laibara Laibanida Hauba Hayana Sida Haibra ค่อยจะน้ำมุกเจรแม่ยีรา แม่ไลค์จี40ส่วนละเจ37ได้หายเลยเร่ Yadi อันนั้นว่าจะมี Yadi สินาแต่ว่า Masat โปรตีโอสกรีนได้ใส่ซากี Aduga kari si saksi kya kari ba ตูปาเซ่ตัว nat เลยสิ nat maitai se sao se tu pa se to kui re ไม่ได้กิบเดชินสักการให้บุเลยตัว มันนี่พูดได้ยังได้สักแต่ในสกูลกีฮินดีก็อิงลิชก็สักได้สักแต่ Okay Manipur da kai si yum da kai sakte na saklo se ยุมดังอาม่าฮาราเดยาวฮาราเดยาวเดไปอาม่าปารีมอมยาวเดอดูก็คำนึงยาวเดอดูก็เกยาวเนาะ มันนี่บุรีมานะตัว อันไหนขออาม่าสกูลกีอาม่าสักไปสุบาสเมรีตัวเด ไกด์ตรีมันจะตัวเร่ se message se mukhar la ek comment jem ta pathar ke se dirt weather hai ko blesi si yam nungsi ye hai re abel ashram na blesi se wangang ba yam na hai ye hai blesi wangang ba hai re ye rita thokchom na che sila nang thawan thabadagi ro hai re rita thokchom na มาเนี่ยทวันถาบตะกี้เนี่ยริตาซิจูทวันถาบขังมือจะคุยกันหนักหน้าหลังต้องมาเลยพวก yare amuk tak tak badau re to pa ba de comment sang mam la ATH memory อันนู้นประจังบีรักประสิทธิ์เนี่ยไม่อามิใช่ชากีสกรีนดาดับเบิลเทปคุปปักอันนี้รักต้องแจ๊ะทาร์ก็ดับเบิลไลค์กันทุกคนเจ้แม่วันที่ชุมนุมไอ้แบบนี้นะที่เก่าในแบบนี้บ้าง kaino gi TH memory gi comment jem ta par ke se handak thapap chinbadagi blog ta comment piba ngamjakhidre yam chamme blesi su discipline yam lei ensang thabada adum yawi yam nungsi aduga si silagi kaka se agriculture department da thabak to bibra hange คนกับการเดียอินนี่ตัวนี้จ้ะ last เดี๋ยวคนกับการนั่นตีก็ทบตัวนี้จ้ะอินนี่วันนั้นตัวนี้แม่งักตัว surprise ตัว last ta kaka ni yum de le angang mayam na kaka male ga che silana thabak to roma kaka na angang lobu eramadi Rita thokchom aisu nomaibung ayang pali dagi ne haba อ๋อ Rita je อ๋อน้อยบุ้งตะกี้วันที่นักนั่นแหละอันนั้นเนี่ยยังข้างหน้าให้ดิน้อยบุ้งกระไรตะกี้เนาะ กูจี akoi momo ju lai re ado idom cha se saudi sawno samdo ingon dagi kitang hele changba ชี้ย้ำช่างเธอรับวันนี้ก็ตะกี้โมโมจะมาสั่งช่างกับตัวมาแล้ว mana hai ji mai masam change haba na tin nang gi du yam thi te le hai อ๋อ ne เฮียยำเตียนประกอบแต่วันนี้งอนได้เตียนมาแม่ยำเลยวันนี้ไอ้ช่างอ่ะ kai mathang gi da di ma gi samje kakpa lai na na wa aina chai sela na traga tengko lam dalo upsalaga koro koi na kakbi na ni ไกกินได้ใช่แต่สิได้แซมเราเองละซ้ำกับเซ่ swai da di sam kakpa yam tang ban na silana amukta da hai di phaja te na kakthal or di pa kak na dre da na คุยกับกายดูไหมนะ au abela shram na isai yam na haye blesi hai re thank you very much very much nang makha da non dara hai bani na taram mar me yam thank you very much มายามคุยไลฟ์สุดานะว่าจังบีรักว่าสิ่งน่ะดับเบิลเทปตัววิวใช้ใช้กีสกรีนด้า ปักอันนี้ทันเดียว จะชินจะหายอยู่บ้าอันนี้คือตั้งไงเลยบ้า ani khangai re bu kai gino 40ชูด้า 39 jaw ro bani sida 39 tu jo อ๋ออันนี้นั่น38อุณหภูมิ am tang ai ko เอ๊ะจะทำจะตกเลย โอ้40บุษบเลยนั่นนั่นนั่น30ด้านอุดเลยไอ้สินั่น40ชูเลย ว้าวว้าว สุบาสเบเดเลซี่เราสิดะมาก็พัมสิเรา พัมเจนังกีมาตะ เสร็จลงลิบมณีปุร นังกีจะสุ่มพัมเดินมาตะนังชีบิกิ ai sidam 41 sir
ꯇꯧꯔꯛꯑꯣꯅꯦ ꯕ꯭ꯂꯦꯁꯤ ꯂꯣꯡ ꯂꯦꯛ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔꯤ ꯉꯝꯈꯩ ꯀꯔꯤ ꯀꯥꯏꯕ ꯌꯥꯅꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔꯤ ꯃꯥꯅ ꯀꯔꯤ ꯌꯦꯐꯗꯦ ꯁꯦ ꯀꯩꯅꯣꯒꯤ ꯃꯣꯅꯤꯁꯥ ꯆꯣꯡꯒꯣꯝ ꯍꯥꯏꯀꯣ ꯉꯁꯤꯗꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏꯔꯛꯑꯦ ꯁꯤꯂꯥ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯌꯦꯟꯗꯦꯝꯒ ꯆꯋꯥꯏꯒꯒꯤ ꯀꯥꯡꯁꯣꯏ ꯃꯣꯅꯤꯁꯥ ꯍꯣꯏꯗꯤ ꯀꯔꯤ ꯆꯥꯔꯒꯦ ꯃꯩꯁꯥ ꯑꯕꯦ ꯂꯥꯏꯁ꯭ꯔꯝꯅ ꯋꯥꯎ ꯍꯥꯏꯔꯛꯑꯦ ꯕ꯭ꯂꯦꯁꯤꯅ ꯏꯁꯩ ꯕ꯭ꯂꯦꯁꯤꯅ ꯁ꯭ꯂꯣꯒꯥꯟ ꯂꯥꯎꯕꯗ ꯆꯤꯆꯦꯅ ꯋꯥꯎ ꯍꯥꯏꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯈ꯭ꯔꯣ Thank you. ꯆꯦꯁꯤ ꯁꯤꯒꯥꯏꯕ ꯌꯥꯝ ꯍꯩꯌꯦ ꯕ꯭ꯂꯦꯁꯤꯅ ꯆꯦꯁꯤ ꯌꯥꯝ ꯁꯤꯒꯥꯏ I am Sigai Bahai. ꯀꯩꯅꯣ ꯑꯅꯨꯔꯥꯛ ꯙꯤꯃꯥꯟ ꯍꯦ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯛꯑꯦ ꯁꯤꯝꯂꯥꯗꯩ ꯖꯨꯇꯣꯛꯇꯒꯤ ꯍꯜꯂꯣ ꯑꯪꯀꯜ ꯍꯥꯏꯈ꯭ꯔꯣ Hello, Bim Bim. ꯍꯜꯂꯣ ꯑꯪꯀꯜ ꯍꯥꯏꯌꯣ ꯍꯥꯏꯕꯅꯦ ꯁꯦ ꯑꯝꯇ ꯇꯧꯔ ꯍꯜꯂꯣ ꯑꯪꯀꯜ ꯍꯥꯏꯈ꯭ꯔꯣ Hello, Uncle. ꯁꯣꯝꯗ ꯑꯣꯟꯁꯤꯜꯂ फजन ओंजल Hello, हाइग्रो Uncle. कैसे हो? ꯇꯥꯅꯤꯡꯗꯦ ꯕ꯭ꯂꯦꯁꯤ ꯅꯪ ꯑꯩꯅ ꯍꯤꯟꯗꯤ ꯂꯣꯜꯂꯣ ꯍꯥꯏꯕ꯭ꯔꯥ ꯂꯣꯡꯉꯣ ꯍꯥꯏꯕ꯭ꯔꯥ मीना कनो जुटोक्तनी हंगई नंग मणिपुरी गांगनगे है माय कोखले कच्चे ए सुकी है कई मम्मी कौगे अबे मसे है ꯕ꯭ꯂꯦꯁꯤ ꯅꯪ ꯅꯪꯅꯤꯡꯉꯥꯏꯗꯣ ꯈꯔꯣ अबे मसे कई मिंग कौगे है Shami, नंगी मिंग कई कौगे है Nam Tombam. ममिंग मिंग मिंग Nam Tombam lagi. युमनाक ने दुदी मिंग कई कौगे है बने Blessing ba. अदो फजना हाई याद्रो Tana Tombam blessing ne. होय 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 Tana khangdabra. खंगदबे हंगिने हंगीने अखोइना हंगबा नतिये रामेश्वरी नावरेमना हायरे चे चेना कका कौरमनिना ऐसु कका कौरगे अदो चेगा ककागगी सही हाइबिरमो सुम खंजनिंबैनिको ꯑꯩ ꯖꯒꯥ ꯅꯠꯇꯦꯃꯤꯅꯦꯕ Nang shiba kapwa. ꯑꯩꯈꯣꯏ ꯀꯀꯥꯁꯦ ꯅꯣꯏ ꯃꯌꯥꯝꯅ ꯁꯨꯝ ꯂꯤꯍꯟꯅꯗꯣꯔꯣ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯅ ꯀꯀꯥ ꯀꯧꯕꯁꯤꯗ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯁꯤꯅꯤꯗ ꯑꯩꯈꯣꯏꯅꯤꯁꯦ ꯌꯥꯝ ꯍꯟꯕ ꯃꯥꯜꯂꯤꯁꯦ ꯍꯟꯅꯗꯦ ꯍꯥꯏꯕ माना अंगांग ओइगिबा आइना अहन ओइगिबा अदुदा हन्मा मानबै वाने असेंबैदि हन्नदेबा माना अंगांग ओइरमद्रदि कैसु हन्नरोयबा आइना अहन ओइरमद्रगदि अदो ꯑꯩꯈꯣꯏ ꯀꯥ ꯑꯗꯨꯝ ꯊꯥꯗꯣꯔꯛꯑꯒꯦ ꯋꯥ ꯑꯟꯁꯔꯁꯦ ꯁꯤ ꯃꯇꯥꯡꯒꯤꯗ मनीषा चोंगोमना येरुम चारे ब्लेसिगी एग्जाम लोइरबो हायरे ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯗꯤ ꯗꯤꯁꯦꯝꯕꯔꯗ ꯑꯃꯃꯨꯛ ꯂꯣꯏꯔꯦ मोमो मंगांग चाना नहानवाई कॉलेज कारी कांदा याम सांगमे हौजिक्ति कका होइदगी हेना तेलेदा पाखंग फारकपदे है मोमो पाखंग फारबोइरे अदो तेले हैबा हौजिक्ति मसम अनुराग दिमाना आई एम गुड ब्लेस यू गॉड ब्लेस यू टेक केयर कॉलेज कुंबा काबा मतमददि मसमजे यामना खाकनाबनि सम कनो सांगा सांगा खोइ पानु पाउ सांगा सांगा थोले थोय थोय से अंकल अनुराग ने क्या बोला आई एम गुड ब्लेस यू गॉड ब्लेस यू है थैंक यू हाइग्रो सिदा हापो ब्लेस टीएच मेमोरी ना हवाई जार से शिला से हाना युमदसु लोलकप्रा बामोना लोलगा अखोइदी हौजिक फौचारी हैदौबा मानदे शिलादी फजना है कायदगी तमगे हायने यूट्यूब तगे अइजे सुंगलो लो लगते को आई युमदे हवाई जा लोन मै वाखन ग मंग दु सुमंग दे आई यु दिल्ली ला कान द यु सुम हेगला पग लोन बसु नते बा सुम चानिंग पदो अकंग बन त फ्रेश सुम चानिंग पा अदैदा यूट्यूब से द येंगा लोन धबदगी दे अदुम हैदोखरे वाखल की पुकई ककाना हायरे थोय थोय करी तौरिगे हायरे ककाना थोय अंकन सानारी मा रामेश्वरी नावरेमना नोकलगा पाखुम पिरखिद्रे अखोय मरमरता अमुमुक नोअगा पाखुम लोटपनिको अदुगा मनीषा चोंगोमना ब्लेसी कैदोंगै मणिपुर लाक्तोइनो हायरे कैनते मणिपुर थोक्तोइना ब्लेसिना I चावजु मणिपुर द थोकते ने अदुगा ममाजु थिन देने गोला चाव का थोलकनी ये ब्लेसी अजु थोकनी ये थोकनी है
ꯍꯧꯖꯤꯛ ꯂꯥꯏꯚꯁꯦ ꯑꯃꯨꯛ ꯃꯌꯥꯝ ꯈꯔ ꯆꯪꯕꯤꯔꯛꯑꯦꯀꯣ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯈꯤꯇꯪ ꯑꯦꯛꯇꯤꯚ ꯑꯣꯏꯔꯛꯑꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯃꯤ ꯈꯔ ꯌꯥꯝꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯡꯉꯥꯏꯔꯗꯤꯀꯣ ꯑꯃꯨꯛ ꯐꯩꯌꯦꯕ ꯍꯥꯏꯗꯤ ꯑꯗꯩ ꯑꯦꯗꯚꯔꯇꯥꯏꯁ ꯑꯃꯃꯨꯛ ꯍꯥꯞꯆꯔꯛꯑꯒꯦ ꯑꯅꯧꯕ ꯆꯪꯉꯛꯄꯁꯤꯡꯅ ꯃꯌꯥꯝ ꯏꯁꯥ ꯏꯁꯥꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯈꯨꯞ ꯄꯥꯛꯅ ꯑꯅꯤꯔꯛ ꯁꯦꯠ ꯊꯥꯔꯛꯑꯣ ꯑꯗꯨꯒ ꯂꯥꯏꯛ ꯑꯣꯟꯊꯣꯛꯍꯜꯂꯁꯦ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯨꯃꯥꯏꯅ ꯂꯩꯕꯗꯨꯗ ꯊꯛ ꯊꯛꯅ ꯑꯅꯤꯔꯛ ꯅꯝꯕꯤꯌꯣ ꯍꯥꯏꯕꯅꯦꯗ ꯀꯩ ꯁꯥꯟꯅꯔꯤꯅꯣ ꯁꯤꯅ ꯀꯃꯦꯟ ꯂꯧ ꯂꯥꯛꯇꯕ꯭ꯔꯥ ꯂꯥꯛꯇꯦ ꯑꯩꯈꯣꯏꯒꯤꯅ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ ꯀꯩꯅꯣꯅ ꯔꯥꯃꯦꯁꯣꯔꯤ ꯅꯥꯎꯔꯦꯝꯒꯤ ꯀꯃꯦꯟ ꯂꯥꯛꯑꯦ ꯃꯊꯪ ꯊꯣꯛꯂꯛꯀꯥꯟꯗ ꯆꯦ ꯀꯀꯥ ꯑꯕꯦꯝꯃ ꯀꯛꯆꯤꯡ ꯂꯣꯝꯗ ꯀꯣꯏꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯅꯦ ꯂꯥꯛꯀꯦ ꯀꯛꯆꯤꯡꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯠꯅꯤꯡꯕ ꯖꯒꯥꯅꯦ ꯂꯥꯛꯀꯦ ꯀꯛꯆꯤꯡ ꯂꯣꯝꯗ ꯑꯗꯨꯒ ꯀꯛꯆꯤꯡꯒꯤ ꯁꯣꯏꯕꯨꯝ ꯂꯩꯗꯣꯏꯅꯦ ꯀꯛꯆꯤꯡꯒꯤ ꯁꯣꯏꯕꯨꯝꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯗꯣꯏꯅꯦ ꯑꯗꯣ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯔꯒꯁꯨ ꯀꯛꯆꯤꯡꯒꯤ ꯕꯣꯔꯥꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯗꯕꯅꯤꯅ ꯀꯟꯅ ꯁꯥꯏꯕ ꯉꯝꯗꯦꯕꯀꯣ ꯑꯗꯨꯅ ꯀꯛꯆꯤꯡ ꯕꯣꯔꯥꯗꯨꯗꯤ ꯌꯥꯝ ꯀꯟꯅ ꯁꯥꯏꯕ ꯉꯝꯗꯦ ꯀꯩꯅꯣꯒꯤ ꯑꯃ ꯁꯣꯏꯕꯨꯝꯅ ꯑꯣꯏꯅ ꯂꯧꯔꯒꯦ ꯀꯔꯤꯕ ꯆꯦꯡ ꯑꯃꯨꯕꯗꯣ ꯀꯔꯤꯕ ꯀꯔꯤ ꯆꯥꯛꯍꯥꯎꯒꯤ ꯇꯟꯗꯣ ꯀꯛꯆꯤꯡꯗꯁꯨ ꯐꯪꯕ꯭ꯔꯥ ꯑꯗꯨꯗꯣ ꯌꯥꯝ ꯍꯥꯎꯋꯤꯅꯦ ꯀꯔꯤꯅꯣ ꯁꯦꯝꯗꯣꯏꯁꯦ ꯅꯪ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯗ ꯀꯔꯤ ꯀꯥꯡꯁꯣꯏꯅꯣ ꯇꯥꯃꯣ ꯍꯥꯏꯔꯛꯑꯦ ꯋꯥꯈꯜꯒꯤ ꯄꯨꯀꯩꯅ ꯀꯔꯤ ꯀꯥꯡꯁꯣꯏꯅꯣꯅ ꯑꯩꯈꯣꯏ ꯉꯁꯤ ꯀꯥꯡꯁꯣꯏꯗꯣ ꯀꯔꯤ ꯀꯥꯡꯁꯣꯏꯅꯣ ꯌꯦꯟꯗꯦꯝꯒ ꯆꯋꯥꯏꯒ ꯑꯂꯨ ꯃꯆꯥ ꯑꯃ ꯍꯥꯞꯄꯦ ꯌꯥꯝ ꯍꯥꯎꯋꯦ ꯉꯁꯤꯒꯤ ꯀꯥꯡꯁꯣꯏꯗꯣ ꯔꯥꯃꯦꯁꯣꯔꯤ ꯅꯥꯎꯔꯦꯝꯅ ꯀꯛꯆꯤꯡ ꯕꯣꯔꯥꯁꯨ ꯄꯤꯖꯅꯤ ꯀꯛꯆꯤꯡ ꯆꯥꯛꯍꯥꯎ ꯇꯟꯁꯨ ꯄꯤꯖꯅꯤ ꯑꯗꯨꯅꯦ ꯆꯥꯛꯍꯥꯎ ꯇꯟꯗꯣ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ ꯕꯣꯔꯥꯗꯤ ꯑꯩꯈꯣꯏꯗꯤ ꯍꯅꯨꯔꯕꯅꯤꯅ ꯈꯤꯇꯪ ꯁꯨꯒꯥꯏꯔꯒ ꯑꯀꯨꯞꯄ ꯑꯣꯏꯅ ꯆꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯁꯣꯏꯕꯨꯝꯁꯨꯅꯤꯀꯣ ꯀꯛꯆꯤꯡꯒꯤ ꯁꯣꯏꯕꯨꯝꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯑꯩꯅ ꯂꯣꯟꯕ ꯍꯋꯥꯏꯖꯥꯔꯁꯨ ꯄꯣꯔꯛꯇꯣꯏꯅꯤ ꯑꯩꯅ ꯂꯣꯟꯕ ꯍꯋꯥꯏꯖꯥꯔꯗꯤ ꯅꯣꯡꯃ ꯑꯃ ꯄꯨꯂꯞ ꯊꯦꯡꯅꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯃꯃꯝꯗꯤ ꯐꯔꯛ ꯇꯥꯏꯗꯅꯀꯣ ꯅꯣꯡꯃ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯀꯀꯥ ꯋꯥꯈꯜꯒꯤ ꯄꯨꯀꯩꯅ ꯍꯥꯏꯔꯛꯏꯁꯦ ꯃꯃꯥ ꯍꯧꯖꯤꯛꯀꯤ ꯇꯦꯡꯀꯣꯠ ꯁꯦꯝꯕꯤꯌꯣ ꯅꯥꯎ ꯁꯦꯝꯕꯗ ꯇꯦꯡꯀꯣꯠ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯁꯦ ꯇꯦꯡꯀꯣꯠ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯔꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏꯁꯦ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏꯀꯣ ꯏꯇꯩꯃ ꯆꯥꯛꯇꯨꯗꯤ ꯍꯥꯏꯔꯣ ꯃꯥꯏꯗꯤ ꯇꯦꯡꯀꯣꯠ ꯑꯩꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯄꯨꯀꯩꯅ ꯑꯍꯥꯟꯕ CHSUD ꯍꯥꯏꯁꯦ ꯑꯩ ꯀꯩꯅꯣ ꯍꯥꯏꯗꯣꯏꯁꯦ ꯈꯪꯗ꯭ꯔꯦꯀꯣ ꯒ꯭ꯔꯥꯟ ꯐꯤꯁ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏꯀꯣ ꯏꯇꯩꯃ ꯍꯥꯏ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯇꯧꯗꯣꯏꯅꯦ ꯁꯤꯂꯥꯅ ꯋꯥꯈꯜꯒꯤ ꯄꯨꯀꯩꯁꯦ ꯑꯩꯈꯣꯏꯗ ꯑꯝꯇ ꯀꯣꯏꯔꯛꯑꯗꯤ ꯐꯅꯤꯗ ꯑꯩꯈꯣꯏꯗꯤ ꯏꯆꯥꯋꯣ ꯏꯁꯨꯋꯣ ꯆꯦꯟꯕꯗ ꯃꯇꯝ ꯑꯃ ꯀꯥꯏꯊꯣꯛꯇꯣꯏꯅꯦ ꯋꯥꯈꯜꯒꯤ ꯄꯨꯀꯩꯗꯤ ꯅꯥꯇꯣꯟꯗꯅꯤꯅ ꯁꯠ ꯂꯥꯎꯅ ꯂꯥꯛꯄ ꯌꯥꯏ ꯅꯨꯡꯁꯤꯌꯦ ꯅꯪ ꯑꯩ ꯅꯨꯡꯁꯤꯌꯦ ꯌꯥꯝ ꯅꯨꯡꯁꯤ ꯄꯄꯥꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯀꯀꯥ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯍꯥꯏꯌꯣ ꯑꯣ ꯆꯨꯍꯤꯗꯤ ꯍꯥꯏꯕ ꯆꯨꯍꯤꯗꯤ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕ ꯀꯛꯆꯤꯡꯗ ꯃꯣꯃꯣꯅ ꯍꯥꯏꯁꯦ ꯀꯀꯥꯒ ꯏꯗꯣꯝꯆꯥꯒꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯆꯍꯤ 9 ꯒꯦꯞ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯆꯨꯝꯃꯗꯤ ꯃꯥꯏꯕ ꯇꯝꯒꯦ ꯃꯥꯏꯕ ꯇꯝꯒꯦ ꯅꯪꯒꯤꯗꯣ ꯈꯤꯇꯪ ꯋꯥꯠꯂꯦ ꯑꯩ ꯅꯣꯡꯃꯗ ꯁꯤꯗꯥꯔꯦ ꯀꯣꯛ ꯆꯤꯛꯀꯦ ꯇꯧꯋꯦ ꯑꯩ ꯍꯔꯥꯎꯋꯦ ꯅꯠꯇꯦ ꯈꯤꯇꯪꯗꯤ ꯆꯨꯝꯒꯦ ꯇꯧꯔꯒ ꯈꯤꯇꯪ ꯋꯥꯠꯂꯦ ꯈꯤꯇꯪꯒ ꯊꯥꯞꯇꯣꯛꯑꯒꯗꯤ ꯆꯥꯟꯅꯒꯗꯧꯅꯦ ꯑꯩ ꯍꯔꯥꯎꯋꯦ ꯑꯩ ꯍꯔꯥꯎꯔꯒ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯩ ꯑꯁꯦꯡꯕ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯑꯔꯣꯏ ꯑꯗꯨꯒ ꯀꯩꯅꯣꯅ ꯔꯥꯃꯦꯁꯣꯔꯤ ꯅꯥꯎꯔꯦꯝꯅ ꯑꯣ ꯆꯦ ꯀꯛꯆꯤꯡꯒꯤ ꯑꯂꯨꯒ ꯁꯣꯏꯕꯨꯝꯒ ꯉꯥ ꯃꯀꯣꯛꯀ ꯉꯧꯕ ꯑꯗꯨ ꯀꯛꯆꯤꯡꯗꯁꯨ ꯌꯣꯟꯕ꯭ꯔꯥ ꯈꯪꯗꯤꯌꯦ ꯁꯝꯅ ꯑꯂꯨ ꯁꯥꯛ ꯍꯥꯏꯅꯕꯗꯣ ꯑꯍꯥꯎ ꯑꯍꯥꯎꯕ ꯀꯛꯆꯤꯡꯒꯤ ꯄꯣꯠ ꯌꯥꯝ ꯂꯩꯔꯤꯗ ꯍꯥꯏ
ꯑꯗꯨꯗꯣ ꯀꯛꯆꯤꯡꯒꯤꯔꯣ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯑꯩꯗꯤ ꯑꯇꯣꯞꯄ ꯂꯝꯗꯗꯤ ꯆꯥꯗꯦ ꯀꯣꯡꯕꯗ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯆꯥꯐꯝ ꯑꯗꯨꯃ ꯆꯥꯔꯛꯑꯦ ꯑꯗꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯣꯏꯕꯨꯝꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯀꯩꯅꯣꯅꯦ ꯑꯗꯣ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯔꯥꯃꯦꯁꯣꯔꯤꯅ ꯁꯨꯃꯥꯏ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯊꯣꯛꯂꯛꯄꯗ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯌꯨꯝꯂꯣꯝ ꯆꯠꯇꯕꯤꯗ ꯀꯛꯆꯤꯡ ꯂꯣꯝꯗ ꯑꯣꯏ ꯂꯥꯛꯇꯅꯀꯣ ꯌꯨꯝꯁꯦ ꯊꯣꯛꯑꯣꯏꯒꯦꯅ ꯈꯟꯕꯅꯦ ꯑꯗꯣ ꯉꯁꯤꯒꯤ ꯋꯥꯍꯩꯁꯤꯗ ꯊꯣꯛꯇꯕ ꯉꯝꯃꯣꯏꯗꯣꯔꯤꯕ ꯀꯩꯅꯣꯝ ꯇꯧꯗꯣꯔꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯒꯤ ꯄꯨꯀꯩꯅ ꯍꯥꯏꯔꯛꯏꯁꯦ ꯀꯣꯏꯔꯛꯀꯦ ꯏꯇꯩꯃ ꯍꯧꯖꯤꯛ ꯕꯤꯍꯥꯔꯗ ꯂꯩꯕ ꯊꯥ ꯐꯥꯗ ꯉꯥꯏꯔꯤꯌꯦ ꯊꯣꯏꯊꯣꯏ ꯎꯅꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯏꯇꯩꯃ ꯊꯣꯏꯊꯣꯏ ꯀꯀꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨꯀꯣ ꯍꯥꯎ ꯌꯥꯝꯅ ꯂꯩꯔꯛꯇꯣꯏꯅꯦ ꯍꯥꯎꯕꯤ ꯌꯥꯝ ꯂꯩꯔꯛꯀꯅꯤ ꯍꯥꯏꯌꯦ ꯇꯣꯏꯁꯨ ꯂꯩꯔꯛꯀꯗꯣꯏꯕ ꯅꯪ ꯍꯥꯏꯒꯔꯣ ꯀꯀꯥ ꯇꯣꯏꯁꯨ ꯂꯩꯔꯛꯑꯣꯅ ꯇꯣꯏꯁꯨ ꯂꯩꯔꯛꯇꯣꯏꯔꯥꯌꯦ ꯀꯀꯥ ꯑꯩꯒꯤ ꯃꯥꯔꯀꯦꯠ ꯑꯩꯈꯣꯏꯒꯤ ꯀꯣꯇꯥꯗ ꯑꯩꯒꯤ ꯆꯥꯅꯕ ꯑꯃꯗ ꯐꯪꯗꯕ ꯀꯣꯠꯂꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯥꯔꯀꯦꯠ ꯃꯃꯤꯡꯅꯤꯀꯣ ꯄ꯭ꯂꯦꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯆꯥꯕ ꯑꯃ ꯍꯣꯏ 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 ꯄꯥꯝꯖꯩꯌꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯄꯄꯥꯅ ꯃꯥꯏ ꯂꯩꯖꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯒ ꯍꯣꯏ ꯍꯣꯏ ꯗꯗꯥ ꯃꯣꯃꯣ ꯀꯩꯗꯧꯔꯤꯒꯦ ꯑꯝꯇ ꯍꯪꯉꯨꯅꯦ ꯗꯗꯥ ꯃꯣꯃꯣ ꯀꯩ ꯇꯧꯔꯒꯦ ꯅꯪ ꯀꯩꯗꯧꯔꯤ ꯅꯪ ꯍꯥꯏꯒꯅꯣ ꯀꯩꯗꯧꯔꯤ ꯀꯩꯗꯧꯔꯤꯒꯦ ꯀꯩꯗꯧꯔꯤ ꯍꯧꯖꯤꯛ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯥꯏꯒꯗꯧꯕꯅꯦ ꯍꯧꯖꯤꯛ ꯅꯪ ꯀꯩ ꯇꯧꯔꯒꯦ ꯅꯪ ꯍꯥꯏꯒꯅꯣ ꯍꯥꯏꯕꯗꯣ ꯗꯗꯥ ꯕꯨꯗꯨ ꯀꯩ ꯇꯧꯔꯒꯦ ꯗꯗꯥ ꯃꯣꯃꯣ ꯃꯣꯃꯣ ꯍꯥꯏꯕ ꯍꯥꯏꯕꯅꯦ ꯗꯗꯥ ꯕꯨꯗꯨ ꯕ꯭ꯂꯦꯁꯤꯡ ꯉꯥꯎꯔꯦ ꯗꯗꯥ ꯕꯨꯗꯨ ꯍꯥꯏꯔꯒꯦ ꯃꯊꯣꯏꯁꯦ ꯑꯗꯨꯗꯤ ꯁꯣꯏꯕꯅꯦ ꯍꯥꯏꯌꯣ ꯁꯣꯏꯕꯅꯦ ꯁꯣꯔꯤ ꯍꯥꯏꯌꯣ ꯀꯀꯥ ꯋꯥꯈꯜꯒꯤ ꯄꯨꯀꯩꯅ ꯍꯥꯏꯁꯦ ꯇꯣꯏꯁꯇꯤ ꯑꯗꯨꯗ ꯂꯥꯛꯂꯒ ꯊꯣꯏꯊꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯈꯜꯂꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯦ ꯁꯤꯗꯒꯤ ꯂꯩꯔꯒ ꯂꯥꯛꯂꯗꯤ ꯊꯣꯏꯊꯣꯏꯅ ꯑꯃꯨꯛ ꯄꯥꯝꯗ꯭ꯔꯗꯤ ꯍꯥꯏꯁꯦ ꯑꯣꯀꯦ ꯍꯥꯏꯌꯣ ꯍꯣꯏ ꯍꯥꯏꯒꯔꯣ ꯍꯣꯏ ꯎꯝ ꯑꯩ ꯄꯥꯝꯖꯩ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯄꯒꯤ ꯄ꯭ꯔꯣꯒꯥꯝ ꯁꯤꯜꯂꯣ ꯑꯁꯦ ꯗꯗꯥ ꯃꯣꯃꯣꯅ ꯍꯥꯏꯔꯛꯑꯦ ꯀꯛꯆꯤꯡꯒꯤ ꯆꯥꯛꯁꯨꯕꯤꯗꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯍꯥꯏ ꯑꯀꯨꯞꯄꯗꯣ ꯅꯪꯒꯤ ꯑꯍꯥꯕꯤꯗꯣ ꯑꯣ ꯑꯍꯥꯕꯤꯗ ꯑꯗꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯍꯥꯏꯕ ꯀꯛꯆꯤꯡꯒꯤ ꯃꯣꯅꯤꯁꯥ ꯆꯣꯡꯒꯣꯝꯅ ꯕ꯭ꯂꯦꯁꯤꯁꯦ ꯍꯤꯟꯗꯤ ꯉꯥꯡꯕ ꯍꯩꯔꯕꯣ ꯃꯥ ꯃꯅꯤꯄꯨꯔꯕꯨꯗꯤ ꯍꯤꯟꯗꯤꯅꯦꯅ ꯈꯨꯂꯣꯏꯕꯅꯦ ꯃꯩꯇꯩꯔꯣꯟꯕꯨꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯔꯗꯤ ꯉꯥꯡꯍꯟꯗꯕ ꯍꯥꯏꯗꯤ ꯂꯣꯟ ꯑꯃꯈꯛꯇꯗ ꯍꯤꯟꯗꯤꯗ ꯁꯨꯝ ꯆꯠꯈꯤꯕꯗꯣ ꯄꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯂꯣꯏ ꯁꯨꯅ ꯍꯩꯍꯟꯅꯤꯡꯕ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯃꯩꯇꯩꯂꯣꯟꯁꯨ ꯍꯤꯟꯗꯤꯁꯨ ꯏꯪꯂꯤꯁꯁꯨ ꯂꯣꯏ ꯍꯩꯖꯅꯣꯅ ꯑꯩꯈꯣꯏꯅ ꯌꯨꯝꯗꯅ ꯃꯩꯇꯩꯔꯣꯟ ꯉꯥꯡꯍꯟꯕ ꯔꯥꯃꯦꯁꯣꯔꯤꯅ ꯑꯍꯥꯕꯤꯗꯨꯅꯦ ꯆꯦ ꯍꯥꯏꯕ ꯑꯣꯏꯔꯃꯥꯟ ꯑꯣ ꯑꯩꯅ ꯑꯍꯥꯕꯤ ꯈꯪꯗꯦ ꯅꯠꯇꯦ ꯆꯦ ꯍꯥꯏꯗꯣꯏꯔꯥ ꯑꯍꯥꯕꯤꯗꯨꯅꯦ ꯆꯦ ꯍꯥꯏꯕ ꯈꯪꯗꯦ Now me don't understand the stick. What's the please? What's the please? ꯑꯣ ꯀꯩꯅꯣꯅ ꯑꯍꯥꯕꯤꯗꯨ ꯅꯠꯇꯦ ꯑꯍꯥꯕꯤꯗꯨꯅ ꯑꯃ ꯑꯣꯏꯔ ꯃꯥꯅꯦ ꯁꯤꯁꯤꯅ ꯆꯥꯁꯨꯕꯤ ꯍꯥꯏꯕꯅꯦ ꯍꯥꯏꯕꯀꯣ ꯆꯥꯁꯨꯕꯤ ꯍꯥꯏꯕꯅꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯃꯥꯏꯅ ꯁꯦꯝꯕꯅꯣ ꯈꯪꯗꯦꯕ ꯀꯔꯤꯗꯒꯤ ꯁꯦꯝꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯦ ꯀꯩꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔ ꯁꯦꯝꯕꯅꯣ ꯔꯥꯃꯦꯁꯣꯔꯤ ꯁꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯑꯩ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯩꯁꯨ ꯇꯥꯔꯤꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯇꯥꯏ ꯈꯪꯗꯦꯕ ꯀꯀꯥ ꯋꯥꯈꯜꯒꯤ ꯄꯨꯀꯩꯅ ꯀꯛꯆꯤꯡꯒꯤꯁꯦ ꯇꯥꯃꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯀ꯭ꯂꯥꯁ 10 ꯂꯣꯏꯗ ꯉꯥꯏꯔꯤꯉꯩꯗ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟ ꯁꯥꯏꯀꯜ ꯆꯠꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯑꯦ ꯈꯜꯂꯨꯕꯗ ꯇꯨꯕꯨ ꯆꯨꯡꯉꯤ ꯇꯥꯃꯣ ꯍꯥꯏ ꯃꯥꯅꯦ ꯍꯥꯏꯗꯤ ꯊꯥꯏꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯨꯝ ꯀꯩꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯉꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯁꯤ ꯀꯩꯅꯣꯅ ꯗꯗꯥ ꯃꯣꯃꯣꯅ ꯍꯥꯏꯔꯛꯏꯁꯦ ꯆꯦꯡꯒꯤ ꯄꯥꯛꯅꯝꯒꯨꯝꯕꯅꯦ ꯍꯥꯏꯕ ꯑꯣ ꯑꯝꯇ ꯆꯥꯗ꯭ꯔꯤꯌꯦ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯇꯥꯏ ꯉꯁꯤ ꯍꯥꯏꯔꯛꯑꯀꯥꯟꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤꯁꯨ ꯀꯩꯅꯣꯗ ꯕꯥꯁꯄꯇꯤ ꯂꯩꯔꯛꯇ ꯃꯌꯨꯝ ꯄꯥꯟꯕ ꯂꯩꯌꯦꯕ ꯑꯗꯨ ꯃꯥꯅꯁꯨ ꯅꯣꯡꯃ ꯍꯥꯏꯁꯦ ꯍꯣꯏ ꯑꯗꯨꯗꯤ ꯅꯣꯡꯃ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯏ ꯌꯨꯝ ꯊꯣꯛꯂꯛꯄꯗ ꯀꯛꯆꯤꯡꯗ ꯁꯣꯏꯅꯗꯤ ꯇ꯭ꯔꯥꯏ ꯇꯧꯔꯅꯤ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯃꯃꯤꯡꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕ ꯇꯥꯏ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯀꯛꯆꯤꯡꯗꯕꯨ ꯊꯣꯛꯂꯛꯑꯗꯤ ꯑꯗꯨ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯔꯅꯤ ꯑꯇꯩ ꯆꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗꯕꯨ ꯊꯣꯛꯑꯗꯤ ꯍꯥꯏꯌꯣ ꯀꯛꯆꯤꯡꯗꯕꯨ ꯊꯣꯛꯑꯗꯤ ꯀꯛꯆꯤꯡꯗꯕꯨ ꯂꯥꯛꯑꯗꯤ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯗ꯭ꯔꯦꯕ ꯑꯣ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯕꯅꯤ
ꯀꯀꯥ ꯋꯥꯈꯜꯒꯤ ꯄꯨꯀꯩꯅ ꯍꯥꯎꯕꯅꯤ ꯌꯥꯝꯅ ꯃꯣꯔꯣꯛ ꯁꯥꯇꯛ ꯇꯧꯔꯒ ꯍꯥꯏꯔꯛꯑꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯔꯥꯃꯦꯁꯣꯔꯤꯅ ꯍꯥꯏꯁꯦ ꯕꯦꯁꯣꯟ ꯄꯥꯛꯅꯝꯗꯨꯁꯦ ꯑꯗꯨꯃꯥꯏꯅ ꯆꯥꯁꯨꯕꯤ ꯆꯦꯡ ꯇꯛꯈꯥꯏꯔꯒ ꯁꯦꯝꯕꯅꯤ ꯅꯥꯀꯨꯞꯄꯤꯒ ꯑꯦ ꯑꯣꯀꯦ ꯍꯥꯎꯗꯧ ꯃꯥꯜꯂꯤꯅꯦ ꯑꯗꯨꯗꯤ ꯑꯝꯇ ꯈꯪꯗ꯭ꯔꯤꯌꯦ ꯅꯪꯅ ꯈꯪꯗꯤꯌꯦ ꯍꯧꯖꯤꯛ ꯍꯥꯏꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯇꯥꯔꯤꯁꯤꯅꯦ ꯆꯥ ꯑꯩ ꯀꯩ ꯕ꯭ꯔꯦꯁꯤꯁꯦ ꯍꯧꯖꯤꯛꯀꯥꯟ ꯕ꯭ꯔꯦꯗ ꯌꯥꯝ ꯆꯥꯈꯠꯂꯛꯏ ꯆꯥꯛꯇꯣ ꯕ꯭ꯔꯦꯗ ꯆꯥꯈꯠꯂꯦ ꯆꯥꯛꯁꯨ ꯐꯖꯅ ꯆꯥꯔꯤꯅꯤꯀꯣ ꯃꯥꯁꯦ ꯀꯀꯥꯒꯤ ꯋꯥꯈꯜ ꯄꯨꯀꯩꯅ ꯍꯥꯏꯁꯦ ꯌꯥꯝꯅ ꯂꯥꯞꯅꯕꯅꯦ ꯏꯇꯩꯃ ꯀꯛꯆꯤꯡ ꯈꯨꯅꯧꯒ ꯍꯥꯏꯕ ꯀꯛꯆꯤꯡ ꯈꯨꯅꯧꯒꯁꯦ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯈꯪꯗꯦꯕꯀꯣ ꯌꯥꯝ ꯁꯨꯝ ꯀꯛꯆꯤꯡ ꯍꯥꯏꯔꯒ ꯈꯤꯇꯪ ꯅꯛꯁꯟꯅ ꯂꯩꯗꯧ ꯑꯃꯗꯨꯁꯨ ꯃꯥꯟꯗ꯭ꯔꯥ ꯀꯛꯆꯤꯡ ꯈꯨꯅꯧ ꯍꯥꯏꯕꯗꯣ ꯑꯥ ꯀꯛꯆꯤꯡ ꯄꯜꯂꯦꯅ ꯑꯥ ꯀꯛꯆꯤꯡꯒꯤ ꯑꯥ ꯂꯩꯀꯥꯏ ꯑꯃꯁꯨ ꯃꯥꯟꯕꯗꯣ ꯑꯩꯗꯤ ꯆꯠꯇ꯭ꯔꯤ ꯑꯩꯈꯣꯏ ꯃꯥꯍꯣꯏꯗꯤ ꯆꯠꯂꯨꯔꯕꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯃꯤ ꯂꯩꯌꯦꯕ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯒ ꯆꯠꯂꯨꯔꯕꯅꯦ ꯂꯥꯞꯄꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯒꯤ ꯄꯨꯀꯩꯁꯦ ꯑꯩꯅ ꯊꯣꯡꯕ ꯉꯥꯅꯦ ꯑꯩꯅ ꯄꯤꯖꯗꯣꯏꯁꯦ ꯌꯦꯟꯗꯤ ꯄꯤꯖꯔꯣꯏ ꯑꯩ ꯆꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯥꯕ ꯌꯥꯕ ꯑꯗꯨꯒ ꯔꯥꯃꯦꯁꯣꯔꯤ ꯅꯥꯎꯔꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦ ꯀꯛꯆꯤꯡꯒꯤ ꯕꯣꯔꯥ ꯍꯧꯔꯤꯗꯨ ꯑꯗꯨꯁꯨ ꯆꯦꯡ ꯇꯛꯈꯥꯏꯔꯒꯅꯦ ꯍꯥꯏꯕ ꯑꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯀꯛꯆꯤꯡ ꯕꯣꯔꯥꯗꯤ ꯈꯔ ꯀꯜꯂꯤꯗꯅ ꯆꯥꯕꯗ ꯍꯧꯖꯤꯛꯀꯤ ꯆꯥꯛꯁꯨꯕꯤ ꯍꯥꯏꯕꯗꯨꯗꯤ ꯊꯣꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯄꯥꯛꯅꯝꯗꯧꯅ ꯃꯥꯁꯨ ꯀꯟꯗꯣꯏꯔꯕ ꯀꯀꯥꯒꯤ ꯋꯥꯈꯜ ꯄꯨꯀꯩ ꯀꯀꯥ ꯋꯥꯈꯜꯒꯤ ꯄꯨꯀꯩꯅ ꯍꯥꯏꯔꯛꯏꯁꯦ ꯗꯦꯟꯖꯔ ꯕꯣꯏ ꯂꯥꯛꯄ ꯍꯧꯔꯦ ꯇꯥꯃꯣ ꯑꯦꯂꯔꯠ ꯍꯥꯏ ꯂꯥꯛꯆꯁꯅꯨ ꯑꯩꯒꯤ ꯐꯣꯟꯁꯦ ꯍꯦꯡꯁꯨ ꯇꯧꯈ꯭ꯔꯦꯀꯣ ꯃꯣꯏꯅ ꯏꯔꯤꯕ ꯃꯦꯁꯦꯖꯇꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯔꯣꯏ ꯑꯩ ꯀꯔꯤꯝ ꯈꯟꯗꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯏꯔꯒ ꯃꯇꯣꯟ ꯄꯥꯖꯔꯅꯤ ꯑꯩꯒꯤꯗꯤ ꯍꯦꯡ ꯑꯣꯏꯈꯤꯕꯒꯤ ꯆꯠꯇ꯭ꯔꯦꯕ ꯃꯦꯁꯦꯖ ꯑꯝꯇ ꯆꯠꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯔꯤꯁꯤꯅ ꯐꯣꯟ ꯑꯇꯣꯞꯄ ꯑꯝꯗꯒꯤ ꯁꯤ ꯀꯨꯞꯄ ꯌꯥꯔꯕ ꯌꯦꯡꯉꯣ ꯌꯦꯗꯛꯀꯅꯤ ꯑꯩꯈꯣꯏ ꯗꯗꯥ ꯃꯣꯃꯣꯅ ꯂꯥꯛꯑꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯁꯦ ꯌꯦꯡꯉꯣ ꯌꯥꯝ ꯉꯜꯂꯤꯅ ꯑꯩꯈꯣꯏꯗꯤ ꯊꯣꯡꯂꯤ ꯂꯥꯏꯚꯁꯨ ꯌꯦꯡꯂꯝꯃꯤꯅꯦ ꯍꯥꯏꯕ ꯉꯁꯤꯁꯦ ꯂꯥꯏꯚ ꯇꯧꯒꯦꯅꯅꯦ ꯈꯔ ꯃꯣꯃꯣꯗꯤ ꯆꯥꯛ ꯊꯣꯡꯅ ꯌꯦꯡꯉꯝꯃꯤꯅꯦ ꯀꯀꯥ ꯋꯥꯈꯜꯒꯤ ꯄꯨꯀꯩꯅ ꯀꯨꯝꯁꯜꯂꯣ ꯊꯣꯠꯄꯅꯦ ꯇꯥꯃꯣ ꯍꯥꯏꯕ ꯉꯁꯥꯏꯒꯤꯗꯣ ꯑꯣ ꯊꯣꯠꯄꯅꯦꯕ ꯑꯩꯈꯣꯏꯗꯤ ꯆꯍꯤ ꯈꯔ ꯌꯥꯝ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯑꯀꯟ ꯑꯈꯔꯥꯛꯇꯤ ꯀꯌꯥ ꯆꯤꯛꯄ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯠꯇꯦ ꯑꯗꯨꯅ ꯑꯍꯟ ꯑꯊꯣꯠ ꯑꯇꯣꯠꯄ ꯑꯣꯏꯔꯛꯄꯅꯗꯤ ꯇꯤꯟ ꯆꯥꯔꯤꯁꯦ ꯑꯉꯥꯡ ꯑꯣꯏꯕꯩꯅꯦ चम्मच बना दो ꯉꯁꯤ ꯅꯪ ꯌꯥꯝ ꯍꯥꯏꯖꯜꯂꯛꯑꯦ ꯁꯨꯝ ꯑꯩꯈꯣꯏ ꯗꯗꯥ ꯃꯣꯃꯣꯅ ꯍꯥꯏꯔꯛꯏꯁꯦ ꯃꯥꯁꯇꯔ ꯕꯣꯏ ꯂꯥꯛꯑꯦ ꯃꯁꯥ ꯃꯤꯅꯥꯏ ꯑꯣꯏꯕ ꯑꯩ ꯅꯣꯛꯄꯗ ꯁꯤꯔꯦꯗ ꯑꯩꯈꯣꯏꯅ ꯈꯔ ꯅꯣꯛꯄꯒ ꯍꯩ ꯐꯕꯅꯦ ꯑꯗꯒꯤ ꯔꯥꯃꯦꯁꯣꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦꯀꯣ ꯕꯣꯔꯥꯗꯨꯅ ꯊꯥꯎꯗ ꯇꯥꯎꯕꯅꯦ ꯆꯥꯁꯨꯕꯤꯗꯨꯅ ꯕꯦꯁꯣꯟ ꯄꯥꯛꯅꯝꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯇ꯭ꯔꯥꯏ ꯇꯧꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯂꯣꯝ ꯆꯠꯀꯥꯟꯗꯗꯤ ꯑꯅꯧ ꯑꯅꯧꯕ ꯄꯣꯠ ꯆꯥꯗꯣꯔꯤ ꯑꯁ ꯀꯀꯥ ꯍꯟꯗꯛ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯌꯨꯝ ꯊꯣꯛ ꯇꯥꯔꯒꯗꯤ ꯂꯝ ꯈꯔꯗꯤ ꯆꯠꯇꯣꯔꯤ ꯂꯝ ꯈꯔꯗꯤ ꯁꯣꯏꯃꯛꯀꯤ ꯆꯠꯇꯣꯔꯤ ꯑꯩꯈꯣꯏ ꯊꯣꯛꯑꯕꯨꯗꯤ ꯆꯠꯀꯅꯤ ꯑꯗꯨꯗ ꯁꯨꯡꯊꯣꯛ ꯊꯣꯛꯇꯕꯁꯤ ꯋꯥꯅꯤꯅꯦ ꯇꯧꯕꯨꯗꯤ ꯁꯤꯂꯥ ꯍꯋꯥꯏꯖꯥꯔ ꯀꯟ ꯌꯣꯜꯂꯤ ꯑꯩꯈꯣꯏ ꯇꯤꯛꯀꯦꯠ ꯀꯛꯅꯅꯕ ꯀꯩꯅꯣ ꯇꯤꯛꯀꯦꯠꯄꯨ ꯀꯛꯅꯕ ꯇꯤꯛꯀꯦꯠ ꯀꯛꯅꯕꯁꯨ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯗꯩ ꯍꯥꯏꯈ꯭ꯔꯕꯣ ꯊꯣꯛ ꯋꯥꯠꯂꯤꯗ ꯑꯗꯨꯗꯤ ꯀꯩꯅꯣ ꯀꯔꯤꯅꯣꯝ ꯇꯧꯕꯩꯁꯨ ꯒꯤꯐ ꯑꯦꯋꯦꯒꯤꯁꯨ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯗꯩꯅꯦꯌꯦ ꯑꯁ ꯍꯋꯥꯏꯖꯥꯔꯁꯤ ꯈꯔ ꯌꯥꯝ ꯌꯣꯟꯗ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨꯗꯤ ꯑꯗꯨꯒ ꯔꯥꯃꯦꯁꯣꯔꯤꯅ ꯍꯥꯏ ꯆꯥꯁꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯦ ये तो लंबा होने पड़ेगा ꯑꯗꯨꯗꯤ ꯇꯥꯏꯅꯗꯦ लंबा मम्मा ꯑꯗꯨꯒ ꯀꯀꯥ ꯋꯥꯈꯜꯒꯤ ꯄꯨꯀꯩꯅ ꯇꯥꯃꯣ ꯃꯇꯥꯡ ꯆꯥꯔꯗꯤ ꯌꯨꯝꯗꯁꯨ ꯂꯥꯛꯀꯦ ꯍꯥꯏꯕꯅꯦ ꯃꯥꯅꯦ ꯌꯨꯝꯗ ꯑꯩꯈꯣꯏ ꯌꯨꯝ ꯈꯪꯅꯕ ꯑꯣꯏꯅ ꯂꯥꯛꯄ ꯌꯥꯏꯌꯦ ꯑꯩꯈꯣꯏ ꯗꯗꯥ ꯃꯣꯃꯣꯅ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯗꯒꯤ ꯀꯔꯣꯔꯄꯇꯤ ꯑꯣꯏꯈꯤꯗꯣꯔꯦ ꯍꯥꯏꯔꯦ ꯗꯥꯏꯃꯟ ꯑꯝꯇ ꯁꯤꯒꯦ ꯇꯧꯅꯦ मम्मा सी वाई शीट पर तो मार ꯗꯥꯏꯃꯟꯗꯤ ꯀꯥꯏꯕ मम्मा ꯌꯥꯗꯦ सी वाई शीट पर तो मार ꯁꯅꯥ ꯑꯣꯏꯔꯗꯤ ꯑꯩꯅ ꯀꯥꯏꯊꯣꯛꯈꯤꯗ꯭ꯔꯥ ꯄꯥꯈꯠꯂꯦꯕ ꯃꯥ पापा सी ꯑꯩ वाई शीट पर ꯍꯧꯖꯤꯛꯀꯥꯟꯅꯦ मार ꯁꯅꯥ
ꯁꯤꯔꯔꯣꯏ ꯗꯥꯏꯃꯟ ꯑꯣꯏꯅ ꯁꯤꯔꯗꯤ ꯑꯩꯈꯣꯏ ꯀꯀꯥꯁꯦ ꯑꯩ ꯊꯥꯖꯕ ꯉꯝꯗ꯭ꯔꯦꯕ ꯁꯅꯥ ꯑꯣꯏꯔꯗꯤ ꯑꯩ ꯃꯆꯦꯠ ꯃꯆꯦꯠ ꯃꯥ ꯌꯣꯟꯅꯤ ꯗꯥꯏꯃꯟ ꯑꯣꯏꯔꯗꯤ ꯃꯄꯨꯝ ꯑꯣꯏ ꯀꯩꯅꯣ ꯌꯣꯟꯊꯣꯛꯀꯗꯕꯅꯤ ꯑꯩꯒꯤ ꯄꯣꯠꯇꯣ ꯍꯟꯖꯤꯟꯒꯅꯨ. ꯅꯜꯂꯣꯏ ꯁꯥꯏ ꯉꯥꯗꯕꯅꯤ ꯄꯄꯥꯅ ꯀꯩꯅꯣ ꯂꯣꯟꯅꯒ ꯂꯧꯊꯣꯛꯑꯒ ꯕꯟꯗꯥꯡꯒ ꯊꯝꯃꯝꯗꯧ ꯃꯥꯜꯂꯦ ꯃꯥꯁꯦ ꯁꯅꯥꯒ ꯑꯣꯏꯔꯗꯤ ꯑꯗ ꯑꯩ ꯁꯅꯥ ꯁꯥꯔꯔꯣꯏ ꯗꯥꯏꯃꯟ ꯑꯣꯏꯅ ꯁꯥꯔꯅꯤ Diamond sarana. ꯁꯥꯒꯅꯣ Sauba aina haimbala. ꯑꯣ Nangi diamond aina devi. ꯅꯪ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯔꯒ Mama, aina nang. ꯃꯃꯥꯒꯤ Mama ꯁꯤ gi ꯀꯩꯅꯣꯅ diamond devi. ꯀꯀꯥꯒꯤ ꯋꯥꯈꯜꯒꯤ ꯄꯨꯀꯩꯅ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ ꯏꯇꯩꯃ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯗꯣꯛꯂꯁꯤ ꯍꯥꯏꯅꯦ ꯃꯥꯔꯀꯦꯠꯇ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤ ꯑꯃꯨꯛ ꯌꯦꯡꯁꯦ ꯗꯗꯥ ꯃꯣꯃꯣꯅ ꯍꯥꯏꯔꯛꯏꯁꯦ ꯗꯥꯏꯃꯟꯗꯤ ꯑꯩꯒꯤ ꯌꯥꯝ ꯂꯩꯌꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯌꯥꯝ ꯈꯨꯟꯕꯒꯤ ꯑꯗꯨꯒꯤ ꯗꯥꯏꯃꯟꯗꯤ ꯑꯩꯒꯤꯁꯨ ꯌꯨꯝꯗ ꯌꯥꯝ ꯂꯩꯍꯧꯋꯦ ꯊꯥꯏꯅꯒꯤ ꯑꯃ ꯅꯨꯡ ꯑꯉꯧꯕꯗ ꯑꯁ ꯈꯤꯇꯪ ꯂꯪꯈꯠꯄꯒ ꯌꯥꯄꯣꯠꯇꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯈꯨꯠꯂꯛꯑꯦ ꯍꯥꯏꯕ ꯈꯔ ꯆꯥꯎꯕꯅ ꯅꯨꯡ ꯈꯦꯠꯄꯗꯣ ꯑꯉꯧꯕꯗꯣ ꯍꯣꯏ ꯑꯉꯧꯕꯗꯣ ꯑꯆꯧꯕ ꯑꯉꯧꯕꯅ ꯃꯩ ꯍꯧꯅ ꯍꯣꯏ ꯃꯩ ꯈꯦꯠꯄꯒꯤ ꯑꯃꯝꯕꯗ ꯆꯪꯉꯒ ꯑꯃꯝꯕꯗ ꯁꯦꯠꯂꯒ ꯈꯦꯠꯇꯣꯏꯅꯦ ꯑꯗꯨꯗ ꯍꯧꯕꯗꯤ ꯉꯝꯗꯦꯕꯀꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯤꯗꯨꯗꯤ ꯃꯩꯔꯤꯛ ꯀꯥꯞꯄꯗꯣ ꯍꯣꯏ ꯃꯉꯥꯟ ꯊꯣꯛꯄꯗꯨꯒꯤꯅꯦꯕ ꯅꯣꯛꯅꯤꯡꯉꯦ ꯈꯜꯂꯨꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯔꯥꯃꯦꯁꯣꯔꯤ ꯅꯥꯎꯔꯦꯝꯅ ꯀꯛꯆꯤꯡ ꯕꯣꯔꯥꯒ ꯆꯥꯁꯨꯕꯤ ꯍꯧꯔꯒ ꯌꯣꯟꯐꯝꯒꯤ ꯀꯩꯊꯦꯜ ꯑꯃ ꯂꯩꯒꯦ ꯆꯦ ꯀꯛꯆꯤꯡꯗ ꯀꯛꯆꯤꯡ ꯕꯣꯔꯥꯒ ꯆꯥꯁꯨꯕꯤ ꯍꯧꯔꯒ ꯌꯣꯟꯐꯝꯒꯤ ꯀꯩꯊꯦꯜ ꯑꯃ ꯂꯩꯒꯦ ꯆꯦ ꯀꯛꯆꯤꯡꯗ ꯍꯥꯏꯅꯤ ꯑꯗꯨꯗꯤ ꯃꯥꯁꯨ ꯐꯝꯕꯒꯤꯅꯦꯕ ꯌꯥꯏꯌꯦ ꯌꯥꯝ ꯐꯩꯀꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯆꯥꯁꯨꯕꯤ ꯍꯥꯏꯁꯦ ꯑꯩ ꯑꯝꯇ ꯆꯥꯗ꯭ꯔꯤ ꯀꯛꯆꯤꯡ ꯕꯣꯔꯥꯕꯨꯗꯤ ꯆꯥꯕꯀꯣ ꯑꯇꯩ ꯆꯥꯕ ꯆꯥꯗꯕꯩ ꯋꯥ ꯅꯠꯇꯅ ꯇꯥꯁꯨ ꯇꯥꯗꯦꯕ ꯍꯥꯟꯅ ꯈꯪꯗꯦꯕ ꯑꯗꯨꯅ ꯁꯤꯅ ꯇꯥꯛꯄꯤ ꯑꯩꯈꯣꯏꯁꯦ ꯐꯖꯅꯗꯤ ꯈꯪꯗꯕꯖꯥꯠꯅꯤꯀꯣ ꯌꯨꯝꯒꯤ ꯄꯣꯠꯁꯦ ꯁꯤ ꯑꯩ ꯍꯩꯇꯤ ꯀꯩꯅꯣ ꯃꯥꯅ ꯄꯨꯊꯣꯔꯛꯏ ꯃꯌꯥꯝꯁꯦ ꯕꯣꯏ ꯁꯤꯒꯥꯏꯒꯅꯣ ꯍꯥꯏꯔꯒ ꯃꯁꯤ ꯃꯁꯤ ꯁꯤꯒꯥꯏꯗꯣ ꯀꯩꯒꯤꯅꯣ Mati sigaydı sidam ağrıyambane. Ama gift ama yayam. ꯏꯟꯗꯨꯃꯅꯤ ꯍꯥꯏꯔꯦ ꯁꯦꯠ ꯍꯥꯏ ꯍꯥꯏꯔꯦ ꯏꯟꯗꯨꯃꯅꯤ Ay tak thong ay kona ba yoga? Ay kona ba yoga? ꯑꯗꯒꯤ ꯃꯣꯃꯣ ꯑꯉꯣꯝꯕꯅ ꯁꯤꯅ ꯃꯣꯃꯣ ꯑꯇꯣꯞꯄꯅꯤꯀꯣ ꯃꯣꯃꯣ ꯑꯅꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤꯁꯦ ꯑꯃꯗꯨꯅ ꯗꯗꯥ ꯃꯣꯃꯣ ꯂꯩꯔꯦꯗꯅ ꯑꯗꯨꯒ ꯁꯤꯅ ꯃꯣꯃꯣ ꯑꯉꯣꯝꯅ ꯏꯇꯩꯃꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯇꯥꯃꯣꯗꯤ ꯐꯨꯝꯂꯧꯗꯩꯅꯦ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯕꯅꯦ ꯏꯇꯩꯃꯒꯤꯁꯦ ꯍꯟꯗꯛꯇꯤ ꯀꯀꯥ ꯑꯣꯏꯅ ꯍꯥꯏꯍꯜꯂꯒꯦ ꯏꯇꯩꯃꯁꯤꯅ ꯄꯣꯔꯣꯡꯄꯥꯠ ꯊꯋꯥꯟ ꯊꯥꯕ ꯂꯩꯀꯥꯏ ꯁꯦꯝꯔꯣꯛ ꯁ꯭ꯀꯨꯜꯗꯒꯤ Mavi sumayna tainde. ꯄꯣꯔꯣꯝꯄꯥꯠ ꯊꯋꯥꯟ ꯊꯥꯕ ꯂꯩꯀꯥꯏꯗꯒꯤꯅꯦ ꯀꯀꯥꯒ ꯑꯩꯒꯤꯁꯦ ꯑꯩꯅ ꯍꯦꯟꯅ ꯉꯝꯕ ꯃꯥꯟꯗ꯭ꯔꯥ ꯃꯌꯥꯝ ꯉꯝꯃꯤꯅꯦ ꯉꯝꯕ ꯉꯝꯕ ꯁꯥꯍꯟꯕꯗ ꯃꯥ ꯁꯤꯗꯣꯔꯕꯅꯤ Sigano. ꯁꯤꯒꯅꯣ ꯊꯥꯡ Nandu sigano. ꯑꯣꯀꯦ Shikaina. Kay sembana. Thangne. ꯑꯗꯨ ꯀꯔꯤ ꯀꯛꯅꯕꯅꯣ ꯀꯦꯛ ꯀꯛꯅꯕ ꯑꯗꯨꯁꯤ ꯑꯩ ꯍꯩꯇꯦꯗ ꯑꯩ ꯁꯥꯕ ꯈꯣꯠꯄꯁꯦ ꯁ꯭ꯄꯦꯛ ꯃꯥꯜꯂꯦ ꯁꯤ ꯗꯗꯥ ꯃꯣꯃꯣꯒꯤ ꯀꯃꯦꯟ ꯑꯃꯁꯨ ꯂꯥꯛꯑꯦ ꯆꯦꯡ ꯇꯛꯈꯥꯏꯔꯒ ꯁ꯭ꯄꯦꯛ ꯃꯥꯜꯂꯦ ꯁꯤ ꯗꯗꯥ ꯃꯣꯃꯣꯒꯤ ꯀꯃꯦꯟꯁꯦ ꯑꯝꯇ ꯄꯥꯔꯛꯀꯦ ꯊꯣꯏꯊꯣꯏ Snap. ꯌꯥꯝ ꯐꯖꯔꯦ ꯌꯥꯝ ꯐꯖꯔꯦ Unog ne. ꯆꯦꯡ ꯇꯛꯈꯥꯏꯔꯒ ꯉꯥꯔꯤ ꯃꯣꯔꯣꯛ ꯊꯨꯝ ꯉꯥꯏꯔꯣꯡ ꯅꯥꯀꯨꯞꯄꯤ ꯍꯥꯞꯄꯒ ꯕꯦꯁꯣꯟ ꯄꯥꯛꯅꯝ ꯅꯝꯕꯗꯧꯅ ꯆꯞ ꯃꯥꯟꯅꯕꯅꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯕꯦꯁꯣꯟ ꯄꯥꯛꯅꯝ ꯇꯧꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯃꯆꯜꯗꯣ ꯈꯔ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦ ꯔꯥꯃꯦꯁꯣꯔꯤ ꯅꯥꯎꯔꯦꯝꯅ ꯐꯨꯝꯂꯧ ꯍꯥꯏꯁꯦ ꯀꯗꯣꯝꯗꯅꯣ ꯀꯀꯥ ꯍꯥꯏ ꯐꯨꯝꯂꯧ ꯍꯥꯏꯁꯦ ꯀꯩꯅꯣꯒꯤ ꯂꯝꯁꯥꯡꯗꯤ ꯇꯥꯔꯝꯃꯅꯤ ꯂꯝꯁꯥꯡꯗꯒꯤ ꯑꯋꯥꯡꯂꯣꯝꯗ ꯈꯤꯇꯪ ꯆꯠꯂꯒ ꯈꯨꯔꯈꯨꯜ ꯇꯥꯕ ꯌꯥꯕ ꯂꯝꯕꯤꯗꯣ ꯑꯗꯣ ꯈꯨꯔꯈꯨꯜ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯣꯏꯇꯥꯝ ꯈꯨꯅꯧ ꯈꯨꯔꯈꯨꯜꯒ ꯍꯥꯏꯅꯕꯗோ ꯑꯗꯣ ꯈꯨꯔꯈꯨꯜ ꯂꯣꯏꯇꯥꯝ ꯈꯨꯅꯧ ꯌꯧꯗ꯭ꯔꯤꯉꯩ ꯃꯔꯛꯇ ꯂꯩꯍꯧꯗꯣꯏꯕ ꯃꯌꯥꯡ ꯂꯥꯡꯖꯤꯡꯒ ꯊꯪꯅꯔꯒ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯍꯥꯏ ꯂꯝꯁꯦ ꯂꯝꯁꯥꯡꯗꯤ ꯃꯌꯥम ꯈꯪꯅꯔꯝꯒꯅꯤ ꯈꯨꯔꯈꯨꯜꯁꯨ ꯈꯪꯅꯔꯝꯒꯅꯤ ꯂꯝꯁꯥꯡꯗꯩꯅ ꯈꯨꯔꯈꯨꯜ ꯐꯥꯎꯕ ꯆꯠꯄꯒꯤ ꯂꯝꯕꯤꯗꯨꯗ ꯃꯌꯥꯏꯗ ꯂꯩꯍꯧꯗꯣꯏꯕ ꯃꯌꯥꯡ ꯂꯥꯡꯖꯤꯡꯒꯅ ꯍꯦꯛ ꯊꯪꯅꯗꯣꯏꯅꯦ ꯂꯣꯏꯇꯥꯝ ꯈꯨꯅꯧ ꯁ꯭ꯄꯥꯏꯅꯤꯡ ꯃꯤꯜ ꯀꯥꯏꯅ ꯂꯩꯔꯝꯕꯗꯣ ꯑꯗꯣꯝꯒꯤ ꯄꯔꯦꯡꯗ ꯑꯗꯨ ꯂꯣꯏꯇꯥꯝ ꯈꯨꯅꯧ ꯁ꯭ꯄꯥꯏꯅꯤꯡ ꯃꯤꯜ ꯌꯧꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯣꯏ ꯂꯩꯍꯧꯗꯣꯏꯕ ꯑꯗꯨꯒ ꯍꯟꯗꯛ
ꯏꯔꯥꯡ ꯌꯥꯝꯅ ꯀꯜꯂꯤꯉꯩꯗ ꯀꯥꯎꯇ꯭ꯔꯨꯛ ꯀꯥꯏꯅ ꯍꯥꯏꯅꯕ ꯃꯐꯝꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯅꯤꯡꯗꯅꯦꯕ ꯂꯩꯔꯤꯁꯦ ꯀꯥꯎꯇ꯭ꯔꯨꯛꯁꯤꯅ ꯀꯥꯎꯇ꯭ꯔꯨꯛ ꯅꯠꯇ꯭ꯔꯒ ꯁꯤꯡꯗꯥ ꯗꯥꯝꯒ ꯍꯥꯏꯕꯗꯨꯒꯤ ꯃꯃꯥꯡꯗ ꯑꯣꯏꯗꯣꯏꯕ ꯑꯩꯈꯣꯏꯁꯤꯅ ꯑꯗꯨ ꯃꯥꯁꯦ ꯌꯥꯝ ꯁꯨꯒꯥꯏꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯅ ꯑꯩꯒꯤ ꯂꯝꯁꯦ ꯁꯨꯒꯥꯏꯅ ꯍꯥꯏꯕꯗ ꯃꯥꯅ ꯅꯣꯛꯅꯕꯗꯣ ꯑꯩꯈꯣꯏꯗꯤ ꯅꯣꯛꯅꯕꯤꯔꯣꯏ ꯃꯌꯥꯝꯗ ꯈꯪꯅꯅꯕ ꯍꯥꯏꯕꯤꯕꯅꯦꯅ ꯈꯟꯖꯔꯦ ꯌꯥꯔꯦ ꯑꯦꯛ ꯃꯣꯃꯣ ꯑꯉꯣꯝꯅ ꯅꯨꯄꯤꯅ ꯉꯝꯗꯕ ꯀꯅꯥꯕꯨ ꯂꯩꯒꯦ ꯍꯥ 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 ꯍꯥꯏ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯉꯝꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯨꯡꯉꯝ ꯉꯝꯗꯦ ꯁꯤꯃꯗꯤ ꯑꯁꯨꯃꯥꯏꯅ ꯉꯝꯗꯦ ꯍꯥꯏꯕꯁꯤꯅ ꯈꯔ ꯌꯥꯝ ꯉꯝꯃꯝꯃꯗꯧꯅꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯦ ꯑꯩꯈꯣꯏꯗꯤ ꯚꯤꯗꯤꯑꯣꯗ ꯉꯝꯕ ꯃꯥꯟꯕ ꯁꯥꯕ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯑꯃ ꯅꯣꯛꯐꯗꯦꯗ ꯂꯩꯗꯥꯏꯅꯦ ꯃꯤꯅ ꯈꯨꯠ ꯊꯥꯡꯒꯠꯂꯣ ꯍꯥꯏꯕꯗ ꯈꯨꯠ ꯊꯥꯡꯒꯠꯇꯦ ꯍꯥꯏꯕꯗ ꯅꯨꯄꯤꯅ ꯉꯝꯕ ꯀꯅꯥꯅꯣ ꯊꯥꯡꯒꯠꯂꯣ ꯍꯥꯏꯔꯒ ꯊꯥꯡꯒꯠꯇꯦ ꯍꯥꯏꯕꯗ ꯀꯩꯗꯧꯕꯩ ꯊꯥꯡꯒꯠꯇ꯭ꯔꯤꯅꯣ ꯅꯪ ꯅꯨꯄꯤꯅ ꯉꯝꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯨꯄꯤꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯊꯥꯡꯒꯠꯇꯣꯏꯅꯣ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯑꯩ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯈꯨꯝꯕ ꯍꯩꯇꯕꯒꯤꯅꯦ ꯑꯩꯅ ꯔꯥꯃꯦꯁꯣꯔꯤ ꯅꯥꯎꯔꯦꯝꯅ ꯃꯥꯟꯅꯩ ꯃꯥꯟꯅꯩ ꯃꯣꯃꯣ ꯃꯉꯥꯡꯆꯥ ꯍꯥꯏ ꯍꯥꯏꯗꯤ ꯃꯥꯅ ꯁꯦꯝꯕꯒꯤꯗꯣ ꯑꯗꯨꯒ ꯀꯩꯅꯣꯅ ꯔꯥꯃꯦꯁꯣꯔꯤ ꯅ ꯍꯥꯏꯔꯛꯏꯁꯦ ꯑꯥꯎ ꯈꯨꯔꯈꯨꯜꯗ ꯂꯥꯛꯑꯝꯃꯦ ꯍꯥꯏꯕ ꯑꯣ ꯑꯗꯨꯏꯗꯤ ꯈꯨꯔꯈꯨꯜꯗꯨꯅ ꯈꯔ ꯑꯩꯈꯣꯏꯗꯩ ꯍꯦꯟꯇꯣꯛꯈ꯭ꯔꯦꯀꯣ ꯈꯨꯔꯈꯨꯜ ꯌꯧꯗ꯭ꯔꯤꯉꯩ ꯂꯩꯍꯧꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤꯅ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯑꯝꯃꯤꯅꯣ ꯍꯥꯏꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗ ꯂꯥꯛꯑꯝ ꯇꯥꯔꯒꯗꯤ ꯑꯣꯏꯜ ꯄꯝ ꯂꯩꯕꯅꯦꯕ ꯈꯨꯔꯈꯨꯜ ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯥꯏꯗ ꯑꯣꯏꯗꯣꯏꯕ ꯗꯗꯥ ꯃꯣꯃꯣꯅ ꯑꯃꯨꯛ ꯊꯥꯔꯛꯑꯦ ꯀꯀꯥ ꯑꯩꯗꯤ ꯐꯨꯝꯂꯧ ꯂꯩꯕꯗꯨꯗ ꯃꯣꯏꯔꯥꯡꯂꯣꯝ ꯁꯥꯏꯠꯅꯦꯅ ꯂꯩꯔꯤꯅꯦ ꯍꯥꯏ ꯐꯨꯝꯂꯧꯗꯣ ꯑꯣ ꯃꯣꯏꯔꯥꯡꯂꯣꯝ ꯁꯥꯏꯠꯇ ꯅꯠꯇꯦ ꯐꯨꯝ ꯄꯟꯕꯁꯤꯗꯅꯦ ꯑꯗꯨꯒꯤ ꯚꯥꯎ ꯈꯜꯂꯝꯗꯣꯏꯅꯦ ꯑꯩꯅ ꯈꯟꯕꯒꯨꯝꯅ ꯐꯨꯝꯂꯧ ꯍꯥꯏꯕꯗꯨꯗ ꯍꯥꯏꯁꯦ ꯑꯩꯅ ꯍꯦꯛ ꯈꯟꯕꯗꯨꯅꯤ ꯃꯣꯃꯣꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯔꯣꯝꯗꯤ ꯀꯪꯐꯥꯜ ꯉꯥꯛꯇꯅꯤ ꯏꯁꯤꯡ ꯂꯩꯇꯦ ꯃꯣꯏꯒꯤ ꯐꯨꯝꯁꯤꯅ ꯀꯪꯐꯥꯟꯒꯤ ꯐꯨꯝ ꯑꯧ ꯂꯩꯀꯪꯒꯤ ꯐꯨꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯔꯣꯝꯁꯤꯅ ꯑꯗꯨꯒ ꯃꯣꯃꯣ ꯑꯉꯣꯝꯅ ꯃꯅꯤꯄꯨꯔ ꯏꯁꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯝꯕꯤ ꯆꯠꯐꯝꯗ ꯐꯨꯝꯂꯧꯗꯤ ꯆꯨꯝꯃꯦ 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 ꯑꯗꯨꯃ ꯏꯁꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯄꯗꯣ ꯑꯩꯈꯣꯏ ꯐꯨꯝꯂꯧꯗꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯗꯣꯏꯅꯦꯕ ꯈꯣꯡꯂꯧ ꯐꯥꯎꯔ ꯆꯠꯇꯣꯏꯅꯤ ꯄꯤꯡꯀꯤ ꯋꯥꯡꯈꯦꯝ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯛꯑꯦ ꯄꯤꯡꯀꯤ ꯋꯥꯡꯈꯦꯝꯅ ꯍꯥꯏ ꯇꯧꯕ꯭ꯔꯣ ꯍꯥꯏ ꯂꯞꯇ ꯎꯠꯁꯜꯂꯣ ꯑꯦ ꯅꯪ ꯃꯃꯥꯅ ꯍꯥꯏꯕ ꯕ꯭ꯂꯦꯁꯤꯅ ꯍꯥꯏꯕꯁꯨ ꯃꯃꯥ ꯏꯟꯗ꯭ꯔꯥ ꯅꯪ ꯃꯃꯥꯅ ꯍꯥꯏꯕꯁꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯕꯅꯤ ꯄꯤꯛꯇ꯭ꯔꯦ ꯍꯣꯏ ꯑꯩꯗꯣ ꯂꯤꯠꯄ ꯌꯥꯏ ꯂꯤꯠꯇꯣꯏꯅꯤ ꯍꯋꯥꯏꯖꯥꯔ ꯂꯣꯟ ꯆꯠꯄꯗ ꯂꯤꯠꯇꯣꯏꯅꯤ ꯑꯩꯁꯨ ꯌꯥꯝ ꯏꯪꯉꯦꯕ ꯋꯦꯗꯔꯁꯨ ꯁꯤ ꯑꯝꯇ ꯌꯥꯔꯦ ꯕ꯭ꯂꯦꯁꯤ ꯈꯔ ꯆꯦ ꯁꯦꯒꯥꯏꯕ ꯐꯠꯇꯦ ꯁꯔꯁꯇꯤ ꯃꯥꯅ ꯁꯥꯎꯅꯤ ꯃꯃꯥ ꯁ꯭ꯇꯥꯔ ꯄꯦꯅꯥꯗꯣ ꯁꯤꯗ ꯁ꯭ꯇꯥꯔ ꯁꯥꯕ ꯍꯩꯇꯦ ꯑꯩꯗꯤ ꯄꯄꯥꯅ ꯁꯥꯕ ꯄꯄꯥ ꯁ꯭ꯇꯥꯔ ꯁꯥꯕꯤꯌꯣ ꯀꯃꯥꯏꯅ ꯁꯥꯗꯣꯏꯅꯣ ꯅꯪ ꯁꯦꯠꯂꯒ ꯁꯥꯕꯤꯌꯣ ꯁꯦꯠꯂꯒ ꯁꯥꯕ ꯆꯦ ꯁꯦꯠꯄ ꯌꯥꯗꯦ ꯅꯨꯡꯗꯥꯡꯗ ꯅꯨꯡꯗꯥꯡꯗ ꯆꯦ ꯁꯦꯠꯄ ꯃꯣꯔꯅꯤꯡꯗ ꯁꯦꯠꯀꯗꯕ ꯅꯨꯡꯗꯥꯡꯗ ꯌꯥꯗꯦ ꯁꯔꯁꯇꯤꯅ ꯁꯥꯎꯕꯅꯤꯀꯣ ꯈꯤꯇꯪ ꯁꯦꯠꯀꯦ ꯑꯣ ꯁꯥꯎꯔꯅꯤ ꯅꯪ ꯃꯣꯅꯤꯁꯥ ꯆꯣꯡꯒꯣꯝꯅꯀꯣ ꯕ꯭ꯂꯦꯁꯤ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯍꯪꯉꯛꯑꯦ ꯇꯨꯡꯗꯤ ꯑꯗꯨꯒ ꯄꯤꯡꯀꯤ ꯋꯥꯡꯈꯦꯝꯅ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯀꯥꯔꯣꯏꯗ꯭ꯔꯣ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯦ ꯕ꯭ꯂꯦꯁꯤꯁꯦ ꯍꯌꯦꯡꯁꯦ ꯃꯥꯏ ꯃꯈꯣꯡꯁꯦ ꯄꯨꯔꯥꯗꯤ ꯐꯠꯇ꯭ꯔꯤꯕꯀꯣ ꯐꯕꯨꯗꯤ ꯐꯔꯦ ꯑꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯨ ꯃꯥꯁꯦ ꯋꯦꯗꯅꯁꯗꯦꯗꯒꯤ ꯍꯥꯏꯗꯤ ꯃꯥ ꯀꯩꯅꯣꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯋꯥꯁꯔꯨꯝꯒꯨꯝꯕ ꯋꯥꯁꯔꯨꯝꯒꯨꯝꯕ ꯆꯠꯄꯗ ꯑꯗ ꯈꯤꯇꯪ ꯃꯈꯣꯡꯁꯦ ꯈꯤꯇꯪ ꯐꯠꯇ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯁꯦꯟꯅꯕꯤ ꯁ꯭ꯀꯨꯜꯗꯗꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯣ ꯑꯣꯖꯥ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯅꯣꯡ ꯅꯤꯅꯤꯗꯪ ꯂꯦꯞꯍꯟꯈꯤꯁꯤꯔꯅ ꯁꯨꯝ ꯈꯟꯕ ꯃꯣꯃꯣ ꯃꯉꯥꯡ ꯆꯥꯅ ꯑꯗꯣ ꯀꯀꯥ ꯍꯣꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯗꯦꯜꯂꯤꯗ ꯂꯩꯔꯛꯏꯁꯦ ꯍꯥꯏ ꯗꯦꯜꯂꯤꯗ ꯂꯩꯔꯛꯏꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯂꯞ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯂꯩꯔꯛꯄꯗꯤ ꯆꯍꯤ 3ꯗ ꯉꯥꯏꯔꯤꯀꯣ ꯑꯗꯨ ꯅꯠꯇꯕ ꯍꯥꯟꯅ ꯃꯃꯥꯡꯗꯗꯤ ꯌꯥꯝ ꯀꯨꯏ ꯂꯩꯔꯝꯃꯦ ꯍꯥꯏꯗꯤ ꯑꯩ ꯏꯇꯣꯝꯗ ꯑꯣꯏꯔꯤꯉꯩꯗ ꯐꯦꯃꯤꯂꯤ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯁꯤꯂꯥꯒ ꯕ꯭ꯂꯦꯁꯤꯒ ꯌꯥꯎꯗ꯭ꯔꯤꯉꯩꯗ
ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯉꯥꯎꯕ ꯌꯥꯕꯈꯩ ꯉꯥꯎꯔꯒ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯔ ꯂꯩꯔꯤꯕꯅꯤ ꯄꯣꯛꯀ ꯁꯪꯖꯤꯟꯗꯅ ꯃꯥꯅ ꯃꯥꯏ ꯄꯣꯛꯁꯦ ꯍꯧꯕ ꯅꯠꯇꯦꯀꯣ ꯁꯪꯉꯤꯕꯅꯤ ꯑꯗꯨꯒ ꯅꯥꯎꯔꯦꯝ ꯁ꯭ꯌꯥꯝ ꯀꯨꯃꯥꯔ ꯁꯤꯗꯤ ꯑꯅꯧꯕꯅꯦ ꯁꯃꯨꯔꯧ ꯅꯥꯎꯔꯦꯝꯗ ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯃ ꯂꯩꯌꯦ ꯑꯗꯨꯒ ꯃꯁꯛ ꯃꯥꯟꯅꯕꯩ ꯋꯥꯅꯤꯗ ꯃꯆꯤꯟ ꯃꯅꯥꯎꯒ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯑꯩ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯔꯥꯃꯦꯁꯣꯔꯤ ꯅꯥꯎꯔꯦꯝꯅ ꯀꯨꯏꯔꯦꯗ ꯆꯦ 2016-17 ꯀꯣꯂꯦꯖ ꯂꯣꯏꯔꯒ B.Ed ꯇꯝꯂꯤꯀꯥꯟ ꯃꯈꯥꯗꯤ ꯍꯥꯏꯔꯛꯇ꯭ꯔꯦ ꯃꯥꯏꯁꯦ ꯑꯣ ꯐꯨꯡꯂꯧ ꯂꯥꯛꯑꯝꯕꯒꯤꯅꯦ ꯃꯥ ꯍꯥꯏꯁꯦ ꯅꯠꯇꯦ ꯈꯨꯔꯈꯨꯜ ꯍꯥꯏꯌꯣ ꯑꯥ ꯈꯨꯔꯈꯨꯜꯗ ꯂꯥꯛꯑꯝꯕꯗꯣ ꯍꯥꯏꯕ ꯎꯝ ꯑꯗꯨꯒ ꯋꯥꯈꯜꯒꯤ ꯄꯨꯛꯀꯩꯅ ꯊꯣꯏꯊꯣꯏ ꯀꯀꯥ ꯂꯥꯛꯄꯗꯗꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯂꯥꯛꯀꯅꯤꯀꯣ ꯍꯥꯏꯔꯛꯑꯦ ꯑꯩꯒꯤ ꯇꯣꯏꯁ ꯂꯩꯔꯛꯇꯣꯏꯅꯦ ꯂꯩꯔꯛꯇꯦꯕ ꯀꯀꯥꯁꯦ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯇꯧꯅꯤꯌꯦ ꯀꯀꯥꯒꯤ ꯁꯔꯄ꯭ꯔꯥꯏꯖꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯟꯗꯅꯤꯀꯣ ꯀꯅꯥꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯗꯣꯏꯅꯣ ꯀꯀꯥꯅ ꯃꯥ ꯂꯥꯛꯄꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯗꯣꯏꯕ ꯀꯅꯥꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯈꯪꯍꯧꯗꯅꯅꯦ ꯇꯦꯡ ꯇꯦꯡ ꯇꯧꯔꯛꯀꯅꯤ ꯀꯅꯥꯒꯤ ꯄꯤꯔꯛꯇꯣꯏꯅꯣ ꯑꯗꯨꯒꯅꯦ ꯕ꯭ꯂꯦꯁꯤꯗ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯗꯣꯏꯕ ꯕ꯭ꯂꯦꯁꯤꯗꯁꯨ ꯄꯄꯥꯗꯁꯨ ꯃꯃꯥꯗꯁꯨ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯗꯣꯏꯕ ꯅꯪꯉꯣ ꯀꯅꯥꯗꯅꯣ ꯅꯪ ꯌꯦꯡꯉꯤꯗꯨꯕꯣ ꯂꯣꯟꯅ ꯌꯦꯡ ꯂꯩꯔꯝꯃꯦ ꯕ꯭ꯂꯦꯁꯤ ꯇꯨꯝꯅꯤꯡꯉꯛꯀꯗꯧꯔꯦ ꯈꯔ ꯈꯔ ꯇꯨꯝꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤꯕ ꯄꯥꯎꯗꯦ ꯑꯩꯗꯤ ꯑꯩꯗꯤ ꯉꯁꯤ ꯃꯤꯠꯁꯦ ꯈꯔ ꯈꯔ ꯅꯥꯔꯤ ꯅꯥꯔꯤ ꯇꯧꯕꯅꯤ ꯉꯁꯥꯏ ꯑꯩꯅ ꯉꯁꯤ ꯅꯈꯥꯡ ꯌꯥꯝ ꯑꯇꯩ ꯆꯤꯛꯄ ꯅꯠꯇꯕ ꯁꯤꯃꯥꯏꯅ ꯄꯣꯂꯨꯁꯟ ꯌꯥꯝ ꯋꯥꯡꯕꯁꯦ ꯁꯤ ꯃꯤꯠ ꯃꯊꯛ ꯀꯣꯛ ꯆꯤꯛꯄ ꯑꯗꯒꯤ ꯑꯃꯨꯛ ꯑꯍꯤꯡ ꯍꯧꯒꯠꯂꯛꯄꯗ ꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯕꯁꯦ ꯌꯥꯝ ꯇꯧꯋꯦꯕ ꯄꯣꯂꯨꯁꯟꯁꯦ ꯑꯃꯨꯛꯇ ꯅꯣꯡꯁꯦ ꯈꯤꯇꯪ ꯇꯥꯔꯗꯤ ꯈꯤꯇꯪ ꯐꯗꯧꯅꯤ ꯃꯔꯛꯇ ꯇꯥꯗꯤ ꯇꯥꯔꯛꯇꯧ ꯅꯠꯇ꯭ꯔꯣ ꯀꯅꯥ ꯈꯪꯅꯤ ꯇꯥꯗ꯭ꯔꯤꯐꯥꯎꯗꯤ ꯀꯩꯝ ꯍꯥꯏ ꯉꯝꯗꯦ ꯃꯣꯃꯣ ꯃꯉꯥꯡ ꯆꯥꯅ ꯍꯥꯏꯔꯛꯑꯦ ꯗꯗꯥ ꯃꯣꯃꯣꯅ ꯕ꯭ꯂꯦꯁꯤꯒꯤ ꯃꯤꯠꯁꯦ ꯇꯨꯝꯅꯤꯡꯕꯒꯤ ꯃꯤꯠ ꯅꯠꯇ꯭ꯔꯤꯗ ꯍꯥꯏ ꯕ꯭ꯂꯦꯁꯤꯗꯤ ꯇꯥꯏ ꯇꯨꯝꯈ꯭ꯔꯕꯅꯤ ꯃꯥꯗꯤ ꯅꯨꯡꯊꯤꯟꯒꯁꯦ ꯈꯨꯇꯨꯝꯑꯝꯅꯤ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯅꯤꯡꯉꯦ ꯂꯣꯏꯁꯟꯅꯤꯡꯉꯦ ꯁꯤꯅ ꯍꯥꯏꯔꯣ ꯀꯣꯛꯁꯤ ꯈꯔ ꯀꯩꯗꯧꯔꯒꯦ ꯆꯤꯛꯂꯦ ꯀꯣꯛꯁꯤ ꯈꯔ ꯈꯔ ꯆꯤꯛꯂꯦ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯁꯦ ꯃꯌꯥꯝ ꯀꯃꯦꯟꯗꯤ ꯋꯥꯔꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯀꯣ ꯃꯔꯛꯇ ꯑꯃꯨꯛ ꯍꯌꯦꯡ ꯁꯪꯉꯒꯅ ꯍꯌꯦꯡ ꯇꯧꯔꯛꯀꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯑꯃꯨꯛ ꯁꯪꯉꯒ ꯑꯃꯨꯛ ꯁꯥꯟꯅꯁꯦ ꯑꯩꯁꯦ ꯀꯣꯛꯁꯤ ꯈꯔ ꯈꯔ ꯆꯤꯛꯂꯤ ꯇꯧꯔꯦ ꯑꯗꯨꯅ ꯂꯥꯏꯐꯁꯦ ꯉꯁꯤ ꯂꯣꯏꯁꯤꯜꯂꯁꯦ ꯃꯊꯪꯗ ꯑꯃꯨꯛ ꯃꯌꯥꯝꯒ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯔꯁꯦ ꯄꯨꯡꯁꯨ ꯐꯅꯌꯥꯝ ꯇꯥꯁꯜꯂꯛꯑꯦ 2 ꯃꯌꯥ ꯇꯥꯔꯛꯀꯗꯧꯔꯦ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯇꯧꯔꯛꯏꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯑꯣꯏꯔꯁꯤꯀꯣ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯩꯁꯦ ꯀꯣꯛꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯉꯁꯥꯏꯗꯒꯤ ꯈꯔ ꯆꯤꯛꯑꯝꯕꯅꯦꯀꯣ ꯍꯧꯖꯤꯛ ꯑꯗꯣ ꯃꯔꯛꯁꯤ ꯑꯃꯨꯛ ꯈꯔ ꯐꯔꯨꯔꯒ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯈꯔ ꯆꯤꯛꯈꯠꯂꯛꯑꯦꯕꯀꯣ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯎꯝ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯂꯥꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯀꯣꯃꯦꯟ ꯑꯩꯈꯣ ꯀꯩꯅꯣꯒꯤ ꯃꯣꯃꯣ ꯑꯉꯣꯝꯁꯤꯒꯤ ꯑꯃ ꯂꯥꯛꯏꯀꯣ ꯎꯝ ꯑꯩꯁꯨ ꯀꯤꯁꯥꯟꯒꯔꯗ ꯂꯩꯌꯦ ꯂꯣꯏꯃꯛ ꯄꯥꯒꯣ ꯄꯥꯒꯤꯁꯦ ꯑꯝꯇꯪꯀꯣ ꯑꯩꯁꯨ ꯀꯤꯁꯥꯟꯒꯔꯗ ꯂꯩꯌꯦ ꯕ꯭ꯂꯦꯁꯤ ꯅꯣꯡꯃ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯃꯤꯟꯅꯁꯦ ꯅꯨꯡꯇꯤꯒꯤ ꯆꯥꯛꯇꯤ ꯅꯨꯡꯇꯤꯒꯤ ꯂꯩ ꯍꯥ 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 ꯌꯥꯏꯌꯦ ꯑꯗꯣ ꯃꯥꯅꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯅꯣꯡꯃ ꯀꯣ ꯆꯥꯁꯦ ꯔꯥꯃꯦꯁꯣꯔꯤꯅꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯩꯁꯦ ꯀꯣꯛ ꯈꯤꯇꯪ ꯆꯤꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯨꯝ ꯀꯩꯅꯣ ꯂꯣꯏꯃꯛ ꯇꯧꯕꯗ ꯁꯅꯥ ꯂꯣꯏꯃꯛ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ